ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯖꯒꯣꯏ ꯁꯥꯕꯤꯒꯤ ꯌꯨꯝ꯫ ꯋꯥꯔꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯖꯒꯣꯏ ꯁꯥꯕꯤꯒꯤ ꯌꯨꯝ꯫ ꯇꯣꯝꯆꯥꯗꯨ ꯃꯊꯥ ꯈꯔ ꯁꯥꯔꯞ ꯃꯍꯥꯛꯀꯤ ꯋꯥꯛꯁꯣꯞ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯍꯣꯇꯦꯜ ꯑꯗꯨꯗ ꯆꯥ ꯊꯛꯄ ꯆꯪꯉꯛꯏ꯫ ꯃꯇꯝꯗꯨ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯨꯡ 3 ꯇꯥꯔꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯍꯣꯇꯦꯜ ꯑꯗꯨꯒꯤ ꯃꯄꯨ ꯑꯗꯨꯅ ꯇꯣꯝꯆꯥ, ꯀꯔꯤꯅꯣ ꯅꯪꯕꯨ ꯍꯟꯗꯛ ꯃꯔꯛꯁꯤ ꯋꯥꯈꯜ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯅ ꯎꯏꯗ? ꯀꯩꯗꯧꯔꯒꯦꯅꯦ ꯅꯪꯕꯣ? ꯃꯤꯒꯤꯗꯤ ꯂꯨꯍꯣꯡꯉꯒ ꯋꯥꯈꯜ ꯅꯨꯡꯉꯥꯏꯌꯦꯗꯅ ꯍꯥꯏꯅꯩ, ꯑꯗꯨꯒ ꯅꯪꯅ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯔꯤꯕꯗꯨꯅ ꯀꯩꯗꯧꯔꯒꯦ ꯃꯤꯍꯩ? ꯑꯁ ꯇꯥꯗ, ꯀꯗꯥꯏꯗꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕꯅꯣꯗ? ꯅꯨꯄꯤ ꯊꯤꯔꯨꯕꯗꯒꯤ ꯍꯦꯟꯅ ꯃꯊꯥ ꯁꯥꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯅꯤ꯫ ꯁꯦꯟ ꯊꯨꯝꯒꯤ ꯋꯥꯐꯝꯂꯅꯦ ꯅꯪꯕꯣ? ꯅꯠꯇꯦ, ꯅꯪꯒꯤ ꯋꯥꯛꯁꯣꯞꯁꯤꯁꯨ ꯃꯤ ꯑꯗꯨꯝ ꯆꯪꯂꯤꯕꯅꯤ꯫ ꯀꯔꯤꯗꯕꯨ ꯋꯥꯅꯤꯡꯉꯥꯏ ꯂꯩꯕꯒꯦꯅꯦ? ꯅꯣꯡꯃꯒꯤ ꯂꯨꯄꯥ 500-400 ꯑꯗꯨꯝ ꯂꯦꯝꯃꯝꯅꯤ ꯈꯜꯂꯤꯗ꯫ ꯍꯣꯏ ꯇꯥꯗ, ꯄꯩꯁꯥꯒꯤꯗꯤ ꯊꯣꯏꯗꯣꯛꯅ ꯑꯩꯈꯣꯏꯒꯤ ꯆꯤꯟꯕꯗꯤ ꯑꯣꯏꯗꯦ꯫ ꯑꯗꯨꯝ ꯁꯤꯅ ꯑꯗꯨꯝ ꯍꯤꯡꯕ ꯀꯣꯟꯅꯔꯤ ꯍꯥꯏꯇꯥꯔꯦ꯫ ꯑꯗꯨꯗ ꯀꯩꯗꯧꯔꯕ? ꯑꯩꯅ ꯂꯧꯔꯤꯕ ꯅꯨꯄꯤꯗꯣ, ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯑꯩꯁꯤ ꯀꯌా ꯄꯥꯝꯗꯕ ꯖꯥꯠꯅꯤ꯫ ꯂꯨꯍꯣꯡꯕꯗꯨꯁꯨ ꯌꯥꯅꯗꯗꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯑꯣꯏꯅ ꯑꯗꯨꯝ ꯍꯣꯡꯉꯦꯗꯅ꯫ ꯍꯣꯏꯅꯦ, ꯑꯩꯁꯨ ꯄꯥꯎꯗꯤ ꯇꯥꯏ, ꯑꯗꯨꯕꯨ ꯌꯨꯝꯗ ꯀꯩꯅꯥ ꯀꯠꯄꯅꯤ ꯍꯥꯏꯕꯗꯨꯗ ꯑꯩꯁꯨ ꯂꯥꯛꯄ ꯉꯝꯍꯧꯗ꯭ꯔꯦ꯫ ꯍꯣꯏ, ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯇꯥꯗ꯫ ꯑꯗꯨꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯕꯅ, ꯑꯁꯣꯝꯗꯒꯤ ꯃꯄꯥꯟꯂꯣꯝꯗꯒꯤꯁꯨ ꯀꯔꯤꯃꯠꯇ ꯌꯥꯏꯐꯕꯤꯒꯤꯅꯤ ꯍꯥꯏꯗꯅ ꯇꯧꯔꯛꯄꯤꯔꯛꯇ꯭ꯔꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯄꯥꯕꯨꯡ ꯑꯃꯗꯤ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯅꯁꯨ ꯌꯥꯏꯐꯕꯤꯁꯤ ꯈꯔ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯕꯤꯔꯤꯌꯦ꯫ ꯀꯔꯤꯒꯤꯅꯤꯅ ꯑꯗꯨꯗꯤ? ꯃꯣꯏꯒꯤ ꯑꯑꯣꯟꯄꯣꯠ ꯇꯧꯔꯛꯇꯦ ꯍꯥꯏꯕꯒꯤꯗꯨꯔꯣ? ꯍꯣꯏ ꯇꯥꯗ, ꯃꯗꯨ ꯑꯣꯏꯕꯖꯥꯠꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯏꯃꯥꯗꯨꯁꯨ ꯏꯃꯥ ꯑꯃꯅꯤꯗꯣ꯫ ꯃꯌꯥꯝꯒꯤ ꯂꯩꯅꯔꯤꯕꯁꯤꯡ ꯑꯗꯨꯒꯤꯗꯤ ꯑꯑꯣꯡ ꯑꯑꯣꯟ ꯆꯥꯎꯅ ꯇꯝꯃꯛꯇꯅ ꯎꯄꯨ ꯀꯥꯡꯊꯣꯟꯒꯁꯤꯅ ꯄꯨꯡꯂꯪ ꯂꯪꯉꯗꯅ ꯊꯥꯡꯖꯤꯜꯂꯛꯄꯗꯨꯗꯗꯤ ꯏꯃꯥꯗꯣ ꯋꯥꯈꯜ ꯈꯔ ꯅꯨꯡꯉꯥꯏꯇꯕ ꯖꯥꯠꯅꯤ꯫ ꯑꯗꯨꯅ ꯌꯥꯏꯐꯕꯤꯁꯤꯗꯊꯤꯅ ꯇꯧꯕ ꯑꯃꯗꯤ ꯏꯃꯨꯡ ꯃꯍꯤ ꯂꯥꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ꯫ ꯁꯤꯗꯒꯤ ꯑꯩꯅ ꯌꯨꯝ ꯍꯦꯛ ꯌꯧꯈꯤꯕꯒ ꯑꯃꯨꯛꯇꯣꯏꯕ ꯌꯥꯏꯐꯕꯤꯅ ꯑꯗꯨ ꯇꯧꯋꯦꯒ ꯑꯗꯥ ꯇꯧꯋꯦꯒ꯫ ꯉꯔꯥꯡꯁꯨ ꯆꯥꯛ ꯆꯥꯕꯒꯤ ꯆꯥꯛ ꯂꯨꯈꯝ ꯄꯨꯝꯅꯃꯛ ꯃꯥꯅ ꯂꯣꯏꯅꯃꯛ ꯐꯦꯡꯂꯕ ꯖꯥꯠꯅꯤ꯫ ꯄꯨꯈꯝꯁꯤꯡꯗꯨ ꯍꯦꯛ ꯐꯦꯡꯕꯒ ꯂꯣꯏꯕꯒ ꯀꯅꯥꯅ ꯅꯣꯡꯃ ꯁꯤꯡꯖꯨ ꯄꯨꯔꯛꯇꯅ ꯄꯨꯈꯝꯁꯤꯡꯗꯨ ꯑꯃꯨꯛ ꯄꯥꯡꯊꯣꯛꯂꯝꯃꯦ ꯍꯥꯏ꯫ ꯃꯗꯨꯗꯒꯤ ꯃꯥꯅ ꯑꯃꯨꯛ ꯐꯦꯡꯕ꯫ ꯑꯗꯒꯤ ꯃꯥꯅ ꯈꯔꯁꯨ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯔ ꯃꯥꯜꯂꯦ, ꯋꯥꯃꯜꯂꯛꯇꯅ꯫ ꯑꯗꯨꯕꯨ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯋꯦ ꯍꯥꯏꯗꯅ ꯃꯣꯏ ꯃꯁꯦꯟ ꯈꯨꯠ ꯈꯔ ꯊꯥꯅꯈ꯭ꯔ ꯃꯥꯜꯂꯦ꯫ ꯑꯗꯨꯅ ꯅꯅꯥꯎ ꯅꯨꯄꯤꯗꯨ ꯃꯃꯥꯏ ꯃꯃꯤꯠꯀꯗꯨ ꯏꯄꯣꯝ ꯄꯣꯝꯂꯒ ꯂꯩꯔꯝꯃꯤꯕꯅꯤꯅꯦ꯫ ꯑꯗꯨꯗꯒꯤ ꯑꯩꯁꯨ ꯋꯥꯗꯣ ꯈꯔ ꯍꯥꯏꯔꯨꯔꯦ, ꯅꯨꯄꯤꯒꯤ ꯃꯤꯆꯪ ꯆꯪꯉꯦ ꯍꯥꯏꯗꯅ ꯑꯃꯨꯛꯇꯣꯏꯕ ꯉꯔꯥꯡ ꯑꯍꯤꯡꯁꯦ ꯑꯣꯖꯥ ꯃꯦꯂꯥ ꯁꯥꯔꯕꯅꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯀꯗꯣꯝꯗꯩꯅꯣ ꯈꯪꯗꯦ, ꯇꯥꯆꯧ ꯆꯪꯁꯤꯜꯂꯛꯂꯒ ꯌꯨꯝ ꯑꯁꯤꯗ ꯂꯩꯕꯤꯔꯅꯨ, ꯌꯨꯝ ꯑꯁꯤꯗꯤ ꯃꯥꯒꯤ ꯂꯝ ꯁꯔꯨꯛꯅꯤ ꯍꯦꯛꯇ ꯍꯥꯏꯔꯕꯒꯤ ꯋꯥꯅꯤ꯫ ꯉꯥꯏꯈꯣꯅꯦꯍꯦ ꯇꯣꯝꯆꯥ, ꯃꯥꯒꯤ ꯋꯥꯐꯝꯗꯨꯗꯤ ꯋꯥꯐꯝ ꯑꯃꯅꯤ꯫ ꯀꯔꯝꯍꯥꯏꯅ ꯇꯧꯕꯖꯥꯠꯅꯣꯅꯦ? ꯌꯨꯝ ꯑꯗꯨꯕꯨ ꯅꯪꯒꯤꯁꯨ ꯁꯔꯨꯛ ꯌꯥꯎꯗꯕꯔꯣ? ꯇꯥꯗ, ꯑꯩꯅ ꯉꯍꯥꯟ ꯃꯈꯩ ꯈꯪꯗꯕ ꯑꯣꯏꯔꯝꯂꯦ꯫ ꯀꯨꯞꯅ ꯊꯤꯒꯠꯂꯨꯔꯕꯗꯤ ꯑꯩꯁꯤ ꯃꯈꯣꯏꯅ ꯌꯣꯛꯄ ꯑꯣꯏꯔ ꯃꯥꯜꯂꯦꯗ꯫ ꯉꯥꯏꯈꯣꯅꯦꯍꯦ, ꯅꯪꯗꯤ ꯃꯗꯨ ꯀꯝꯗꯧꯅ ꯈꯪꯉꯛꯂꯤꯕꯅꯣꯅꯦ? ꯇꯥꯗ, ꯉꯔꯥꯡ ꯈꯟꯅꯔꯛꯄ ꯑꯗꯨꯗ ꯃꯊꯪ ꯍꯥꯏꯗꯣꯛꯅꯔꯛꯄꯅꯤ꯫ ꯄꯤꯛꯂꯤꯉꯩꯗ ꯑꯩꯁꯤ ꯏꯃꯥ ꯕꯕꯥ ꯂꯩꯈꯤꯗꯦ ꯍꯥꯏ꯫ ꯃꯈꯣꯏꯒꯤ ꯍꯥꯟꯅ ꯌꯨꯝ ꯊꯪꯅꯅ ꯂꯩꯔꯝꯕ ꯏꯃꯨꯡ ꯑꯃꯒꯤ ꯃꯆꯥ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯗ ꯂꯩꯈꯤꯗ꯭ꯔꯕ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯨꯅ ꯑꯩꯁꯤ ꯃꯈꯣꯏꯗ ꯁꯤꯟꯅꯔꯝꯕꯤꯔꯝꯕ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯑꯗꯨꯒ ꯂꯟ ꯊꯨꯝ ꯄꯨꯝꯅꯃꯛꯁꯨ, ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯏꯃꯥ ꯄꯥꯕꯨꯡꯅ ꯊꯝꯕꯤꯔꯝꯕ ꯂꯟ ꯊꯨꯝ ꯄꯨꯝꯅꯃꯛꯁꯨ ꯃꯈꯣꯏꯗ ꯃꯤꯡ ꯑꯣꯟꯗꯨꯅ ꯊꯝꯕꯤꯔꯝꯕ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯑꯗꯨꯒ ꯏꯃꯥ ꯄꯥꯕꯨꯡ ꯑꯗꯨꯗꯤ ꯑꯗꯨꯃꯛ ꯂꯩꯈꯤꯗꯕ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯉꯥꯏꯈꯣꯅꯦ, ꯅꯪꯒꯤꯗꯨꯕꯨ ꯀꯔꯤꯅꯣꯃ ꯏꯇꯧ ꯇꯧꯗ꯭ꯔꯣ? ꯏꯃꯥ ꯄꯥꯕꯨꯡꯗꯨꯅ ꯀꯝꯗꯧꯅ ꯂꯩꯈꯤꯗꯕꯅꯣ? ꯇꯥꯗ, ꯃꯁꯤ ꯑꯩ ꯀꯃꯥꯏ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦꯅꯦ꯫ ꯍꯥꯏꯌꯨꯅꯦ꯫ ꯑꯩꯒꯤ ꯏꯃꯥꯒ ꯄꯥꯕꯒꯁꯤ HIV ꯄꯣꯖꯤꯇꯤꯚ ꯑꯣꯏꯗꯨꯅ ꯂꯩꯕꯖꯥꯠꯅꯤ꯫ ꯑꯗꯨꯗꯤ ꯀꯩꯗꯧꯔꯕ? ꯑꯗꯨꯗ
ꯑꯩꯒꯤ ꯂꯩꯔꯤꯕ ꯂꯟ ꯊꯨꯝ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯌꯣꯟꯊꯣꯛꯂꯒ ꯑꯩꯒꯤ ꯏꯌꯥꯝꯕ ꯑꯍꯟꯒꯤ ꯊꯕꯛ ꯅꯝꯕꯗ ꯁꯤꯖꯤꯟꯅꯈꯤꯕꯖꯥꯠꯅꯤ꯫ ꯃꯗꯨꯒꯤ ꯃꯄꯥꯟꯗꯒꯤ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯇꯥꯆꯧꯗꯨ ꯊꯕꯛ ꯈꯜꯂꯦꯗꯅ ꯍꯧꯖꯤꯛ ꯃꯍꯥꯛ ꯊꯅꯥ ꯑꯣꯏꯗꯨꯅ ꯂꯩꯔꯤ, ꯇꯣꯂꯣꯞ ꯆꯥꯎꯅ ꯆꯥꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯑꯗꯨ ꯃꯈꯣꯏꯒꯤ ꯃꯤꯡꯗ ꯂꯩꯕꯅꯤꯗꯣ꯫ ꯑꯩꯒꯤ ꯑꯣꯏꯕ ꯂꯟ ꯊꯨꯝꯗꯤ ꯃꯈꯣꯏꯅ ꯌꯣꯟꯊꯣꯛꯂꯒ ꯁꯤꯖꯤꯟꯅꯈ꯭ꯔꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯌꯨꯝ ꯑꯗꯨ ꯌꯣꯟꯕꯗ ꯐꯪꯈꯤꯕ ꯁꯦꯟꯐꯝ ꯑꯗꯨ ꯍꯧꯖꯤꯛ ꯄꯤꯔꯒꯦ, ꯑꯗꯨꯒ ꯑꯩꯈꯣꯏ ꯀꯗꯥꯏꯗꯅꯣꯃ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯇꯥꯜꯂꯤꯕꯅꯤꯅꯦ꯫ ꯑꯣ, ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤꯗꯤ ꯑꯗꯨ ꯌꯧꯅ ꯐꯠꯇꯕ ꯃꯤꯁꯨ ꯂꯩꯕ ꯑꯣꯏꯔꯦꯀꯣ꯫ ꯑꯗꯣ ꯅꯪ ꯍꯧꯖꯤꯛ ꯀꯔꯤ ꯈꯜꯂꯤꯕ? ꯑꯁ ꯇꯥꯗ, ꯌꯨꯝꯗ ꯊꯥꯗꯣꯛꯂꯒ ꯑꯩꯕꯨ ꯀꯔꯥꯏ ꯆꯠꯀꯗꯧꯔꯤꯕꯅꯣ? ꯁꯦꯟꯗꯨꯕꯨꯗꯤ ꯃꯈꯣꯏꯅ ꯏꯂꯥꯏ ꯂꯥꯏꯅ ꯑꯗꯨꯃꯛ ꯄꯤꯕ ꯉꯝꯈꯤꯒꯅꯤ꯫ ꯑꯗꯨꯗ ꯑꯩꯅ ꯂꯩꯒꯗꯧꯔꯤꯕꯁꯤꯕꯨ ꯚꯔꯥꯗ ꯂꯩꯔꯦ, ꯊꯥ ꯈꯨꯗꯤꯡꯒꯤ ꯚꯔꯥ ꯄꯤꯌꯨ ꯍꯥꯏꯔꯛꯀꯅꯤ꯫ ꯑꯩꯅ ꯐꯪꯂꯤꯕ ꯁꯦꯟꯊꯣꯛ ꯃꯇꯥ ꯑꯁꯤꯒ ꯚꯔꯥꯒꯤ ꯈꯔ ꯈꯥꯏꯗꯣꯛꯈꯤ, ꯆꯥꯕꯗ ꯈꯔ ꯈꯥꯏꯗꯣꯛꯈꯤ꯫ ꯑꯁ, ꯄꯨꯟꯁꯤꯁꯤ ꯈꯨꯕꯥꯛ ꯃꯩꯗ ꯍꯤꯡꯒꯗꯧꯔꯤꯕ꯭ꯔꯥ ꯈꯪꯗꯦꯗ ꯇꯥꯗ꯫ ꯉꯥꯏꯈꯣ, ꯑꯩ ꯅꯪꯒꯤꯗꯃꯛꯇ ꯌꯨꯝ ꯑꯃ ꯊꯤꯕꯤꯔꯛꯀꯦ꯫ ꯌꯨꯝ ꯑꯃꯗꯤ ꯂꯩꯕꯅꯤ, ꯃꯃꯜ ꯈꯔ ꯍꯣꯡꯅ ꯃꯣꯏꯅ ꯊꯥꯗꯣꯛꯄ꯫ ꯑꯦ ꯇꯥꯗ, ꯃꯗꯨꯒꯤ ꯌꯨꯝꯗꯨꯕꯨ ꯂꯨꯄꯥ ꯀꯌꯥꯒ ꯍꯥꯏꯔꯛꯀꯗꯒꯦ? ꯃꯗꯨ ꯆꯥꯎꯔꯥꯛꯅ ꯂꯨꯄꯥ ꯂꯥꯛ 2-3ꯒꯗꯤ ꯍꯥꯏꯔꯛꯀꯗ꯭ꯔꯥ? ꯑꯦ ꯀꯔꯤꯅꯣꯅꯦ ꯇꯥꯗ, ꯑꯗꯨꯛ ꯍꯣꯡꯅ? ꯁꯨꯝ ꯇꯧꯕꯅꯤ, ꯌꯨꯝꯗꯣ ꯈꯣꯡꯍꯥꯏ ꯈꯔ ꯆꯥꯗꯦ꯫ ꯒꯥꯔꯤ ꯅꯨꯡꯂꯤ ꯇꯣꯡꯒꯦ ꯍꯥꯏꯔꯕꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯔ ꯁꯥꯡꯅ ꯊꯣꯛꯂꯒ ꯇꯣꯡꯒꯗꯕꯅꯤ꯫ ꯍꯥꯏꯕꯗꯤ ꯃꯗꯣ ꯈꯔ ꯃꯌꯥꯝꯗꯒꯤ ꯈꯔ ꯇꯣꯉꯥꯟꯅ ꯂꯩꯕ ꯌꯨꯝꯅꯤ꯫ ꯌꯨꯝ ꯑꯗꯨꯒꯤ ꯍꯦꯛ ꯃꯅꯤꯡ ꯈꯔ ꯆꯠꯂꯒ ꯄꯥꯠ ꯃꯆꯥ ꯑꯃꯗꯨꯃꯨꯛ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯒ ꯄꯥꯠ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯑꯩꯈꯣꯏꯒꯤ ꯆꯤꯡꯑꯣꯏ ꯀꯔꯤꯑꯣꯏ ꯇꯧꯕ ꯑꯆꯧ ꯆꯤꯡꯗꯨ ꯃꯆꯥ ꯈꯔꯁꯨ ꯂꯩ꯫ ꯎ ꯋꯥꯁꯨ ꯌꯥꯝꯅ ꯍꯧꯋꯤ꯫ ꯃꯇꯝ ꯑꯃꯗ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯈꯨꯟ ꯇꯥꯔꯝꯕ ꯖꯥꯠꯅꯤ ꯃꯈꯣꯏ ꯃꯤꯑꯣꯏ ꯈꯔ꯫ ꯌꯨꯝ 5-10ꯁꯨ ꯃꯤ ꯂꯩꯅꯗꯅ ꯑꯗꯨꯃꯛ ꯂꯩꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯌꯨꯝꯁꯤꯡ ꯑꯗꯨꯗ ꯅꯈꯣꯏꯁꯨ ꯂꯩꯅꯅꯕ ꯑꯩ ꯁꯤꯟꯕꯤꯔꯛꯀꯦ꯫ ꯇꯥꯗ, ꯌꯨꯝꯁꯤꯡ ꯑꯗꯨꯗ ꯂꯩꯔꯝꯕ ꯃꯤꯁꯤꯡꯅ ꯀꯔꯤꯒꯤꯗꯃꯛꯇ ꯌꯨꯝꯁꯤꯡ ꯑꯗꯨꯕꯨ ꯊꯥꯗꯣꯛꯂꯒ ꯆꯠꯂꯤꯕꯅꯣ? ꯌꯨꯝ ꯑꯗꯨꯗ ꯂꯩꯕ ꯃꯤꯁꯤꯡ ꯄꯨꯝꯅꯃꯛꯇꯤ ꯃꯥꯒꯤ ꯊꯕꯛ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯖꯤꯛꯇꯤ ꯏꯝꯐꯥꯜ ꯁꯍꯔꯗ ꯂꯣꯏꯅꯃꯛ ꯌꯨꯝ ꯍꯣꯡꯒꯠꯅꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯅ ꯃꯐꯝ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯂꯩꯒꯦ ꯍꯥꯏꯕ ꯂꯥꯛꯂꯕꯗꯤ ꯍꯣꯡꯅ ꯌꯣꯟꯊꯣꯛꯀꯦ ꯍꯥꯏꯗꯨꯅ ꯊꯝꯕ ꯌꯨꯝ ꯑꯣꯏꯔ ꯃꯥꯜꯂꯦꯗ꯫ ꯑꯣ, ꯇꯥꯗ, ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯨꯗꯤ꯫ ꯑꯩ ꯋꯥꯐꯝ ꯑꯁꯦ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯁꯨ ꯍꯥꯏꯔꯒꯦ, ꯑꯗꯨꯗꯨꯒ ꯑꯊꯨꯕ ꯃꯇꯝꯗ ꯌꯨm ꯑꯗꯣ ꯂꯩꯗꯕ ꯌꯥꯗꯕꯅꯤ꯫ ꯍꯣꯏꯅꯦ, ꯃꯗꯨꯒꯤꯗꯃꯛꯇꯗꯤ ꯀꯔꯤꯃꯠꯇ ꯈꯜꯂꯨꯒꯅꯨꯀꯣ꯫ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯑꯃꯁꯨ ꯂꯩ꯫ ꯃꯥꯒꯤ ꯌꯨꯝ ꯑꯃꯁꯨ ꯍꯧꯖꯤꯛ ꯌꯣꯟꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯩꯅ ꯍꯥꯏꯕ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯒ ꯅꯣꯏ ꯂꯩꯔꯨꯕ ꯌꯥꯒꯅꯤꯀꯣ꯫ ꯏꯁꯤꯡ ꯃꯥꯏꯁꯤꯡꯒꯤꯗꯤ ꯄꯥꯠ ꯅꯛꯄꯅꯤꯅ ꯀꯔꯤꯃꯠꯇ ꯑꯋꯥꯕ ꯂꯩꯔꯣꯏ꯫ ꯍꯣꯏ ꯇꯥꯗ, ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ꯫ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯊꯣꯛꯆꯔꯨꯈꯤꯒꯦ꯫ ꯍꯣꯏ꯫ ꯏꯕꯨꯡꯉꯣ ꯇꯣꯝꯆꯥꯁꯤ ꯍꯣꯠꯅꯕꯗꯤ ꯀꯟꯕ ꯑꯉꯥꯡꯅꯤ, ꯂꯦꯝꯅ ꯃꯥꯡꯉꯣꯏ꯫ ꯃꯥꯒꯤ ꯂꯥꯏꯕꯛꯇ ꯀꯔꯤꯕꯨ ꯇꯝꯂꯤꯒꯕ? ꯄꯤꯛꯂꯤꯉꯩꯗ ꯃꯃꯥ ꯃꯄꯥꯁꯨ ꯂꯩꯈꯤꯗ꯭ꯔꯕ, ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯃꯥꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯅ ꯇꯥꯟꯊꯣꯛꯄꯤꯔꯛꯂꯕ꯫ ꯐꯠꯈꯤꯗ꯭ꯔꯦꯗ ꯃꯤꯁꯤꯡꯁꯦ꯫ ꯑꯁꯨꯝꯅ ꯍꯣꯇꯦꯜꯒꯤ ꯃꯄꯨ ꯑꯗꯨꯅ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯃꯍꯥꯛꯀꯤ ꯊꯕꯛ ꯑꯗꯨꯗ ꯇꯧꯔꯤ꯫ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯨꯅꯁꯨ ꯇꯣꯝꯆꯥꯅ ꯍꯥꯏꯔꯝꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯔꯨꯕꯗ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨꯁꯨ ꯐꯠꯃꯟꯗꯦ, ꯃꯍꯥꯛꯀꯤ ꯂꯧ ꯍꯤꯡꯈꯣꯜꯗꯨ ꯌꯣꯟꯊꯣꯛꯂꯒ ꯊꯕꯛ ꯅꯝꯅꯈ꯭ꯔꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯂꯨꯅ ꯇꯧꯐꯝ ꯊꯣꯛꯏ ꯍꯥꯏꯗꯨꯅꯁꯨ ꯋꯥꯔꯤ ꯁꯥꯟꯅꯍꯧꯔꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯇꯣꯝꯆꯥꯗꯣ ꯃꯍꯥꯛꯀꯤ ꯊꯕꯛ ꯁꯨꯐꯝ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯒꯥꯔꯤ ꯑꯃ ꯌꯥꯝꯅ ꯀꯟꯅ ꯄꯥꯟꯈꯠꯂꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈꯤꯗꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯂꯕꯗ ꯇꯣꯝꯆꯥꯗꯣ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨꯗ ꯉꯔꯪ ꯉꯪꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯣꯝꯆꯥ ꯌꯨꯝ ꯆꯪꯒꯗꯕ ꯇꯜꯂꯕꯅꯤ꯫ ꯊꯕꯛ ꯋꯥꯅ ꯍꯜꯂꯛꯄ ꯑꯗꯨꯗ ꯌꯨꯝꯗ ꯑꯗꯨꯝꯅ ꯏꯁꯧ ꯂꯥꯡꯗꯨꯅ ꯂꯩꯅꯔꯝꯕ ꯑꯗꯨꯗ ꯃꯍꯥꯛ ꯇꯁꯦꯡꯅ ꯌꯨꯝ ꯆꯪꯗꯕꯤꯗ ꯑꯃꯨꯛ ꯊꯕꯛ ꯃꯐꯝꯗ ꯍꯟꯈ꯭ꯔꯁꯤꯔꯥ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯌꯥꯏꯐꯕꯤꯒꯤ ꯈꯜꯂꯒ ꯃꯍꯥꯛ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯪꯉꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯇꯣꯝꯆꯥꯒꯤ ꯃꯃꯥꯅ, ꯍꯥꯏ, ꯇꯧꯔꯤꯕꯁꯤ ꯌꯦꯡꯉꯨ, ꯄꯣꯂꯥꯡꯈꯣꯛꯇ ꯐꯧꯔꯤꯕ ꯐꯤ ꯑꯁꯤꯕꯨ ꯂꯧꯁꯤꯜꯂꯝꯗꯦꯕ ꯑꯩꯅ ꯊꯕꯛ ꯆꯠꯊꯣꯛꯂꯤꯉꯩꯗꯕꯣ ꯇꯨꯝꯂꯒ ꯂꯩꯕ꯭ꯔꯣ ꯑꯁꯤꯕꯣ? ꯑꯁꯤ ꯍꯥꯏꯔꯨꯔꯒꯅ ꯑꯩꯉꯣꯟꯗ ꯃꯁꯤꯗꯩꯁꯤꯗ ꯃꯅꯦꯝ ꯐꯠꯇꯕꯤ ꯇꯥꯍꯟꯕ꯫ ꯉꯝꯖꯗ꯭ꯔꯦ ꯃꯤꯅꯥꯏ ꯃꯆꯥ ꯌꯣꯛꯄꯁꯦ꯫ ꯑꯁꯨꯝꯅ ꯉꯥꯡꯂꯛꯄ ꯑꯗꯨꯗ ꯇꯣꯝꯆꯥ ꯋꯥ ꯑꯃꯠꯇ ꯈꯨꯝꯗꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛ ꯌꯥꯏꯐꯕꯤꯒꯤ ꯀꯥ ꯑꯗꯨꯗ ꯆꯪꯉꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯐꯕꯤꯗꯣ ꯁꯨꯠ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯣꯝꯆꯥ ꯋꯥ ꯑꯃꯠꯇ ꯍꯥꯏꯗꯦ꯫ ꯃꯍꯥꯛꯀꯤ ꯐꯤꯃꯔꯣꯟ ꯄꯨꯝꯅꯃꯛ ꯍꯣꯡꯗꯣꯛꯇꯨꯅ ꯌꯥꯟꯁꯤꯟꯗꯨꯅ ꯊꯝꯃꯤ, ꯑꯗꯨꯒ ꯈꯨꯗꯩ ꯑꯃ ꯍꯣꯡꯗꯣꯛꯂꯒ ꯌꯥꯏꯐꯕꯤꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯐꯕꯤꯅ ꯇꯣꯝꯆꯥꯗ ꯋꯥꯔꯧꯅ ꯌꯦꯡꯂꯛꯏ꯫ ꯄꯤꯔꯣꯏꯅꯔꯕ ꯃꯤꯁꯅ ꯑꯅꯤꯗꯨꯅ ꯋꯥꯔꯧꯅ ꯌꯦꯡꯂꯛꯄ ꯑꯗꯣ ꯇꯣꯝꯆꯥ ꯈꯪꯏ꯫ ꯃꯁꯤꯗꯒꯤꯗꯤ ꯇꯣꯝꯆꯥꯅ, ꯀꯔꯤꯁꯨ ꯈꯜꯂꯨꯔꯅꯨ, ꯑꯩꯅ ꯐꯅꯅꯕ ꯁꯤꯜꯂꯒꯦ,
ꯃꯈꯣꯏꯅ ꯑꯩꯈꯣꯏꯗ ꯄꯤꯒꯦ ꯍꯥꯏꯔꯤꯕ ꯁꯦꯟꯐꯝꯗꯨ ꯄꯥꯏꯔꯒ ꯑꯩꯈꯣꯏ ꯌꯨꯝ ꯑꯃ ꯂꯩꯔꯒ ꯌꯨꯝ ꯍꯣꯡꯗꯨꯅ ꯂꯩꯈ꯭ꯔꯁꯤ ꯍꯥ ꯀꯩꯅꯣ ꯍꯥꯏꯗꯨꯕꯣ ꯑꯩꯈꯣꯏꯕꯨ ꯌꯨꯝ ꯍꯣꯡꯂꯒ ꯀꯗꯥꯏꯗ ꯂꯩꯒꯗꯧꯔꯤꯕꯅꯣ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯈꯣꯏꯅ ꯄꯤꯔꯛꯀꯗꯧꯔꯤꯕ ꯁꯦꯟꯐꯝ ꯑꯗꯨꯅ ꯌꯨꯝ ꯏꯪꯈꯣꯜ ꯂꯩꯕ ꯀꯣꯟꯅꯒꯗꯕ ꯅꯠꯇꯦ ꯀꯔꯤꯅꯣ ꯇꯥꯃꯣꯅ ꯍꯥꯏꯔꯤꯗꯨꯕꯣ ꯍꯩ ꯃꯗꯨꯒꯤꯗꯃꯛ ꯑꯩꯅ ꯂꯣꯏꯅꯃꯛ ꯁꯤꯟꯕ ꯂꯣꯏꯔꯝꯂꯕꯅꯤꯅꯦ ꯌꯨꯝ ꯌꯥꯎꯅ ꯍꯤꯡꯈꯣꯜ ꯑꯃ ꯂꯨꯄꯥ ꯂꯥꯛ 2-3ꯗ ꯂꯩꯕ ꯐꯪꯒꯗꯧꯔꯤꯕꯅꯤ ꯑꯁ ꯃꯗꯣ ꯑꯐ ꯅꯨꯡꯉꯥꯏꯒꯤ ꯌꯨꯝꯗꯤ ꯑꯣꯏꯔꯝꯃꯔꯣꯏꯗ ꯏꯍꯦ ꯃꯐꯝ ꯑꯗꯨꯗ ꯈꯨꯡꯒꯪ ꯑꯃꯁꯨ ꯑꯣꯏꯅ ꯂꯩꯔꯤꯕꯅꯤꯅꯦ ꯌꯨꯝ ꯀꯌా ꯑꯃ ꯇꯥꯔꯤꯕꯅꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯌꯨꯝꯁꯤꯡꯒꯤ ꯃꯤꯁꯤꯡꯗꯣ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯒ ꯄꯥꯠ ꯑꯗꯨꯗꯒꯤ ꯃꯈꯣꯏꯅ ꯉꯥ ꯐꯥꯗꯅ ꯈꯣꯠꯇꯅ ꯁꯦꯟ ꯊꯨꯝ తాꯟꯕꯗꯒꯤ ꯄꯩꯁా ꯃꯌꯥꯝ ꯑꯃ ꯄꯥꯏꯗꯅ ꯍꯧꯖꯤꯛꯇꯤ ꯏꯝꯐꯥꯜ ꯁꯍꯔꯗ ꯌꯨꯝ ꯍꯣꯡꯒꯠꯇꯨꯅ ꯂꯣꯏꯅꯃꯛ ꯂꯩꯈ꯭ꯔꯦ ꯍꯥꯏ ꯃꯔꯝ ꯑꯗꯨꯅ ꯃꯐꯝ ꯑꯗꯨ ꯂꯝꯂꯦꯝ ꯑꯣꯏꯅ ꯂꯩꯍꯧꯔꯕꯅꯤꯅ ꯍꯥꯏꯅꯦ ꯑꯗꯨꯅ ꯀꯅꯥꯒꯨꯝꯕ ꯂꯩꯒꯦ ꯍꯥꯏꯕ ꯂꯩꯔꯒꯗꯤ ꯍꯣꯡꯅ ꯌꯣꯟꯊꯣꯛꯀꯦ ꯍꯥꯏꯗꯅ ꯊꯥꯗꯣꯛꯑꯒ ꯊꯝꯕꯅꯤ ꯍꯥꯏꯅ ꯍꯣꯇꯦꯜ ꯐꯝꯕ ꯇꯥꯗꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯅꯤꯅꯦ ꯑꯁ ꯍꯣꯏ ꯆꯨꯝꯕꯕꯨꯗꯤ ꯆꯨꯝꯂꯝꯒꯅꯦꯕ ꯑꯗꯨ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯂꯝ ꯍꯣꯡꯅ ꯌꯣꯟꯊꯣꯔꯛꯄ ꯑꯗꯒꯤ ꯌꯨꯝ ꯍꯣꯡꯅ ꯌꯣꯟꯊꯣꯔꯛꯄꯁꯦ ꯑꯩꯗꯤ ꯌꯥꯝꯅ ꯄꯥꯈꯠꯂꯤ ꯑꯩꯈꯣꯏꯒꯤ ꯊꯪꯅꯕꯗꯁꯨꯅꯦ ꯑꯗꯨꯃꯥꯏꯅ ꯌꯨꯝ ꯍꯣꯡꯅ ꯌꯣꯟꯊꯣꯔꯛꯄꯗꯒꯤ ꯂꯩꯔꯨꯕꯗꯅꯦ ꯃꯤꯁꯤ ꯃꯤꯅꯥ ꯀꯌꯥ ꯑꯃ ꯊꯣꯛꯈꯤ ꯍꯥꯏꯕ ꯌꯥꯏꯐꯕꯤ ꯌꯦꯡꯕ ꯇꯥꯕꯅꯤ ꯄꯨꯟꯁꯤ ꯍꯥꯏꯕꯁꯦ ꯂꯥꯟꯐꯝ ꯑꯃꯅꯤ ꯂꯥꯟꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯃꯥꯏ ꯂꯩꯗꯨꯅ ꯆꯦꯜꯂꯒ ꯀꯔꯤꯝꯇ ꯀꯥꯟꯅꯔꯣꯏ ꯁꯤꯕ ꯆꯪꯕ ꯍꯥꯏꯕꯗꯨꯗꯤ ꯏꯁꯣꯔꯒꯤ ꯅꯣꯡꯗꯝꯅꯤ ꯂꯩꯔꯨꯕ ꯇꯥꯕꯅꯤ ꯊꯦꯡꯅꯔꯨꯕ ꯇꯥꯕꯅꯤ ꯑꯩ ꯏꯃꯥꯒ ꯎꯅꯔꯨꯒꯦ ꯀꯞꯀꯅꯨꯁꯦ ꯀꯔꯤꯒꯤꯗꯃꯛꯇ ꯀꯞꯂꯤꯕꯅꯣ ꯑꯩ ꯅꯪꯒꯤꯗꯃꯛꯇ ꯂꯩꯔꯤꯕꯁꯤꯗꯤ ꯑꯁꯨꯝꯅ ꯌꯥꯏꯐꯕꯤꯕꯨ ꯊꯤꯅꯝꯂꯒ ꯇꯣꯝꯆꯥ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯗꯤ ꯏꯁꯧ ꯂꯥꯡꯗꯨꯅ ꯍꯧꯖꯤꯛ ꯇꯣꯝꯆꯥꯁꯨ ꯆꯪꯉꯛꯂꯒ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯒ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯋꯥꯔꯤ ꯁꯥꯟꯅꯈ꯭ꯔꯦ ꯑꯁꯤꯅꯗꯤ ꯌꯥꯏꯐꯕꯤꯅ ꯀꯔꯤꯅꯣ ꯄꯛꯇꯝꯅ ꯇꯝꯁꯤꯜꯂꯝꯂꯅꯤ ꯍꯥꯏꯗꯨꯅ ꯏꯁꯧ ꯂꯥꯡꯗꯨꯅ ꯂꯩꯔꯤ ꯃꯇꯝ ꯑꯗꯨ ꯇꯣꯝꯆꯥꯗꯣ ꯇꯞꯅ ꯆꯪꯁꯤꯜꯂꯛꯂꯒ ꯏꯃꯥ ꯍꯥꯏ ꯀꯩꯗꯧꯔꯦ ꯀꯔꯤꯃꯣ ꯍꯥꯏꯔꯤꯅꯣ ꯑꯁꯤꯅ ꯏꯃꯥ ꯀꯔꯤꯝꯇ ꯍꯥꯏꯗꯦꯗ ꯑꯩ ꯏꯃꯥꯗ ꯋꯥꯐꯝ ꯑꯃ ꯍꯥꯏꯒꯦꯅ ꯂꯥꯛꯂꯤꯕꯅꯤ ꯍꯩ ꯀꯔꯤꯅꯣ ꯁꯠ ꯍꯥꯏꯌꯨ ꯑꯩꯁꯦ ꯊꯕꯛ ꯌꯥꯝꯅ ꯆꯤꯟꯕꯖꯥꯠꯅꯤ ꯑꯩꯅꯦ ꯃꯤꯔꯦꯝ ꯅꯠꯇꯦꯀꯣ ꯍꯣꯏ ꯏꯃꯥ ꯇꯥꯆꯧꯅ ꯑꯩꯉꯣꯟꯗ ꯄꯤꯒꯅꯤ ꯍꯥꯏꯕ ꯁꯦꯟꯐꯝꯗꯨ ꯄꯤꯕꯤꯔꯣ ꯑꯩꯁꯨ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯂꯒ ꯀꯗꯥꯏꯗꯅꯣꯃ ꯆꯠꯈ꯭ꯔꯒꯦ ꯌꯨꯝ ꯑꯁꯤꯗ ꯁꯨꯃꯥꯏꯅ ꯃꯣꯠ ꯇꯤꯟꯅꯗꯅ ꯂꯩꯕꯁꯦ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯑꯣ ꯅꯪꯅ ꯍꯥꯏꯔꯤꯁꯤꯅꯗꯤ ꯅꯪꯒꯤ ꯂꯧ ꯍꯤꯡꯈꯣꯜꯗꯨ ꯑꯩꯈꯣꯏꯅ ꯈꯔ ꯁꯤꯖꯤꯟꯅꯈ꯭ꯔꯦ ꯃꯗꯨꯒꯤ ꯁꯦꯟꯐꯝꯗꯨ ꯄꯤꯌꯨ ꯁꯤꯅꯤꯅꯦ ꯏꯃꯥ ꯇꯥꯆꯧꯅꯁꯨ ꯄꯤꯔꯒꯦ ꯅꯈꯣꯏ ꯆꯠꯈ꯭ꯔꯣꯗꯅ ꯅꯨꯡꯇꯤ ꯈꯨꯗꯤꯡꯒꯤ ꯌꯨ ꯊꯛꯆꯤꯜꯂꯒ ꯍꯥꯏꯔꯤꯕꯗꯨꯗꯤ ꯅꯣꯏ ꯇꯥꯆꯧꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯒ ꯅꯪꯅ ꯂꯧꯔꯤꯕꯅꯦꯕ ꯏꯃꯥ ꯑꯩ ꯑꯉꯥꯡ ꯃꯆꯥ ꯅꯠꯇ꯭ꯔꯦꯗ ꯐꯔꯦ ꯇꯥꯆꯧ ꯂꯥꯛꯑ ꯈꯔ ꯍꯥꯏꯕꯤꯌꯨ ꯇꯥꯆꯧꯅꯕꯨ ꯄꯩꯁꯥꯗꯨ ꯄꯤꯔꯕꯗꯤ ꯑꯩ ꯍꯧꯖꯤꯛ ꯑꯣꯏꯔꯁꯨ ꯆꯠꯈ꯭ꯔꯗꯧꯕꯅꯤ ꯑꯩ ꯆꯪꯉꯦ ꯏꯃꯥ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯇꯣꯝꯆꯥ ꯌꯥꯏꯐꯕꯒꯤ ꯃꯅꯥꯛꯇ ꯆꯪꯈꯤ ꯇꯣꯝꯆꯥꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯃꯃꯥ ꯁꯥꯗꯨꯅ ꯂꯩꯔꯤꯕ ꯃꯍꯥꯛꯀꯤ ꯃꯃꯥꯗꯣ ꯉꯛꯏ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯣ ꯍꯧꯈ꯭ꯔꯤ ꯍꯧꯖꯤꯛꯇꯤ ꯇꯣꯝꯆꯥꯒꯤ ꯃꯌꯥꯝꯕ ꯑꯗꯨꯁꯨ ꯌꯨ ꯇꯞꯇꯅ ꯊꯛꯆꯤꯜꯂꯒ ꯂꯥꯎ ꯈꯣꯡꯗꯨꯅ ꯆꯪꯉꯛꯏ ꯌꯨꯝ ꯑꯁꯤꯗ ꯃꯤꯅꯥꯏ ꯂꯩꯕ ꯌꯥꯔꯔꯣꯏ ꯅꯈꯣꯏꯗꯒꯤ ꯑꯩꯅ ꯄꯨꯈꯤꯕ ꯄꯩꯁꯥꯗꯣ ꯁꯤꯡꯂꯒꯦ ꯍꯥꯏꯔꯤ ꯃꯁꯤꯗ ꯅꯈꯣꯏꯅ ꯌꯥꯗꯗꯅ ꯈꯣꯡꯄꯥꯛ ꯂꯦꯛꯇꯨꯅ ꯍꯤꯡꯂꯤꯕꯁꯤꯕꯨ ꯅꯃꯥꯏ ꯏꯀꯥꯏꯗ꯭ꯔꯣ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯊꯤꯅ ꯆꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯇꯣꯝꯆꯥꯒꯤ ꯃꯃꯥ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏ ꯑꯗꯨꯃ ꯂꯥꯎ ꯈꯣꯡꯕꯩ ꯀꯥꯟꯅꯕ ꯂꯩꯇ꯭ꯔꯦ ꯃꯈꯣꯏꯗ ꯄꯤꯒꯅꯤ ꯍꯥꯏꯕ ꯁꯦꯟꯐꯝꯗꯣ ꯄꯤꯈ꯭ꯔꯣ ꯃꯈꯣꯏ ꯉꯁꯤꯃꯛ ꯑꯣꯏꯔꯁꯨ ꯆꯠꯈ꯭ꯔꯅꯤ ꯍꯥꯏꯕꯅꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯇꯣꯝꯆꯥꯒꯤ ꯃꯌꯥꯝꯕꯅ ꯀꯔꯤ ꯁꯦꯟꯐꯝ ꯑꯗꯨ ꯄꯤꯔꯣ ꯄꯤꯕ ꯅꯨꯃꯤꯠꯇ ꯆꯠꯈ꯭ꯔꯅꯤ ꯍꯥꯏꯕ ꯐꯩ ꯄꯤꯒꯅꯤ ꯑꯩ ꯇꯣꯝꯆꯥꯎ ꯑꯗꯨꯝꯅ ꯀꯧꯔꯛꯄꯗꯨꯗ ꯇꯣꯝꯆꯥ ꯇꯞꯅ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯇꯥꯆꯧ ꯑꯩꯕꯨ ꯀꯧꯕꯤꯕ꯭ꯔꯣ ꯑꯩ ꯅꯪꯕꯨ ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯤ ꯆꯨꯝꯂꯕ꯭ꯔꯣ ꯁꯦꯟꯐꯝꯗꯨ ꯄꯤꯔꯣ ꯆꯠꯂꯒꯦ ꯍꯥꯏꯔꯤꯕꯁꯤ ꯆꯨꯝꯕ꯭ꯔꯕ ꯍꯣꯏ ꯇꯥꯆꯧ ꯁꯦꯟꯐꯝꯗꯨ ꯄꯤꯕꯤꯔꯣ ꯑꯗꯨꯒ ꯑꯩ ꯀꯗꯥꯏꯗꯅꯣꯃ ꯆꯠꯈ꯭ꯔꯒꯦ ꯐꯩ ꯑꯗꯨꯅꯤ ꯅꯨꯄꯥ ꯊꯣꯛꯄ ꯍꯥꯏꯕꯁꯤꯗꯤ ꯐꯔꯦ ꯑꯩ ꯍꯌꯦꯡ ꯑꯌꯨꯛ ꯅꯪꯒꯤ ꯁꯦꯟꯐꯝꯗꯨ ꯅꯉꯣꯟꯗ ꯁꯤꯟꯅꯔꯒꯦ ꯑꯗꯨꯒ ꯅꯪ ꯍꯌꯦꯡ ꯑꯌꯨꯛꯃꯛ ꯆꯠꯈꯤꯒꯗꯕꯅꯤ ꯑꯗꯨ ꯇꯥꯆꯧ ꯁꯦꯟꯐꯝꯗꯨ ꯀꯌꯥꯝ ꯑꯣꯏꯒꯗꯕꯅꯣ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯅ ꯌꯣꯟꯈꯤꯕꯗꯨ ꯂꯨꯄꯥ ꯂꯥꯛ 3 ꯈꯛꯇꯅꯤ ꯑꯗꯨꯅ ꯂꯥꯛ 3 ꯈꯛꯇꯃꯛ ꯄꯤꯒꯅꯤ ꯁꯤꯗ ꯌꯥꯁꯤꯟꯅꯁꯤ ꯐꯔꯦ ꯇꯥꯆꯧ ꯂꯥꯛ 3ꯇꯣ ꯄꯤꯕꯤꯔꯣ ꯑꯩꯈꯣꯏ ꯆꯠꯈ꯭ꯔꯒꯦ ꯐꯔꯦ ꯑꯗꯨꯃꯥꯏꯅ ꯍꯥꯟꯅ ꯅꯨꯄꯥ ꯊꯣꯛꯅ ꯍꯥꯏꯔꯕꯗꯤ ꯑꯩꯅ ꯅꯪꯕꯨ ꯌꯦꯡꯊꯤꯒꯗ꯭ꯔꯣ ꯑꯩꯁꯨ ꯅꯪ ꯅꯨꯡꯁꯤꯔꯤꯕꯅꯤꯅꯦ ꯌꯦꯡꯉꯨ ꯌꯨꯝ ꯏꯪꯈꯣꯜꯁꯤ ꯌꯥꯝꯅ ꯄꯤꯛꯏ ꯑꯩꯐꯥꯎ ꯂꯩꯕ ꯆꯟꯗ꯭ꯔꯀꯥꯟꯁꯤꯗ ꯅꯪ ꯑꯃꯨꯛ ꯅꯇꯨ ꯊꯤꯖꯤꯜꯂꯦ ꯌꯥꯔꯦ ꯁꯤꯗꯅꯦ ꯋꯥ ꯀꯌꯥ ꯉꯥꯡꯅꯔꯒꯨꯝꯁꯤ ꯑꯩ ꯆꯪꯉꯦ ꯑꯁꯨꯝꯅ ꯇꯣꯝꯆꯥꯒꯤ ꯃꯌꯥꯝꯕꯗꯣ ꯉꯥꯡꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯕꯨ ꯀꯧꯗꯨꯅ ꯆꯠꯈ꯭ꯔꯤ ꯇꯣꯝꯆꯥ ꯇꯞꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯂꯩꯔꯤꯕ ꯃꯥꯒꯤ ꯀꯥ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯃꯍꯥꯛ ꯐꯃꯨꯡ ꯑꯗꯨꯗ
ꯃꯈꯣꯡ ꯌꯥꯟꯊꯗꯨꯅ ꯐꯝꯃꯤ ꯋꯥꯗꯤ ꯍꯥꯏꯗꯣꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯇꯨꯡꯗ ꯀꯔꯤ ꯊꯣꯛꯂꯒꯕ ꯍꯥꯏꯕꯗꯣ ꯃꯍꯥꯛ ꯈꯜꯂꯨꯕꯗ ꯃꯊꯥ ꯁꯥꯔꯤ ꯌꯥꯏꯐꯕꯤꯁꯨ ꯑꯗꯨꯃꯉꯥꯏ ꯇꯣꯝꯆꯥꯒꯤ ꯂꯦꯡꯖꯨꯝꯗ ꯉꯥꯊꯗꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯇꯧꯒꯗꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯄꯨꯟꯁꯤꯒꯤ ꯈꯣꯡꯊꯥꯡꯁꯦ ꯑꯁꯨꯝ ꯂꯨꯁꯜꯂꯛꯂꯦ ꯍꯥꯏꯗꯨꯅ ꯇꯣꯝꯆꯥꯗ ꯍꯥꯏꯔꯤ ꯇꯣꯝꯆꯥꯅ ꯌꯥꯏꯐꯕꯤ ꯊꯕꯛ ꯑꯁꯦ ꯍꯧꯔꯛꯄꯗ ꯉꯥꯏꯔꯤꯕꯅꯤ ꯑꯗꯨꯝꯅ ꯅꯤꯡꯍꯟꯅꯕ ꯌꯥꯕ ꯋꯥꯗꯣ ꯍꯥꯏꯔꯛꯂꯗ꯭ꯔꯣ ꯑꯩ ꯅꯪꯒꯤꯗꯃꯛꯇ ꯂꯩꯔꯤꯕꯁꯤꯗꯤ ꯃꯤꯕꯨ ꯄꯪꯁꯤꯗ ꯁꯤꯕ ꯌꯥꯕ꯭ꯔꯣ ꯄꯪꯋꯥꯗ ꯋꯥꯕ ꯌꯥꯕ꯭ꯔꯣ ꯑꯩꯈꯣꯏꯒꯤꯁꯨ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯅꯣꯡꯉꯥꯜꯂꯛꯈꯤꯗꯧꯔꯤꯕꯅꯤ ꯐꯔꯦꯁꯦ ꯇꯨꯝꯅꯕ ꯇꯧꯔꯁꯤ ꯅꯪꯕꯨ ꯆꯥꯛ ꯂꯥꯝꯕ꯭ꯔꯅꯦ ꯂꯥꯝꯗꯤꯌꯦ ꯐꯔꯦ ꯍꯌꯦꯡ ꯃꯈꯣꯏꯅ ꯄꯤꯔꯛꯄ ꯁꯦꯜꯗꯨꯗꯒꯤ ꯀꯔꯤꯅꯣ ꯑꯍꯥꯎꯕ ꯈꯔ ꯍꯣꯇꯦꯜꯗ ꯆꯥꯕ ꯍꯥꯏꯗꯨꯅꯤ ꯇꯣꯝꯆꯥꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯌꯥꯏꯐꯕꯤꯅ ꯇꯣꯝꯆꯥꯗ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯀꯣꯟꯁꯤꯟꯖꯔꯤ ꯑꯗꯨꯒ ꯇꯥꯃꯣꯅ ꯑꯁꯨꯝꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕꯁꯦ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯩꯕꯨ ꯑꯗꯨꯃꯛ ꯅꯨꯡꯁꯤꯕꯤꯌꯨꯀꯣ ꯍꯩ ꯀꯔꯤ ꯇꯧꯕꯒꯤ ꯅꯨꯡꯁꯤꯔꯣꯏꯗꯣꯔꯤꯕꯅꯣ ꯅꯪꯁꯦ ꯑꯩꯒꯤ ꯊꯋꯥꯏꯅꯤꯅꯦ ꯐꯔꯦꯁꯦ ꯇꯨꯝꯅꯕ ꯇꯧꯔꯁꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯇꯣꯝꯆꯥ ꯑꯃꯗꯤ ꯌꯥꯏꯐꯕꯤ ꯅꯨꯡꯉꯥꯏꯅ ꯇꯨꯝꯈꯨꯟ ꯇꯥꯟꯈ꯭ꯔꯦ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯣ ꯉꯍꯥꯟ ꯃꯈꯩ ꯏꯃꯥꯟ ꯃꯥꯟꯅꯗꯦ ꯍꯌꯦꯡꯗꯒꯤꯗꯤ ꯇꯣꯝꯆꯥ ꯑꯃꯗꯤ ꯌꯥꯏꯐꯕꯤ ꯌꯨꯝ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯒꯅꯤ ꯍꯥꯏꯕ ꯑꯗꯨꯅ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯥ ꯀꯔꯤꯅꯣ ꯃꯈꯣꯏ ꯇꯨꯃꯤꯟ ꯂꯩꯅꯈꯤ ngahan makhaiti ahinga balati nuthil balati urau tharau launabani maram icha sadana tomcha amati yaiphabi bu panduna saibani adubu ngasi simadi karimata tawrakhidri maramaduna yum atu leriba mi punamak tumin loina tumnakhi mathangi ayukni tomcha mahaki thabak chananabagi damakta sem sari matamadu yaiphabina ngarang numidang haina khipa wafam madugi matungina karigumba itaina पैसा सिंह अदु पुरक्लगा आई बु चलो हारक्लबदी आई करी खुंगदबनो हाइदुना हंगी मतमदु तोमसा वाखन nga खल्लगा अदुदी आई बु थबक असि चत्तबना फगदोरिबरा कांदेसे ngasi simadi aisu workshop ka tholo lage aikoina chatpada pukhinaba pochai dum losinaba toksi asomna tomsa amati yaiphabina saurba bek amada makhona chatpada pukhina ba pochai mayama ma yomsinba haurakli तौरीब सिंह तो तोमसागी ममान उरीबनी अदुबु वा मता हाइदी तौगे तौदसनु चके चचगी सनु हाइबगी मतागुम मोइनो मोने तौगदबा थबक अदुदा अदुमक तौदुना लैनरी आसमना मखोय मपो मसै जोमसनबा लोरो मतुंग हौजी तोमसागी मयामबदो लाकपा गाइदुना लैरी अयुकी पुंग मापन मुक तारकपा अदुवाइदा तोमसागी मयामबदो लाकले अदुगा तोमसा बु कौरई मतमदो तोमसा तो तपना थोरकलगा ताचौ अई लाक्चरे करीरो हाइबिगदबा से पैसा से सूरब्रा येंगो सेनफम मसी फंगलबनिना हाइना खिबगी मतुंगिना नुमित ताद्रिङै नखोइ चटखिबा ताबनिको मसिदा मिनुंगसी येंगबा येंगदबगी वाफम लेति को हाइना खिबगी वाफम इल्ली आइदना आइसुको नंगसु इबम थोइ होइ ताचो आइ लोइन मखंगजरि असमला हारमलगा पैसा दो पाइदुना याइफबिदा लेरिबा का अदुदा चंगई मतमदुदा तोमसाना याइफबिदा सेनफम मसे सुब्रा येंगसी हाइदुना सेनफम मदु थीरी अदुमना सेल अदो थीबा लोरकपदा अयुकी पुंग 13 हेलकले सेन पुनमक थीबा लोरबा मतुंग तोमसा अमदि याइफबी आचौबा बेग अममम पाइदुना थोरई तौरिबदु उबदा तोमसा की मपा अदुदी खरा नुंगाइतबगुम महाक बिलु इरा चेंदुना येंगी अदुबु लैरिबा इमुंगी मिसिंग अदुदी करिमता थवाई सा सादबगुम फरे नखोइसु कताइदनो अमा लैदुना अखोइदगी हेना नुंगाइ याइफबा इमुंग अमा ओइननबा होनरुरको फरे चलो मरकता अदुम पाव फाउना सिदा फरे चलो चेकता कायदना यौरको असुमना हाइरमनगा मयामदो इमुंगलुमदा अमुक चंख्री तोमसा अमति याइफबी थोंगालुमदा असुमक थोख्री असुमना तौदुना तोमसा अमति याइफबी गाड़ी तोंदुना असुम लाकपना हौजिकती तोमसाना हेक चा थकपा मागी वर्कशॉप अदुगा थंगनबा होटल अदुता महाक चंगकली मतमदुता होटल मपु अदुना तोमसा करीनो पोयोमो थायोमयो नति नंगी सिबु कमदोरिबा जानोने तादा अइना हाइजखिबा वाफम अदुगिदमक अइ युमदो थादोक्लगा लाक्लबनी तादना खरा सिंबिदुना युमदो अथुबा मतमदा लैननबा सिंबिदबा यादबनी ओ हौजिकसी पुंग 12 दि तारेबको ngaiko ai imanabdo फोन तौगे हेक हाइबगा दुम यारकनिदा असुमना हाइरका होटल मपु अदो जगह अमदा थोख्रे अदुगा फोल तौनखी अदुमना फोल तौनरबा मतुंग मखोइनि वारी खरा सानाख्रबगे तुंगदा तोमसागे मनाक्ता प्रपप चंगसलकलगा तोमसा सुंदोरो
ꯑꯩꯒꯤꯁꯨ ꯄꯣꯠ ꯆꯩꯁꯤ ꯃꯌꯥꯝ ꯑꯃ ꯊꯣꯡ ꯊꯥꯛꯇꯅ ꯍꯧꯖꯤꯜꯂꯨꯔꯕꯅꯤꯅ ꯊꯥꯗꯣꯛꯄꯗꯣ ꯍꯦꯛ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯨꯅ ꯁꯨꯡꯗꯧꯔꯁꯤ ꯏꯕꯦꯝꯃ ꯃꯃꯤꯡ ꯀꯔꯤ ꯀꯧꯕ ꯃꯥꯅ ꯇꯥꯗ ꯌꯥꯏꯐꯕꯤ ꯀꯧꯕꯅꯤ ꯑꯣ ꯏꯕꯦꯝꯃ ꯌꯥꯏꯐꯕꯤꯒ ꯀꯣ ꯏꯕꯨꯡꯉꯣ ꯇꯣꯝꯆꯥ ꯑꯩꯈꯣꯏ ꯑꯍꯨꯝ ꯆꯪꯗꯅ ꯄꯣꯠꯁꯤꯡꯁꯦ ꯂꯣꯏꯅꯃꯛ ꯌꯣꯟꯊꯣꯛꯂꯁꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯌꯨꯝ ꯑꯗꯨ ꯑꯩ ꯇꯥꯛꯂꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯆꯠꯂꯁꯤꯀꯣ ꯍꯣꯏ ꯇꯥꯗ ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯇꯣꯝꯆꯥ ꯑꯃꯗꯤ ꯌꯥꯏꯐꯕꯤ ꯌꯥꯎꯅ ꯍꯣꯇꯦꯜꯒꯤ ꯄꯣꯠ ꯆꯩꯁꯤꯡ ꯑꯗꯣ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯌꯣꯜꯂꯤ ꯅꯨꯃꯤꯠꯇꯨꯃꯗꯤ ꯃꯈꯥ ꯇꯥꯅ ꯄꯣꯠꯁꯨ ꯍꯧꯖꯤꯟꯗ꯭ꯔꯕꯅꯤꯅ ꯄꯣꯠ ꯆꯩꯁꯤꯡ ꯑꯗꯣ ꯑꯊꯨꯕꯗ ꯑꯗꯨꯃꯛ ꯌꯣꯟꯕ ꯂꯣꯏꯈ꯭ꯔꯤ ꯃꯇꯝꯗꯨ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 2 ꯈꯔ ꯍꯦꯜꯂꯛꯂꯕꯅꯤ ꯃꯁꯤꯗꯒꯤꯗꯤ ꯇꯣꯝꯆꯥꯅ ꯇꯥꯗ ꯄꯣꯠ ꯆꯩꯁꯤꯡꯁꯨ ꯌꯣꯟꯕ ꯂꯣꯏꯔꯕꯅꯤꯅ ꯑꯩꯈꯣꯏ ꯌꯨꯝ ꯑꯗꯨꯗ ꯆꯠꯅꯅꯕ ꯇꯧꯔꯁꯤꯔꯥ ꯉꯥꯏꯈꯣ ꯌꯨꯝ ꯑꯗꯨꯒꯤ ꯌꯨꯝꯕꯨꯗꯨ ꯂꯥꯛꯀꯗꯧꯔꯤꯕꯅꯤ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯒ ꯁꯦꯟ ꯊꯤꯟꯅꯔꯕ ꯃꯇꯨꯡꯗ ꯅꯈꯣꯏꯅ ꯌꯨꯝ ꯑꯗꯨꯗ ꯆꯠꯄ ꯌꯥꯒꯗꯧꯔꯤꯕꯅꯤꯀꯣ ꯑꯗꯨꯅ ꯉꯥꯏꯍꯥꯛ ꯉꯥꯏꯔꯁꯤ ꯉꯥꯏꯈꯣ ꯅꯕꯥꯅꯤꯕꯨ ꯉꯁꯥꯏꯗꯒꯤꯁꯨ ꯀꯔꯤꯝꯇ ꯆꯥꯗ꯭ꯔꯤ ꯁꯤꯗꯩꯁꯤꯗ ꯂꯩꯔꯤꯕꯁꯤꯡꯁꯤ ꯈꯔ ꯆꯥꯅꯅꯕ ꯇꯧꯁꯤꯀꯣ ꯑꯩꯁꯨ ꯉꯁꯥꯏꯗꯒꯤ ꯆꯥꯛ ꯂꯥꯝꯂꯕꯅꯤ ꯆꯥꯛꯅꯁꯨ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯏꯟꯖꯥꯡꯁꯤꯡ ꯑꯁꯤꯒ ꯑꯗꯨꯝ ꯆꯥꯔꯁꯤꯀꯣ ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯇꯣꯝꯆꯥ ꯌꯥꯏꯐꯕꯤ ꯑꯃꯗꯤ ꯍꯣꯇꯦꯜ ꯃꯄꯨ ꯃꯈꯣꯏ ꯑꯍꯨꯝ ꯍꯣꯇꯦꯜ ꯑꯗꯨꯗ ꯆꯥꯛ ꯊꯣꯡꯒꯠꯇꯨꯅ ꯃꯈꯣꯏ ꯆꯥꯔꯤ ꯑꯁꯨꯝꯅ ꯆꯥꯛꯆꯥ ꯇꯣꯛꯄ ꯂꯣꯏꯔꯛꯄꯗꯗꯤ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 3 ꯇꯥꯁꯤꯜꯂꯛꯂꯤ ꯃꯈꯣꯏꯅ ꯐꯅ ꯀꯨꯏꯅ ꯉꯥꯏꯔꯕꯒꯤ ꯇꯨꯡꯗ ꯄꯨꯡ 3:30 ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯌꯨꯝꯕꯨ ꯅꯨꯄꯥꯅꯤ ꯍꯥꯏꯕ ꯅꯨꯄꯥ ꯑꯃ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯍꯣꯇꯦꯜ ꯃꯄꯨ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯂꯒ ꯏꯕꯨꯡꯉꯣ ꯀꯔꯥꯏꯅꯣꯅꯦ ꯌꯨꯝ ꯂꯩꯅꯤ ꯍꯥꯏꯕꯗꯨꯕꯣ ꯇꯥꯃꯣ ꯇꯣ ꯁꯤꯗ ꯂꯩꯔꯤꯕ ꯏꯕꯨꯡꯉꯣ ꯇꯣꯝꯆꯥꯁꯤꯅꯤ ꯑꯣ ꯇꯣꯝꯆꯥ ꯍꯥꯏꯕ ꯍꯣꯏ ꯃꯥꯅꯤ ꯏꯌꯥꯝꯕ ꯐꯔꯦ ꯅꯣꯏꯅ ꯌꯨꯝ ꯑꯗꯨ ꯂꯩꯒꯦ ꯍꯥꯏꯔꯕꯅꯤꯅ ꯂꯨꯄꯥ 1,00,000ꯗꯤ ꯊꯤꯔꯣꯅꯦꯀꯣ ꯍꯣꯏ ꯑꯗꯨꯗ ꯆꯦ ꯆꯥꯡꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯏꯍꯦ ꯆꯦ ꯆꯥꯡꯗꯨꯗꯤ ꯍꯌꯦꯡ ꯑꯌꯨꯛ ꯂꯥꯛꯂꯒ ꯑꯗꯨꯝ ꯄꯤꯔꯒꯦ ꯀꯩꯗꯧꯔꯒꯦ ꯑꯣ ꯍꯣꯏ ꯐꯅꯤ ꯏꯌꯥꯝꯕ ꯑꯗꯨꯗꯤ ꯌꯨꯝ ꯑꯗꯨꯒꯤ ꯂꯩꯐꯝꯗꯨ ꯐꯥꯎꯕ ꯑꯩꯈꯣꯏ ꯈꯔ ꯊꯤꯟꯕꯤꯅꯅꯕ ꯑꯗꯨꯒꯤꯗꯤ ꯀꯔꯤꯝꯇ ꯋꯥꯔꯨꯅꯨꯀꯣ ꯑꯩ ꯁꯤꯟꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯍꯣꯇꯦꯜ ꯃꯄꯨ ꯑꯗꯨꯗ ꯑꯣꯟꯁꯤꯜꯂꯛꯂꯒ ꯅꯪꯅ ꯈꯔ ꯊꯤꯜꯂꯨꯔꯣ ꯍꯥꯏꯔꯤ ꯃꯁꯤꯗꯒꯤꯗꯤ ꯍꯣꯇꯦꯜ ꯃꯄꯨ ꯑꯗꯨꯅꯁꯨ ꯍꯣꯏ ꯑꯩ ꯊꯤꯜꯂꯨꯔꯒꯦ ꯍꯥꯏꯗꯨꯅ ꯇꯣꯝꯆꯥ ꯑꯃꯗꯤ ꯌꯥꯏꯐꯕꯤꯕꯨ ꯒꯥꯔꯤ ꯑꯃꯗ ꯍꯥꯞꯀꯠꯇꯨꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯥꯅ ꯂꯥꯛꯂꯤ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯆꯤꯡꯅꯨꯡ ꯑꯃꯗ ꯒꯥꯔꯤ ꯑꯗꯣ ꯊꯧꯖꯤꯜꯂꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯇꯣꯝꯆꯥꯅ ꯃꯐꯝ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯆꯤꯛꯈ꯭ꯔꯦꯗ ꯇꯥꯗ ꯃꯐꯝ ꯁ꯭ꯋꯥꯏꯗ ꯑꯅꯛꯄꯗ ꯈꯨꯜꯒꯁꯨ ꯇꯥꯗꯕ꯭ꯔꯣ ꯀꯔꯤꯒꯤ ꯇꯥꯗꯅꯤ ꯏꯕꯨꯡꯉꯣ ꯇꯨ ꯆꯤꯡꯃꯥꯏ ꯇꯦꯝꯊꯣꯛꯂꯒ ꯈꯨꯟꯖꯥ ꯃꯆꯥ ꯂꯩꯔꯤꯕꯁꯤꯗꯤ ꯑꯗꯨꯒ ꯁꯣꯝꯗꯁꯨ ꯌꯦꯡꯉꯨ ꯈꯨꯜ ꯃꯌꯥꯝ ꯑꯃ ꯇꯥꯔꯤꯕꯁꯤꯗꯤ ꯑꯣ ꯑꯁꯤꯁꯤ ꯈꯨꯜ ꯂꯣꯏꯔꯦꯀꯣ ꯌꯨꯝ 3ꯅ ꯈꯨꯜ ꯑꯃ ꯁꯦꯝꯕ ꯍꯣꯏ ꯏꯕꯨꯡꯉꯣ ꯁ꯭ꯋꯥꯏꯗꯗꯤ ꯑꯗꯨ ꯉꯥꯛꯇꯅꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅ ꯊꯣꯔꯛꯄꯅ ꯅꯨꯃꯤꯠ ꯇꯥꯔꯨꯝ ꯇꯧꯁꯤꯜꯂꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯒꯥꯔꯤ ꯊꯧꯔꯤꯕ ꯍꯣꯇꯦꯜ ꯃꯄꯨ ꯑꯗꯨꯅ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯂꯤ ꯑꯗꯨꯒ ꯇꯣꯝꯆꯥ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯂꯦ ꯌꯦꯡꯉꯨ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯊꯣꯛꯂꯛꯂꯤꯕ ꯃꯇꯝ ꯑꯗꯨꯗꯒꯤ ꯍꯧꯖꯤꯛ ꯂꯥꯛꯄꯗ ꯅꯨꯃꯤꯠ ꯇꯥꯔꯤꯕꯁꯤꯅꯤ ꯑꯗꯨꯅ ꯁꯤꯗꯒꯤ ꯑꯃꯨꯛ ꯑꯩꯅ ꯍꯟꯈꯤꯕꯗ ꯅꯨꯃꯤꯠ ꯄꯨꯡꯇꯥ ꯇꯥꯔꯒꯅꯤ ꯊꯦꯡꯂꯒꯅꯤ ꯍꯥꯏꯔꯤꯕ ꯑꯗꯨꯅ ꯅꯈꯣꯏꯁꯨ ꯁꯤꯗꯒꯤꯗꯤ ꯈꯣꯡꯅ ꯑꯗꯨꯝ ꯆꯪꯈ꯭ꯔꯣ ꯑꯗꯨꯒ ꯁꯦ ꯐꯣꯇꯣ ꯑꯁꯦ ꯃꯁꯤꯒꯤ ꯌꯨꯝꯁꯤꯅꯤ ꯅꯈꯣꯏꯅ ꯂꯩꯔꯤꯕꯁꯦ ꯁꯤꯗꯩꯁꯤꯗ ꯃꯃꯤꯡꯁꯨ ꯏꯔꯕꯅꯤ ꯐꯔꯦ ꯌꯨꯝ ꯑꯁꯤ ꯊꯤꯔꯣꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯂꯝꯕꯤꯁꯤꯗ ꯁꯨꯝ ꯆꯪꯉꯣ ꯑꯗꯨꯗꯨꯒ ꯌꯦꯠꯂꯣꯝꯗ ꯂꯝꯕꯤ ꯑꯃ ꯍꯥꯏꯔꯝꯒꯅꯤ ꯑꯗꯨꯗꯒꯤ नखोꯏꯅ ꯌꯨꯝꯁꯤꯡꯗꯣ ꯎꯕ ꯐꯪꯂꯒꯅꯤ सिदा उरिबा युम मसिगी हेक थोंगालदा अचौबा उ पांबी अमा हौबनी अरुदगिदी उ पांबीदुगी मखोंदा सुम चंखरगा युम अदुदुमक लेरमलगनिको तादा यावरदी फदौबा इसे अइबो हनबदा थेंगलनि हाइवानी येंगु नोइदा अदुमुक चंगना चंगसलबती अइबो येंगुनिसे पुंग मंगा हेंजलकलिने नोइबो होय तादा अदु तादा हयेंग अयुक्से अमतंग लाखबिखोको होय अदु तादा ची चांगदुदी ची चांगदो अइ हयेंग अयुक लाखपदा पुरकलगे होय तादा याम नुंगाइजरे असमना हाइनरबा मतुंग होटेल मपु अदो यामना थुना मफम अदु थादोक्तुना गाड़ी थौदुना चतखी मसिदगिदी तोमचा अमदी याइफबिसु मनाक अदुदा लैरिबा युमकै अमदी लैरिबा सिंग अदु येंगेंगदुना मखोय टॉर्च लाइट अमा कापतुना असुम लाई लंबी अदो पुम मम्मी मखोयना कापलिबा टॉर्च लाइट अदुगी मंगाल नतबा अतोपा मंगाल अमता लैति असुम लापना हौजिक्ति लमलों अनि फांगबा अमा लेरमलै मखोयना चलिबा लंबी अदुगी असुम चखिबा लंबी अमा अदुगा येता हाइजनखिबा लंबी अमा मतम अदुदा तोमचाना याइफबि ngasai hairapdubu yeta hajamba lambi ma leramgani haiba natro hoi mani somgi lambi si oiramgadaba mali hoi chatlaga yengasi
ꯌꯨꯝ ꯐꯥꯎꯕꯗꯪ ꯊꯤꯟꯖꯤꯟꯕꯤꯔꯝꯃꯗꯤꯅꯦ ꯍꯦꯛ ꯐꯒꯗꯕ ꯒꯥꯔꯤꯅꯤ ꯀꯨꯏ ꯄꯣꯟꯇꯦꯕ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯒꯥꯔꯤꯒꯤ ꯄꯩꯁꯥ ꯄꯤꯈꯤꯗꯕ ꯑꯗꯨꯗ ꯇꯧꯔꯤꯕ ꯑꯣꯏꯔꯝꯒꯅꯤꯅꯦ ꯑꯁꯣꯝꯗ ꯃꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯃꯌꯥꯝ ꯑꯃ ꯃꯤ ꯂꯩꯅꯗꯕꯤꯗ ꯂꯩꯔꯤꯕꯗꯣ ꯎꯔꯤ ꯑꯗꯨꯒ ꯌꯨꯝ ꯈꯔꯗꯤ ꯍꯧꯖꯤꯛ ꯁꯤꯖꯤꯟꯅꯔꯤꯕꯒꯨꯝ ꯏꯍꯟ ꯍꯟꯅ ꯂꯩꯕꯒꯨꯝ ꯇꯧꯏ ꯃꯁꯤꯗꯒꯤꯗꯤ ꯇꯣꯝꯆꯥ ꯑꯃꯗꯤ ꯌꯥꯏꯐꯕꯤꯗꯣ ꯃꯈꯣꯏꯅ ꯎꯔꯤꯕ ꯎ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯊꯣꯡꯒꯥꯜ ꯑꯃꯁꯨ ꯂꯩꯔꯝꯃꯤ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯌꯥꯏꯐꯕꯤ ꯑꯃꯗꯤ ꯇꯣꯝꯆꯥ ꯆꯪꯁꯤꯜꯂꯛꯄꯗ ꯊꯣꯡꯒꯥꯜ ꯑꯗꯣ ꯌꯥꯝꯅ ꯁꯣꯡꯖꯤꯟꯅ ꯎꯏ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯑꯅꯤ ꯅꯥꯄꯤ ꯃꯔꯛ ꯑꯗꯨꯗ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯃꯈꯣꯏꯅ ꯌꯨꯝ ꯑꯗꯣ ꯊꯦꯡꯅꯔꯤ ꯌꯨꯝ ꯑꯗꯣ ꯌꯥꯝꯅ ꯆꯥꯎꯏ ꯌꯥꯝꯅꯁꯨ ꯐꯖꯩ ꯇꯣꯝꯆꯥ ꯑꯃꯗꯤ ꯌꯥꯏꯐꯕꯤ ꯌꯨꯝ ꯑꯗꯣ ꯂꯨꯄꯥ ꯂꯥꯛ 3ꯅ ꯂꯩꯕ ꯐꯪꯖꯕꯗꯨꯗ ꯃꯈꯣꯏ ꯌꯥꯝꯅ ꯍꯔꯥꯎꯖꯈꯤ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏꯅ ꯌꯨꯝ ꯑꯗꯨꯒꯤ ꯁꯣ ꯑꯗꯣ ꯍꯥꯡꯂꯒ ꯏꯃꯨꯡꯂꯣꯝꯗ ꯆꯪꯂꯛꯂꯤ ꯏꯃꯨꯡ ꯑꯗꯣ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯏ ꯑꯗꯨꯒ ꯃꯐꯝ ꯈꯔꯗꯗꯤ ꯃꯣꯠꯁꯜꯂꯤ ꯃꯔꯝꯗꯤ ꯌꯨꯝ ꯑꯗꯣ ꯃꯇꯝ ꯀꯨꯏꯅ ꯃꯤ ꯂꯩꯅꯗꯕ ꯌꯨꯝ ꯑꯣꯏꯕꯅ ꯃꯣꯠꯁꯜꯂꯤꯕꯅꯤ ꯃꯁꯤꯗꯒꯤꯗꯤ ꯌꯥꯏꯐꯕꯤꯅ ꯌꯨꯝꯁꯦ ꯑꯣꯟꯊꯣꯛꯅ ꯆꯥꯎꯏ ꯀꯔꯤꯒꯤꯗꯃꯛꯇꯅ ꯃꯣꯏꯅ ꯑꯁꯥꯝ ꯍꯣꯡꯅ ꯌꯣꯟꯊꯣꯛꯂꯤꯕꯁꯤꯕꯣ ꯀꯥꯟꯅꯗꯕ ꯄꯣꯠ ꯑꯣꯏꯕꯒꯤ ꯌꯣꯟꯊꯣꯛꯂꯛꯂꯤꯕꯅꯤꯅꯦ ꯑꯩꯈꯣꯏꯗꯕꯨ ꯀꯥꯟꯅꯕꯒꯤ ꯋꯥꯅꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯗꯤ ꯀꯔꯤ ꯑꯃꯠꯇ ꯀꯥꯟꯅꯕ ꯖꯥꯠ ꯅꯠꯇꯦꯗ ꯐꯔꯦꯁꯦ ꯑꯩꯈꯣꯏꯕꯨ ꯉꯁꯤ ꯑꯍꯤꯡꯁꯤꯃ ꯀꯗꯥꯏꯗ ꯄꯣꯊꯥꯁꯦ ꯍꯥꯏꯕ ꯌꯨꯝ ꯑꯁꯤꯒꯤ ꯐꯃꯨꯡꯗꯨꯅ ꯀꯗꯥꯏꯗꯒ ꯂꯩꯕꯖꯥꯠꯅꯣ ꯑꯁꯣꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯀꯣꯏꯊꯤ ꯊꯤꯔꯛꯄꯗ ꯌꯨꯝ ꯑꯗꯨꯒꯤ ꯇꯨꯝꯐꯝ ꯀꯥ ꯑꯗꯣ ꯊꯦꯡꯅꯔꯤ ꯐꯃꯨꯡꯗꯤ ꯂꯩ ꯑꯗꯨꯕꯨ ꯃꯣꯝꯄꯥꯛꯁꯤꯡ ꯑꯗꯨꯗꯤ ꯌꯥꯝꯅ ꯃꯣꯠꯁꯜꯂꯤ ꯑꯗꯨꯒ ꯃꯨꯁꯤꯟ ꯃꯨꯕ ꯃꯆꯨ ꯃꯌꯥꯝ ꯑꯃꯁꯨ ꯆꯨꯁꯜꯂꯤ ꯃꯁꯤꯗꯒꯤꯗꯤ ꯇꯣꯝꯆꯥꯅ ꯃꯣꯝꯄꯥꯛꯁꯤꯗ ꯍꯤꯞꯂꯨꯔꯕꯗꯤ ꯏꯕꯥꯅꯤ ꯇꯤꯂꯥꯏ ꯈꯣꯝꯕꯤ ꯆꯨꯗꯅ ꯁꯤꯕ ꯇꯥꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯂꯩꯃꯥꯏꯁꯤ ꯀꯟꯊꯣꯛꯂꯒ ꯁꯤꯗ ꯑꯣꯏꯅ ꯐꯤ ꯊꯥꯔꯒ ꯉꯁꯤ ꯑꯍꯤꯡꯁꯤꯃ ꯂꯦꯜꯂꯁꯤ ꯑꯗꯨꯒ ꯅꯣꯡꯉꯥꯜꯂꯒ ꯀꯔꯤꯅꯣ ꯈꯟꯅꯕ ꯍꯥꯏꯗꯨꯅꯤ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯤ ꯑꯁꯨꯝꯅ ꯇꯣꯝꯆꯥ ꯑꯃꯗꯤ ꯌꯥꯏꯐꯕꯤ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯃꯐꯝ ꯈꯔ ꯃꯈꯣꯏꯅ ꯁꯦꯡꯗꯣꯛꯂꯒ ꯐꯝ ꯊꯥꯗꯨꯅ ꯃꯗꯨꯗ ꯍꯤꯞꯅꯅꯕ ꯍꯣꯠꯅꯔꯤ ꯆꯥꯎꯔꯕ ꯌꯨꯝ ꯑꯗꯨꯃ ꯐꯪꯖꯕꯗ ꯇꯣꯝꯆꯥꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯖꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝꯗꯣ ꯍꯧꯈ꯭ꯔꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 10 ꯇꯥꯁꯤꯜꯂꯛꯂꯤ ꯇꯣꯝꯆꯥ ꯑꯃꯗꯤ ꯌꯥꯏꯐꯕꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯗꯒꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯍꯦꯛ ꯇꯨꯝꯈꯤꯕꯒ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯠꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯤ ꯈꯣꯟꯖꯦꯜ ꯑꯗꯣ ꯇꯣꯝꯆꯥ ꯑꯃꯗꯤ ꯌꯥꯏꯐꯕꯤ ꯋꯥꯃꯟꯈꯤꯕꯅ ꯀꯔꯤ ꯑꯃꯠꯇ ꯇꯥꯕ ꯅꯠꯇꯦ ꯑꯗꯨꯃꯛ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤ ꯃꯇꯝ ꯑꯗꯨꯗ ꯇꯣꯝꯆꯥ ꯑꯃꯗꯤ ꯌꯥꯏꯐꯕꯤꯅ ꯇꯨꯝꯂꯤꯕ ꯀꯥ ꯑꯗꯨꯗ ꯍꯧꯖꯤꯛ ꯇꯥꯔꯤꯕ ꯃꯈꯣꯜ ꯑꯗꯣ ꯑꯁꯨꯝ ꯅꯛꯁꯜꯂꯛꯂꯤ ꯑꯗꯨꯒ ꯂꯣꯟꯗꯨꯅ ꯂꯩꯔꯤꯕ ꯊꯣꯡ ꯑꯗꯣ ꯇꯞꯅ ꯍꯥꯡꯇꯣꯔꯛꯏ ꯑꯗꯨꯝꯅ ꯍꯥꯡꯇꯣꯔꯛꯂꯒ ꯆꯪꯉꯛꯄꯗꯗꯤ ꯌꯥꯝꯅ ꯀꯤꯔꯕ ꯁꯛꯇꯝ ꯑꯃ ꯃꯈꯣꯏꯒꯤ ꯑꯅꯤꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯔꯤ ꯃꯃꯥꯏ ꯃꯃꯤꯠ ꯄꯨꯝꯅꯃꯛ ꯏꯍꯤꯡ ꯁꯥꯔꯤ ꯃꯁꯝ ꯑꯗꯨꯅ ꯖ꯭ꯋꯥꯏ ꯊꯥꯗꯔꯤ ꯃꯗꯨꯗ ꯅꯠꯇꯅ ꯃꯁꯥꯗ ꯁꯅꯥ ꯂꯨꯄꯥ ꯀꯌꯥꯒꯤ ꯐꯤꯖꯦꯠ ꯂꯩꯇꯦꯡꯉꯤ ꯑꯗꯨꯕꯨ ꯇꯣꯝꯆꯥ ꯑꯃꯗꯤ ꯌꯥꯏꯐꯕꯤ ꯅꯨꯡꯉꯥꯏꯅ ꯇꯨꯝꯈꯤꯕꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯇꯧꯔꯤꯕꯗꯣ ꯂꯦꯞꯂꯤꯕꯗꯣ ꯀꯔꯤꯃꯠꯇ ꯎꯕ ꯈꯪꯕ ꯇꯥꯕ ꯑꯃꯠꯇ ꯅꯠꯇ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯇꯣꯝꯆꯥ ꯑꯃꯗꯤ ꯌꯥꯏꯐꯕꯤꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯝꯂꯤꯕ ꯑꯗꯣ ꯉꯥꯏꯍꯥꯛ ꯂꯦꯞꯇꯨꯅ ꯌꯦꯡꯂꯝꯂꯕꯒꯤ ꯇꯨꯡꯗ ꯃꯍꯥꯛ ꯌꯨꯝ ꯑꯗꯣ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯇꯣꯝꯆꯥ ꯑꯃꯗꯤ ꯌꯥꯏꯐꯕꯤ ꯌꯥꯍꯧꯔꯛꯂꯤ ꯅꯣꯡ ꯉꯥꯐꯨꯡ ꯇꯧꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯇꯣꯝꯆꯥꯅ ꯅꯣꯡ ꯉꯥꯟꯒꯗꯧꯔꯤ ꯃꯥꯜꯂꯤꯅꯦ ꯍꯩꯃꯥ ꯀꯔꯤꯅꯣ ꯍꯥꯏꯗꯨꯕꯣ ꯅꯣꯡꯗꯤ ꯉꯥꯜꯂꯕꯁꯤꯗꯤ ꯐꯔꯦꯁꯦ ꯌꯨꯝ ꯑꯁꯤꯒꯤ ꯌꯣꯄꯥꯛ ꯅꯨꯡꯄꯥꯛ ꯀꯥꯏ ꯂꯩꯕꯖꯥꯠꯅꯣ ꯅꯥꯄꯤ ꯁꯤꯡꯕꯤꯁꯤꯡꯁꯤ ꯈꯔ ꯐꯥꯗꯠꯀꯦ ꯅꯪꯅ ꯌꯨꯝꯁꯦ ꯈꯔ ꯁꯦꯝꯖꯜꯂꯨ ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯑꯗꯣ ꯌꯥꯝꯅ ꯀꯟꯅ ꯁꯦꯝꯖꯜꯂꯤ ꯃꯁꯤꯗꯒꯤꯗꯤ ꯇꯣꯝꯆꯥꯅ ꯐꯔꯦꯁꯦ ꯊꯣꯡꯒꯥꯟꯒꯤ ꯅꯥꯄꯤꯁꯨ ꯐꯥꯟꯕ ꯂꯣꯏꯔꯕꯅꯤ ꯑꯩ ꯆꯥꯅ ꯊꯛꯅꯕ ꯀꯩꯅꯣ ꯈꯔ ꯂꯩꯔꯨꯈꯤꯒꯦ ꯅꯪ ꯁꯤꯗ ꯁꯨꯝ ꯂꯩꯔꯝꯃꯨꯀꯣ ꯅꯪꯕꯨ ꯀꯤꯒꯗ꯭ꯔꯥꯅꯦ ꯀꯔꯤꯒꯤ ꯀꯤꯗꯣꯏꯅꯣ ꯀꯩꯝꯇ ꯀꯤꯔꯣꯏꯌꯦ ꯑꯌꯨꯛ ꯅꯨꯡꯊꯤꯟꯁꯤꯗꯕꯨ ꯑꯗꯨꯅꯤꯗꯅ ꯊꯧꯅꯥ ꯐꯕ ꯑꯩꯒꯤ ꯅꯨꯄꯤꯗꯤ ꯊꯧꯅꯥ ꯐꯕ ꯅꯨꯄꯤ ꯑꯣꯏꯒꯗꯕꯅꯤ ꯐꯔꯦ ꯑꯩ ꯆꯠꯂꯨꯈꯤꯒꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯇꯣꯝꯆꯥ ꯑꯗꯣ ꯌꯨꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯂꯒ ꯂꯩꯕ ꯀꯩꯊꯦꯜ ꯃꯆꯥ ꯑꯃ ꯌꯧꯅꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯆꯠꯈ꯭ꯔꯤꯕꯁꯤ ꯐꯅ ꯀꯨꯏꯔꯤ ꯈꯣꯡꯅ ꯆꯠꯄꯅꯤꯅ ꯌꯥꯝꯅ ꯀꯨꯏꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯤ ꯌꯥꯏꯐꯕꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛ ꯃꯍꯥꯛꯅ ꯁꯤꯠ ꯁꯦꯡꯕ ꯇꯧꯔꯤ ꯃꯇꯝ ꯑꯗꯨꯗ ꯌꯨꯝꯒꯤ ꯃꯅꯤꯡꯂꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯠꯄꯒꯤ ꯈꯣꯟꯖꯦꯜ ꯃꯍꯥꯛꯅ ꯇꯥꯏ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯌꯥꯏꯐꯕꯤꯅ ꯀꯔꯤꯅꯣꯅꯦ ꯇꯧꯔꯤꯕꯁꯤꯕꯣ ꯇꯥꯃꯣꯗꯨꯕꯨ ꯍꯜꯂꯛꯂꯕꯖꯥꯠꯂꯣ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛ ꯃꯥꯅ ꯇꯥꯔꯤꯕ ꯃꯈꯣꯜ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯃꯍꯥꯛ ꯂꯥꯛꯇꯨꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯗꯤ ꯂꯩꯔꯝꯗꯦ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛ ꯀꯔꯤꯁꯨ ꯈꯜꯂꯨꯗꯅ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯪꯉꯛꯇꯨꯅ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯜꯂꯤ ꯑꯗꯨꯒ ꯃꯣꯠꯁꯜꯂꯤꯕ ꯄꯨꯝꯅꯃꯛ ꯁꯤꯠ ꯁꯦꯡꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯁꯦꯡꯗꯣꯛꯂꯤ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯇꯣꯝꯆꯥꯁꯨ ꯂꯥꯛꯂꯤ
ꯃꯇꯝ ꯑꯗꯨꯗ ꯇꯣꯝꯆꯥꯅ ꯒꯥꯔꯤ ꯍꯣꯔꯣꯟ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯌꯥꯏꯐꯕꯤ ꯌꯨꯝ ꯑꯗꯨꯗꯒꯤ ꯃꯄꯥꯟꯗ ꯆꯦꯟꯊꯣꯔꯛꯏ ꯑꯗꯨꯒ ꯑꯩꯃꯥ ꯒꯥꯔꯤꯁꯤꯅ ꯀꯗꯥꯏꯗꯒꯤꯅꯣ ꯑꯩꯒꯤ ꯋꯥꯛꯁꯣꯞꯇ ꯊꯝꯕ ꯃꯤꯅ ꯂꯧꯕꯤꯗ꯭ꯔꯕ ꯒꯥꯔꯤꯅꯤꯗ ꯃꯄꯨꯗꯣ ꯑꯗꯨꯗꯨꯅ ꯃꯤ ꯂꯥꯛꯂꯕꯗꯤ ꯌꯣꯟꯊꯣꯛꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯊꯅꯝꯕꯅꯤ ꯑꯗꯨ ꯑꯣꯏꯅ ꯊꯧꯔꯒ ꯂꯥꯛꯂꯤꯕꯁꯤꯅꯤ ꯑꯩꯅ ꯑꯣꯏꯅ ꯂꯩꯔꯒꯦꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯌꯥꯏꯐꯕꯤꯅ ꯍꯣꯏꯗ ꯂꯝꯗꯥꯡ ꯆꯥꯗꯕꯁꯤꯗ ꯒꯥꯔꯤ ꯑꯃ ꯊꯝꯖꯤꯟꯕꯁꯤꯁꯨ ꯌꯥꯝꯅ ꯀꯥꯟꯅꯩ ꯀꯔꯤꯕꯨ ꯂꯩꯕꯤꯔꯛꯂꯒꯦ ꯁꯦ ꯁꯤꯡꯉꯩꯁꯤ ꯂꯩꯔꯛꯂꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯄꯣꯠ ꯃꯌꯨꯝ ꯈꯔ ꯄꯤꯔꯤ ꯃꯁꯤꯗꯒꯤꯗꯤ ꯌꯥꯏꯐꯕꯤꯅ ꯄꯣꯠ ꯃꯌꯨꯝꯁꯤꯡ ꯑꯗꯣ ꯃꯍꯥꯛꯅ ꯈꯔ ꯄꯥꯏꯔꯤ ꯑꯗꯨꯒ ꯇꯣꯝꯆꯥꯅ ꯈꯔ ꯄꯥꯏꯔꯗꯨꯅ ꯏꯃꯨꯡ ꯂꯣꯝꯗ ꯆꯪꯉꯛꯂꯤ ꯃꯇꯧ ꯑꯁꯨꯝꯅ ꯇꯣꯝꯆꯥ ꯑꯃꯗꯤ ꯌꯥꯏꯐꯕꯤ ꯌꯨꯝ ꯑꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯂꯩꯔꯛꯄꯁꯦ ꯅꯨꯃꯤꯠ 10ꯅꯤꯃꯨꯛ ꯁꯨꯔꯛꯂꯤ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯌꯨꯝ ꯑꯗꯨꯗ ꯀꯔꯤ ꯇꯧꯔꯤ ꯀꯅꯥꯒꯤ ꯌꯨꯝꯅꯣ ꯀꯝꯗꯧꯅ ꯌꯨꯝ ꯑꯁꯦ ꯁꯥꯈꯤꯕꯅꯣ ꯍꯥꯏꯕ ꯀꯔꯤ ꯑꯃꯠꯇ ꯈꯪꯕ ꯅꯠꯇꯦ ꯑꯗꯨꯒ ꯇꯣꯝꯆꯥꯒꯤ ꯃꯅꯥꯛꯇ ꯍꯣꯇꯦꯜ ꯐꯝꯕ ꯅꯨꯄꯥ ꯑꯗꯨꯅ ꯆꯦ ꯆꯥꯡ ꯄꯨꯝꯅꯃꯛ ꯄꯨꯗꯨꯅ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯨꯁꯨ ꯀꯔꯤꯃꯠꯇ ꯂꯥꯛꯈꯤꯗ꯭ꯔꯤ ꯁꯣꯝꯗꯅ ꯍꯣꯇꯦꯜ ꯐꯝꯕ ꯅꯨꯄꯥ ꯑꯗꯨꯅ ꯇꯣꯝꯆꯥ ꯍꯣꯏꯗꯨꯕꯨ ꯀꯔꯝꯅ ꯂꯦꯜꯂꯤꯕ ꯖꯥꯠꯅꯣ ꯄꯩꯁꯥꯗꯨꯕꯨꯗꯤ ꯑꯩꯒꯤ ꯏꯇꯥꯎꯒꯅ ꯌꯦꯟꯊꯣꯛꯅꯈ꯭ꯔꯦꯁꯦ ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯇꯣꯝꯆꯥꯒꯨꯝꯕ ꯈꯔ ꯂꯥꯛꯂꯕꯗꯤ ꯂꯩꯔꯤꯕ ꯌꯨꯝꯁꯤꯡ ꯑꯗꯨ ꯂꯥꯛ 3-4ꯗ ꯌꯣꯜꯂꯕꯗꯤ ꯁꯦꯟꯁꯤ ꯈꯛ ꯄꯥꯏꯒꯗꯧꯔꯤꯍꯦ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯇꯨꯡꯂꯣꯝꯗꯒꯤ ꯄꯣꯠ ꯂꯩꯕ ꯂꯥꯛꯄ ꯅꯨꯄꯥ ꯃꯆꯥ ꯑꯃꯅ ꯀꯀꯥ ꯀꯔꯤ ꯈꯜꯂꯤꯅꯣ ꯉꯁꯥꯏꯗꯩ ꯀꯧꯕ ꯇꯥꯗ꯭ꯔꯤꯗꯨꯕꯣ ꯑꯗꯨꯝꯅ ꯃꯁꯥ ꯅꯣꯝꯗꯨꯅ ꯈꯪꯀꯧ ꯀꯧꯔꯛꯄ ꯑꯗꯨꯗ ꯍꯣꯇꯦꯜ ꯐꯝꯕ ꯅꯨꯄꯥ ꯑꯗꯣ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ ꯃꯅꯥꯛꯇ ꯃꯩꯇꯥꯟ ꯀꯣꯠꯄꯒꯤ ꯊꯝꯂꯤꯕ ꯃꯩꯔꯧ ꯆꯦꯒꯞ ꯑꯗꯨꯒꯤ ꯃꯇꯣꯜ ꯑꯗꯨ ꯇꯥꯞ ꯍꯦꯛ ꯄꯥꯏꯁꯤꯜꯂꯨꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯁꯥꯗꯨꯅ ꯏꯠꯁ ꯍꯩ ꯅꯄꯥ ꯌꯥꯏꯃꯤ ꯃꯆꯥ ꯅꯪ ꯐꯖꯅ ꯇꯞꯅ ꯀꯧꯔꯛꯄ ꯌꯥꯗꯕ꯭ꯔꯣ ꯅꯪ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯀꯧꯕꯗꯤ ꯇꯥꯗ꯭ꯔꯒ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯍꯣꯇꯦꯜ ꯐꯝꯕ ꯅꯨꯄꯥ ꯑꯗꯣ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯤ ꯑꯗꯨꯒ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯕꯅꯣ ꯁꯠ ꯍꯥꯏꯌꯨ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯃꯍꯥꯛꯅ ꯂꯩꯒꯗꯕ ꯄꯣꯠ ꯆꯩꯁꯤꯡ ꯑꯗꯣ ꯍꯥꯏꯔꯤ ꯃꯁꯤꯗꯒꯤꯗꯤ ꯍꯣꯇꯦꯜ ꯐꯝꯕ ꯅꯨꯄꯥ ꯑꯗꯨꯅ ꯄꯣꯠꯁꯤꯡ ꯑꯗꯣ ꯇꯝꯂꯕ ꯃꯇꯨꯡ ꯅꯨꯄꯥ ꯃꯆꯥ ꯑꯗꯣ ꯆꯠꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯍꯣꯇꯦꯜ ꯐꯝꯕ ꯅꯨꯄꯥ ꯑꯗꯨꯅ ꯈꯜꯂꯤ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯔꯨꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯈꯨꯠꯁꯤ ꯄꯣꯛꯑꯦꯅ ꯇꯧꯔꯤꯕꯁꯦ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯣꯕꯥꯏꯜꯗ ꯐꯣꯟ ꯑꯃ ꯂꯥꯛꯈꯤ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯋꯥꯈꯠꯇꯨꯅ ꯌꯦꯡꯂꯨꯕꯗ ꯇꯣꯝꯆꯥꯅ ꯂꯩꯈꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯃꯄꯨ ꯁꯥꯔꯤꯕ ꯅꯨꯄꯥ ꯑꯗꯣ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯤ ꯃꯇꯝ ꯑꯗꯨꯗ ꯍꯣꯇꯦꯜ ꯃꯄꯨ ꯑꯗꯨꯅ ꯏꯇꯥꯎ ꯀꯔꯤ ꯂꯩꯒꯦ ꯑꯗꯨꯝꯅ ꯍꯪꯂꯨꯕꯗꯨꯗ ꯑꯁꯣꯝꯗꯒꯤ ꯑꯅꯧꯕ ꯊꯕꯛ ꯂꯥꯛꯄ꯭ꯔꯅꯦ ꯑꯩꯕꯨ ꯁꯦꯟ ꯈꯔ ꯆꯤꯜꯂꯤꯅꯦ ꯑꯦꯔꯥ ꯏꯇꯥꯎ ꯉꯔꯥꯡꯗ ꯅꯠꯇ꯭ꯔꯣ ₹1.5 ꯄꯥꯏꯔꯒ ꯆꯠꯈꯤꯕꯗꯨꯕꯣ ꯏꯍꯦ ₹1.5ꯗꯨꯗꯤ ꯏꯕꯨꯡꯉꯣ ꯉꯔꯥꯡꯒꯤ ꯈꯨꯊꯥꯗ ꯂꯣꯏꯈ꯭ꯔꯦꯅꯦ ꯉꯁꯤ ꯑꯃꯨꯛ ꯄꯥꯝꯕꯩ ꯋꯥꯅꯤ ꯂꯩꯇꯦ ꯑꯗꯨ ꯑꯣꯏꯔꯒꯅ ꯆꯦ ꯆꯥꯡ ꯊꯤꯟꯕ ꯁꯥꯔꯒ ꯃꯣꯏꯗꯒꯤ ꯁꯦꯟ ꯈꯔ ꯂꯧꯔꯨꯁꯦ ꯍꯥꯏꯕ꯭ꯔో ꯃꯗꯨꯁꯨ ꯌꯥꯕꯖꯥꯠꯅꯤꯅꯦ ꯎꯀꯤꯜ ꯇꯥꯟꯅꯕꯗ ꯁꯦꯟ ꯈꯔ ꯆꯪꯈ꯭ꯔꯦ ꯍꯥꯏꯗꯅ ꯄꯩꯁాꯈꯔ ꯂꯧꯕ ꯌꯥꯅꯤ ꯑꯗꯨ ꯑꯣꯏꯔꯒꯅ ꯆꯦ ꯆꯥꯡꯗꯨ ꯁꯥꯔꯒ ꯄꯣꯔꯛꯑꯣꯗꯅ ꯑꯩ ꯇꯧꯒꯦ ꯑꯁꯨꯝꯅ ꯍꯥꯏꯅꯔꯒ ꯐꯣꯟ ꯑꯗꯣ ꯊꯝꯅꯈ꯭ꯔꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯇꯣꯝꯆꯥꯗꯣ ꯉꯁꯤꯗꯤ ꯏꯊꯥ ꯊꯥꯖꯗꯅ ꯍꯣꯇꯦꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯉꯛꯏ ꯃꯇꯝ ꯑꯗꯨꯗ ꯍꯣꯇꯦꯜ ꯐꯝꯕ ꯅꯨꯄꯥ ꯑꯗꯨꯅ ꯇꯣꯝꯆꯥ ꯀꯔꯤꯅꯣ ꯅꯪꯗꯤ ꯅꯁꯥꯒꯁꯤ ꯌꯥꯝꯅ ꯅꯥꯜꯂꯗꯅ ꯅꯠꯇꯦ ꯅꯪꯕꯨ ꯀꯔꯤ ꯊꯕꯛ ꯇꯧꯔꯒꯦꯅꯦ ꯇꯥꯗꯥ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗ꯭ꯔꯤꯗ ꯑꯩꯅ ꯂꯩꯔꯤꯕ ꯋꯥꯛꯁꯣꯞꯁꯤ ꯍꯥꯡꯕ ꯍꯧꯔꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯈꯪꯗ꯭ꯔꯦ ꯇꯥꯗꯥ ꯌꯨꯝ ꯑꯗꯨꯗ ꯂꯩꯕꯗꯨ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯑꯗꯨꯒ ꯌꯨꯝ ꯑꯗꯣ ꯄꯨꯔꯥ ꯀꯣꯅꯨꯡꯅꯤꯀꯣ ꯃꯥꯅꯤ ꯀꯣꯅꯨꯡꯅꯤ ꯏꯅꯥꯛ ꯈꯨꯟꯕ ꯃꯤꯅ ꯁꯥꯔꯝꯕ ꯍꯥꯏꯔꯗꯅ ꯑꯗꯨꯕꯨ ꯇꯥꯗꯥ ꯑꯗꯨꯛ ꯆꯥꯎꯈ꯭ꯔꯕ ꯀꯣꯅꯨꯡ ꯑꯗꯨꯕꯨ ꯀꯔꯤꯒꯤꯗꯃꯛꯇ ꯁꯥꯔꯤꯕꯅꯣ ꯑꯗꯨꯒ ꯀꯔꯤꯒꯤ ꯃꯤ ꯂꯩꯅꯗ꯭ꯔꯤꯕꯅꯣ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯒ खरा लाप्तक लेनरिबा युम अदुसु लोइनमक चाव सांग करिगिदमक अदुक चावरबा युमसिंग अदुबु हुंदोकुना थमलिबनो इहे अय नंगोंदा हाइख्रेदना मफम मदुदा लेरिबा मिसिंग अदो इम्फाल शहरदा लोइनमक लेख्रे हायदना अदुगिदमक थोइना खलुरगनो होय अदु तादा अय चे सांग हाइबदुबु पुरकने हारगा दुम पुबिरखिद्रे इहे मदुगिदमकने अयसु युमबु अदुगा वारि सनरमदब ngaibani hayeng do mak sodana nangida puraklagani aduda yumdo kuina mi lenarudraba adugumlaba mi na ngakludraba hingoloibani na che changdo tanabada senthum khara satla male ardugi wari sarambani da tada senthum bu kayamu yamna changlaba jatno changba budi khara adum changlaba jani yankhai mohum phuma ko hojikan gidi ukil nekpa khotpa adugumba tanarupa haibasidi पैसासी जबाक चट्टे हारिबा होय असुम्बदि तादा
ꯑꯗꯣ ꯁꯦꯟꯐꯝꯗꯨ ꯑꯩ ꯈꯔ ꯄꯨꯊꯣꯛꯂꯁꯨ ꯄꯨꯊꯣꯛꯆꯔꯒꯦ ꯆꯦ ꯆꯥꯡꯗꯨꯗꯤ ꯄꯥꯏꯅꯤꯡꯉꯤꯕ ꯑꯣ ꯍꯣꯏ ꯑꯩ ꯐꯣꯟ ꯇꯧꯈ꯭ꯔꯒꯦ ꯑꯗꯨꯗꯨꯒꯅꯦ ꯅꯪꯅ ꯍꯣꯔꯦꯟ ꯌꯨꯝ ꯍꯜꯂꯝꯗꯥꯏꯗꯣ ꯑꯗꯨꯏꯗ ꯍꯦꯛ ꯆꯪꯉꯛꯎ ꯑꯗꯨꯀꯥꯟꯗ ꯑꯩꯒ ꯑꯃꯨꯛ ꯋꯥꯔꯤ ꯁꯥꯟꯅꯔꯁꯤꯀꯣ ꯍꯣꯏ ꯐꯔꯦ ꯇꯥꯗ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯊꯕꯛꯇꯣ ꯑꯝꯇ ꯍꯣꯏ ꯐꯔꯦ ꯉꯁꯤꯗꯒꯤ ꯅꯪ ꯋꯥꯛꯁꯣꯞ ꯍꯥꯡꯒꯅꯤ ꯍꯥꯏꯕ ꯑꯧ ꯍꯣꯏ ꯇꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯇꯣꯝꯆꯥ ꯃꯍꯥꯛꯀꯤ ꯋꯥꯛꯁꯣꯞ ꯑꯗꯣ ꯍꯥꯡꯕ ꯍꯧꯈ꯭ꯔꯦ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯗꯨꯗ ꯇꯣꯝꯆꯥꯗꯣ ꯍꯣꯇꯦꯜ ꯑꯗꯨꯗ ꯆꯪꯉꯛꯏ ꯑꯗꯨꯕꯨ ꯏꯊꯥ ꯊꯥꯖꯗꯅ ꯍꯣꯇꯦꯜ ꯃꯄꯨ ꯑꯗꯨꯅ ꯆꯦ ꯆꯥꯡ ꯑꯗꯨꯕꯨꯗꯤ ꯁꯤꯗ ꯂꯩꯔꯦ ꯑꯗꯨꯒ ꯁꯦꯟꯐꯝꯗꯨꯗꯤ ꯀꯝꯗꯧꯕ ꯇꯥꯗ ꯁꯦꯟꯐꯝꯗꯨꯗꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯌꯥꯎꯔꯛꯇ꯭ꯔꯦ ꯀꯌꯥꯃꯨꯛꯀꯗꯤ ꯆꯪꯒꯅꯤ 30ꯃꯨꯛ ꯍꯦꯛ ꯄꯤꯔꯛꯑꯣꯅꯦꯀꯣ ꯑꯣ ꯍꯣꯏ ꯇꯥꯗ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ ꯍꯌꯦꯡ ꯑꯌꯨꯛ ꯄꯨꯖꯔꯛꯂꯒꯦ ꯉꯥꯏꯈꯣꯅꯦ ꯏꯕꯨꯡꯉꯣ ꯇꯥꯗ ꯀꯔꯤ ꯍꯌꯦꯡ ꯅꯪꯅ ꯄꯩꯁꯥ ꯄꯨꯔꯛꯂꯛꯄ ꯀꯥꯟꯗ ꯆꯦ ꯑꯁꯦ ꯂꯧꯕ ꯌꯥꯒꯅꯤꯀꯣ ꯉꯁꯤꯒꯤꯗꯤ ꯆꯦ ꯑꯁꯦ ꯊꯅꯝꯃꯣ ꯌꯨꯝꯕꯨ ꯑꯗꯨꯅꯅꯦ ꯑꯣꯟꯊꯣꯛꯅ ꯀꯟꯅ ꯁꯤꯟꯅꯔꯛꯈ꯭ꯔꯕ ꯍꯣꯏ ꯇꯥꯗ ꯑꯗꯨꯗꯤ ꯑꯩ ꯆꯠꯆꯔꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯇꯣꯝꯆꯥꯗꯣ ꯍꯣꯇꯦꯜ ꯑꯗꯨꯗꯒꯤ ꯄꯣꯠ ꯆꯩ ꯈꯔ ꯂꯩꯔꯕ ꯃꯇꯨꯡ ꯃꯍꯥꯛ ꯌꯥꯏꯐꯕꯤꯅ ꯂꯩꯍꯧꯔꯤꯕ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯂꯤ ꯃꯍꯥꯛꯅ ꯂꯥꯛꯂꯕ ꯃꯇꯨꯡ ꯌꯥꯏꯐꯕꯤꯗ ꯃꯍꯥꯛꯅ ꯂꯩꯔꯛꯄ ꯄꯣꯠ ꯆꯩ ꯄꯨꯝꯅꯃꯛ ꯄꯤꯁꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯐꯕꯤꯅ ꯋꯥꯐꯝ ꯑꯃ ꯇꯣꯝꯆꯥꯗ ꯇꯝꯂꯛꯏ ꯇꯥꯃꯣ ꯑꯩ ꯉꯁꯤꯗꯤ ꯇꯥꯃꯣꯗ ꯋꯥ ꯑꯝꯇ ꯍꯥꯏꯒꯦꯅ ꯀꯔꯤꯅꯣ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣꯅꯦ ꯑꯩꯅꯅꯦ ꯉꯁꯥꯏ ꯆꯥꯛ ꯊꯣꯡꯂꯤꯉꯩꯗ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯤꯡꯂꯣꯝꯗꯅꯦ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯠꯄꯒꯤ ꯃꯈꯣꯜ ꯇꯥꯏ ꯍꯥꯏꯗꯅ ꯑꯩꯅ ꯆꯦꯟꯊꯣꯛꯂꯒ ꯌꯦꯡꯉꯨꯕꯗꯗꯤꯅꯦ ꯀꯅꯥꯝꯇ ꯂꯩꯔꯝꯗꯦ ꯅꯍꯥꯟꯃꯨꯛꯁꯨꯅꯦ ꯑꯩꯅ ꯄꯣꯠ ꯂꯣꯏꯁꯤꯜꯂꯤꯉꯩꯗ ꯃꯈꯣꯜꯗꯣ ꯇꯥꯈꯤꯕꯅꯤ ꯁ꯭ꯋꯥꯏꯗ ꯂꯩꯕ ꯍꯨꯏ ꯍꯧꯗꯣꯡ ꯀꯔꯤ ꯀꯔꯥ ꯑꯣꯏꯔꯝꯒꯅꯤ ꯅꯪꯒꯤꯁꯤꯕꯨ ꯕꯨꯠ ꯄ꯭ꯔꯦꯠ ꯂꯥꯏꯒꯤ ꯋꯥꯐꯝꯗꯅꯦ ꯑꯧ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯇꯥꯔꯤ ꯊꯣꯏꯗꯣꯛꯅ ꯈꯜꯂꯨꯒꯅꯨꯀꯣ ꯅꯪꯅ ꯌꯥꯝꯅ ꯀꯤꯔꯒꯅꯅꯦ ꯑꯩ ꯃꯤ ꯑꯃ ꯃꯐꯝ ꯑꯁꯤꯗ ꯄꯣꯔꯛꯀꯦ ꯀꯩꯗꯧꯅꯗꯣꯏꯕ ꯑꯗꯨꯒ ꯅꯨꯄꯥꯔꯣ ꯅꯨꯄꯤꯔꯣ ꯅꯨꯄꯤꯅꯤꯗ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯑꯃ ꯊꯝꯁꯤꯔꯥ ꯍꯥꯏꯗꯅ ꯈꯟꯕꯒꯤ ꯋꯥꯅꯤ ꯑꯩꯈꯣꯏꯕꯨ ꯆꯥꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯀꯥꯟꯁꯤꯗ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯔꯒ ꯇꯣꯂꯣꯞ ꯄꯤꯒꯗꯕ ꯅꯠꯇꯦꯅꯦ ꯇꯣꯂꯣꯞ ꯄꯤꯗꯅ ꯀꯃꯥꯏꯅ ꯃꯤꯗꯨ ꯂꯩꯌꯨ ꯍꯥꯏꯕ ꯌꯥꯔꯛꯀꯗꯣꯏꯅꯣ ꯂꯝꯕꯤ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯑꯉꯥꯡ ꯃꯆꯥ ꯃꯌꯥꯝ ꯑꯁꯤꯗꯒꯤ ꯆꯥꯕ ꯊꯥꯛꯄꯤꯒꯦ ꯑꯩꯈꯣꯏꯗ ꯂꯩꯔꯨꯁꯤ ꯍꯥꯏꯔꯗꯤ ꯌꯥꯔꯛꯄꯁꯨ ꯌꯥꯏꯅ ꯃꯈꯣꯏ ꯇꯥꯃꯣꯒꯤ ꯋꯥꯗ ꯂꯥꯏꯕꯒꯤ ꯋꯥꯅꯤ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄꯗꯨꯗꯤꯅꯦ ꯈꯔ ꯂꯨꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒꯤ ꯃꯍꯨꯠꯅꯦ ꯁꯨꯃꯥꯏꯅ ꯃꯤ ꯀꯨꯏꯅ ꯂꯩꯅꯔꯨꯗꯕ ꯌꯨꯝꯁꯦ ꯂꯥꯏ ꯊꯣꯛꯑꯦꯒ ꯍꯥꯏꯅꯕꯅꯦ ꯑꯗꯣ ꯃꯥꯏꯕꯤꯔ ꯑꯃ ꯇꯧꯔꯒ ꯑꯃꯨꯛꯇꯪꯗꯤ ꯌꯦꯡꯊꯣꯛꯁꯤꯗꯅ ꯍꯣꯏ ꯃꯗꯨꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯍꯧꯖꯤꯛꯃꯛꯀꯤꯗꯤ ꯇꯧꯈꯤꯔꯣꯏꯁꯤ ꯃꯔꯝꯗꯤ ꯑꯩꯁꯦ ꯊꯕꯛ ꯈꯔ ꯆꯤꯜꯂꯤ ꯍꯟꯗꯛꯇꯤ ꯅꯍꯥꯟ ꯃꯈꯩ ꯋꯥꯛꯁꯣꯞ ꯍꯥꯡꯂꯨꯗꯕꯒꯤ ꯅꯝꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯒꯥꯔꯤꯁꯤꯡꯗꯣ ꯑꯃꯨꯛꯇꯪ ꯄꯨꯂꯞ ꯄꯤꯊꯣꯛꯇꯕ ꯌꯥꯔꯣꯏꯗꯣꯔꯤ ꯍꯣꯏ ꯑꯗꯨ ꯑꯣꯏꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯐꯔꯦꯁꯦ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯇꯣꯝꯆꯥ ꯑꯃꯗꯤ ꯌꯥꯏꯐꯕꯤ ꯃꯈꯣꯏ ꯑꯅꯤ ꯇꯣꯝꯆꯥꯅ ꯂꯩꯔꯛꯂꯤꯕ ꯄꯣꯠ ꯆꯩꯁꯤꯡ ꯑꯗꯣ ꯆꯥꯃꯤꯟꯅꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯨꯟꯁꯤ ꯂꯦꯜꯂꯤ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯈꯔ ꯑꯃꯨꯛ ꯍꯧꯈ꯭ꯔꯤ ꯅꯨꯃꯤꯠꯇꯣ ꯅꯣꯡ ꯊꯤꯂꯤ ꯇꯥꯕ ꯍꯤꯌꯥꯡꯒꯩꯒꯤ ꯊꯥꯁꯤ ꯅꯨꯃꯤꯠꯅꯤ ꯃꯇꯝ ꯑꯗꯨꯗ ꯇꯣꯝꯆꯥꯗꯣ ꯅꯣꯡꯒ ꯊꯤꯂꯤ ꯇꯥꯕꯗꯨꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯐꯕꯤꯗꯤ ꯇꯨꯝꯕ ꯌꯥꯗꯗꯨꯅ ꯃꯍꯥꯛ ꯐꯃꯨꯡ ꯑꯗꯨꯗ ꯃꯃꯤꯠ ꯄꯥꯡꯊꯣꯛꯂꯒ ꯀꯔꯤꯅꯣ ꯋꯥꯈꯜ ꯖꯥꯠ ꯃꯌꯥꯝ ꯑꯃ ꯈꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯀꯔꯤꯅꯣ ꯉꯁꯤ ꯑꯁꯤꯕꯨ ꯑꯩꯁꯤꯕꯨ ꯅꯍꯥꯟ ꯃꯈꯩꯒ ꯃꯥꯟꯅꯗꯕ ꯑꯃ ꯇꯧꯔꯤꯕꯁꯤꯕꯣ ꯀꯔꯤ ꯇꯧꯔꯕꯖꯥꯠꯅꯣ ꯇꯨꯝꯊꯕꯒ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯤꯕꯁꯤꯕꯣ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯈꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯒꯤ ꯂꯩꯔꯤꯕ ꯀꯥ ꯈꯔꯗ ꯃꯤ ꯒ꯭ꯔꯨꯡ ꯆꯠꯄꯒꯤ ꯃꯈꯣꯜ ꯇꯥꯔꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯌꯥꯏꯐꯕꯤ ꯃꯁꯥ ꯑꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯃꯅꯥꯛꯇ ꯇꯨꯝꯂꯤꯕ ꯇꯣꯝꯆꯥꯕꯨ ꯃꯁꯥ ꯅꯣꯝꯗꯨꯅ ꯍꯧꯗꯣꯛꯏ ꯃꯇꯝ ꯑꯗꯨꯗ ꯇꯣꯝꯆꯥꯗꯣ ꯃꯃꯤꯠ ꯐꯥꯛꯂꯤ ꯀꯩꯗꯧꯔꯒꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯌꯥꯏꯐꯕꯤꯅ ꯑꯃꯨꯛꯇ ꯍꯧꯒꯠꯂꯛꯑꯣꯕ ꯊꯪꯅꯕ ꯀꯥꯁꯤꯗ ꯃꯤ ꯂꯩꯕꯗꯧꯅ ꯇꯧꯋꯦꯕ ꯍꯨꯔꯥꯟꯕ ꯆꯪꯉꯕ꯭ꯔꯥ ꯈꯪꯗꯤꯌꯦ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯇꯣꯝꯆꯥ ꯃꯃꯤꯠ ꯈꯪꯄꯥꯡ ꯄꯥꯡꯉꯛꯇꯨꯅ ꯃꯃꯤꯠ ꯈꯪꯁꯤꯡ ꯁꯤꯡꯏ ꯑꯗꯨꯒ ꯀꯔꯤ ꯍꯨꯔꯥꯟꯕ ꯍꯥꯏꯕ ꯐꯩ ꯑꯩ ꯌꯦꯡꯒꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯅꯥꯛꯇ ꯊꯥꯟꯕ ꯂꯥꯇꯦꯜ ꯑꯃ ꯄꯥꯏꯈꯠꯂꯒ ꯀꯥ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯇꯞꯅ ꯊꯣꯛꯂꯛꯏ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯌꯥꯏꯐꯕꯤꯁꯨ ꯏꯟꯅꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯇꯣꯝꯆꯥꯅ ꯀꯗꯥꯏꯗꯅꯣ ꯅꯪꯅ ꯃꯤ ꯆꯠꯄꯒꯤ ꯃꯈꯣꯜ ꯇꯥꯏ ꯍꯥꯏꯕꯕꯣ ꯑꯁꯤꯒꯤ ꯀꯥꯁꯤ ꯑꯁꯣꯝꯗꯅꯦꯕ ꯇꯥꯔꯤꯗꯣ ꯀꯅꯥ ꯂꯩ ꯌꯨꯝꯁꯤꯗ ꯍꯨꯔꯥꯟꯕ ꯆꯪꯉꯛꯄ꯭ꯔꯣ ꯑꯩ ꯂꯣꯏꯅ ꯈꯪꯖꯥꯅꯤꯀꯣ ꯀꯔꯤꯒꯨꯝꯕ ꯍꯨꯔꯥꯟꯕ ꯆꯪꯉꯛꯄ ꯑꯣꯏꯔꯕꯗꯤ ꯑꯩꯅ ꯃꯁꯤꯡ 5 ꯊꯤꯕꯗ ꯅꯣꯏ ꯊꯣꯛꯂꯛꯀꯗꯕꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯅ ꯄꯥꯏꯔꯤꯕ ꯈꯨꯠꯂꯥꯏ ꯑꯁꯤꯅ ꯅꯈꯣꯏ ꯀꯥꯞꯇꯨꯅ ꯍꯥꯠꯀꯅꯤꯀꯣ ꯑꯗꯨꯝꯅ ꯍꯥꯏꯕꯗꯨꯗ ꯌꯥꯏꯐꯕꯤ ꯃꯆꯤꯟ ꯈꯨꯝꯗꯨꯅ ꯅꯣꯛꯏ ꯇꯣꯝꯆꯥꯅ ꯂꯥꯡꯒꯅꯨ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯃꯁꯤꯡ ꯊꯤꯕ ꯍꯧꯏ
ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯁꯤꯡ ꯃꯉꯥ ꯊꯤꯔꯕꯁꯨ ꯀꯅꯥꯝꯇ ꯊꯣꯛꯂꯛꯇꯦ ꯃꯇꯝ ꯑꯗꯨꯗ ꯇꯣꯝꯆꯥꯅ ꯀꯅꯥꯝꯇ ꯂꯩꯇꯕ ꯃꯥꯜꯂꯤꯅꯦ ꯅꯪꯕꯨ ꯌꯥꯏꯐꯕꯤꯅ ꯑꯁ ꯂꯩꯔꯝꯒꯅꯤꯕ ꯃꯤ ꯗꯨꯡꯗꯨꯡ ꯆꯠꯈꯤꯕꯅꯤꯕ ꯐꯔꯦ ꯐꯔꯦ ꯑꯩ ꯀꯥ ꯑꯁꯣꯝꯗ ꯆꯪꯉꯒ ꯌꯦꯡꯒꯦꯀꯣ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯩꯅ ꯂꯥꯛꯄ ꯑꯁꯤꯗ ꯅꯣꯏꯅ ꯀꯔꯤꯒꯨꯝꯕ ꯊꯦꯡꯅꯔꯕꯗꯤ ꯅꯁꯥꯅ ꯈꯪꯅ ꯑꯩꯉꯣꯟꯗ ꯁꯔꯦꯟꯗꯔ ꯇꯧꯒꯗꯕꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯅꯈꯣꯏ ꯀꯥꯞꯇꯨꯅ ꯍꯥꯠꯀꯅꯤꯀꯣ ꯀꯅꯥꯝꯇ ꯈꯨꯝꯂꯛꯇꯦꯅꯤ ꯑꯁꯣꯝꯅ ꯇꯣꯝꯆꯥ ꯑꯃꯗꯤ ꯌꯥꯏꯐꯕꯤꯅ ꯍꯧꯖꯤꯛ ꯈꯣꯟꯖꯦꯜ ꯇꯥꯈꯤ ꯍꯥꯏꯔꯤꯕ ꯀꯥ ꯑꯗꯣꯝꯗ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ ꯃꯈꯣꯏꯁꯨ ꯃꯁꯥꯗ ꯑꯀꯤꯕꯗꯤ ꯈꯔ ꯈꯔ ꯐꯥꯎꯔꯤꯕꯅꯤ ꯑꯗꯨꯝꯅ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯒꯤ ꯃꯊꯛ ꯈ꯭ꯋꯥꯏ ꯊꯪꯕ ꯐ꯭ꯂꯣꯔ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯗꯪꯗꯪ ꯆꯦꯟꯈꯤꯕꯒꯤ ꯃꯈꯣꯜ ꯇꯥꯔꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯌꯥꯏꯐꯕꯤꯗꯤ ꯇꯣꯝꯆꯥꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯀꯣꯟꯁꯤꯜꯂꯤ ꯑꯗꯨꯒ ꯇꯨ ꯃꯊꯛꯇꯁꯨ ꯇꯥꯔꯤ ꯃꯊꯛꯇꯁꯨ ꯇꯥꯔꯤ ꯉꯥꯏꯈꯣ ꯑꯩ ꯃꯊꯛꯇ ꯂꯩꯔꯤꯕꯗꯨ ꯀꯅꯥꯅꯣ ꯑꯩ ꯀꯔꯛꯂꯕꯗꯤ ꯀꯌꯥ ꯖꯨꯒꯣꯠ ꯆꯥꯔꯣꯏꯀꯣ ꯅꯪ ꯑꯗꯨꯝꯅ ꯂꯥꯎꯔꯤ ꯑꯗꯨꯕꯨ ꯀꯅꯥꯃꯠꯇ ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯛꯇꯦ ꯃꯁꯤꯗꯒꯤꯗꯤ ꯌꯥꯏꯐꯕꯤꯅ ꯇꯥꯃꯣ ꯑꯩꯈꯣꯏꯒꯤ ꯀꯥꯗ ꯆꯪꯂꯁꯤꯜꯂꯛꯑꯣ ꯃꯁꯦ ꯑꯐꯕ ꯑꯣꯏꯔꯝꯂꯣꯏ ꯍꯌꯦꯡ ꯃꯥꯏꯕꯤꯔ ꯀꯩꯅꯣꯝꯃ ꯇꯥꯟꯅꯔꯁꯦꯕ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯇꯣꯝꯆꯥꯅ ꯍꯣꯏ ꯑꯩꯁꯨ ꯐꯥꯒꯤꯗꯒꯤ ꯀꯤꯅꯦꯍꯦ ꯑꯗꯨꯝꯅ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯅꯤ ꯄꯔꯞ ꯃꯈꯣꯏ ꯑꯅꯤꯅ ꯇꯨꯝꯂꯤꯕ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯇꯨꯅ ꯐꯃꯨꯡ ꯀꯥꯈꯠꯇꯨꯅ ꯍꯤꯞꯄꯤ ꯇꯟꯖꯥ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯀꯥꯒꯤ ꯊꯣꯡ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯍꯥꯡꯇꯣꯔꯛꯄꯒꯨꯝ ꯌꯥꯝꯅ ꯇꯞꯅ ꯃꯈꯣꯜ ꯈꯔ ꯍꯧꯔꯞ ꯍꯥꯡꯇꯣꯔꯛꯏ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯌꯥꯏꯐꯕꯤꯗꯤ ꯀꯤꯃꯟꯈꯤꯗꯨꯅ ꯇꯣꯝꯆꯥꯒꯤ ꯃꯊꯥꯅꯨꯡꯗ ꯀꯣꯟꯁꯤꯟꯖꯗꯨꯅ ꯐꯩꯖꯣꯞ ꯆꯤꯡꯈꯠꯇꯨꯅ ꯃꯁꯥꯗꯣ ꯑꯀꯤꯕ ꯈꯥꯡꯉꯤ ꯃꯇꯝ ꯑꯗꯨꯗ ꯇꯣꯝꯆꯥꯗꯤ ꯊꯣꯡ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇ ꯆꯪꯂꯛꯄꯗꯤ ꯎꯈꯤꯗꯦ ꯃꯇꯝ ꯑꯗꯨꯗ ꯇꯣꯝꯆꯥꯅ ꯀꯅꯥꯅꯣꯅꯦ ꯊꯣꯡ ꯍꯥꯡꯇꯣꯔꯛꯂꯤꯕꯁꯤꯕꯣ ꯊꯣꯡ ꯑꯁꯤꯗꯤ ꯑꯩꯅ ꯀꯥ ꯑꯁꯤ ꯆꯪꯂꯛꯄꯗ ꯂꯣꯟꯁꯤꯜꯂꯝꯕꯅꯤꯗ ꯅꯨꯡꯁꯤꯠ ꯁꯤꯠꯄꯁꯨ ꯅꯠꯇꯦ ꯀꯩꯅꯣꯅꯦ ꯇꯧꯔꯤꯕꯁꯤꯕꯣ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯊꯣꯡ ꯑꯗꯨꯒꯤ ꯊꯣꯡꯖꯤꯟ ꯑꯗꯣ ꯂꯥꯟꯗꯨꯅ ꯃꯨꯁꯤꯟ ꯃꯨꯕ ꯀꯅꯥꯒꯨꯝꯕ ꯑꯃ ꯁꯝꯗꯨꯅ ꯆꯠꯈꯤꯕꯗꯣ ꯍꯦꯛ ꯎꯔꯤ ꯃꯗꯨ ꯎꯕꯗ ꯇꯣꯝꯆꯥ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯀꯅꯥꯅꯣ ꯑꯁꯤꯗꯤ ꯍꯥꯏꯗꯨꯅ ꯂꯥꯎꯏ ꯌꯥꯏꯐꯕꯤꯅ ꯀꯅꯥ ꯑꯣꯏꯔꯝꯕꯒꯦ ꯍꯥꯏ ꯀꯩꯁꯨ ꯅꯠꯇꯦ ꯇꯨꯝꯃꯨ ꯀꯩꯅꯣꯝꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯌꯥꯏꯐꯕꯤꯅ ꯀꯔꯤꯅꯣ ꯀꯤꯗꯅꯕ ꯈꯔ ꯍꯥꯏꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯁꯨꯝ ꯀꯤꯍꯜꯂꯛꯂꯤꯕꯁꯤꯕꯣ ꯇꯧꯔꯤꯕꯗꯨ ꯅꯉꯣꯟꯗ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯁꯩꯇ ꯑꯣꯏꯕ ꯇꯨꯝꯃꯨꯁꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯇꯣꯝꯆꯥ ꯑꯃꯗꯤ ꯌꯥꯏꯐꯕꯤ ꯇꯨꯝꯊꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯇꯨꯝꯊꯅꯕ ꯍꯣꯠꯅꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯅꯣꯡ ꯌꯥꯝꯅ ꯀꯟꯅ ꯈꯥꯛꯂꯛꯏ ꯅꯣꯡ ꯈꯥꯛꯄꯒꯤ ꯃꯈꯣꯜ ꯑꯗꯨꯅ ꯃꯕꯥꯅꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯃꯁꯤꯗꯒꯤꯗꯤ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡꯅꯥꯎꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯣ ꯇꯣꯝꯆꯥꯅ ꯍꯥꯏꯐꯦꯠ ꯎꯔꯤ ꯃꯗꯨ ꯎꯕꯗꯒꯤ ꯃꯍꯥꯛꯅ ꯊꯣꯡꯅꯥꯎ ꯑꯗꯣꯝꯗ ꯁꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ ꯑꯗꯨꯗ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯄꯨꯡꯆꯣꯠ ꯆꯣꯠꯂꯕ ꯅꯨꯄꯤ ꯑꯃ ꯊꯣꯡꯅꯥꯎꯒꯤ ꯋꯥꯡꯃꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯣ ꯇꯣꯝꯆꯥꯅ ꯎꯔꯤ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯣ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤꯗꯤ ꯃꯍꯥꯛꯅ ꯎꯕ ꯅꯠꯇꯦ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯂꯤ ꯍꯥꯏꯕꯁꯤ ꯈꯛꯇꯅꯤ ꯃꯍꯥꯛꯅ ꯎꯔꯤꯕꯁꯤ ꯃꯁꯤꯗꯒꯤꯗꯤ ꯇꯣꯝꯆꯥꯅ ꯌꯥꯏꯐꯕꯤ ꯊꯣꯡꯅꯥꯎꯒꯤ ꯋꯥꯡꯃꯗ ꯀꯅꯥꯅꯣꯝꯃ ꯂꯦꯞꯄꯤꯅꯦꯍꯦ ꯅꯪꯕꯨ ꯎꯕ꯭ꯔꯥ ꯑꯃꯨꯛꯇ ꯌꯦꯡꯉꯨꯅꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯌꯥꯏꯐꯕꯤꯅ ꯇꯨꯃꯤꯟꯅ ꯃꯃꯤꯠꯇꯣ ꯂꯤꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯄꯗꯗꯤ ꯃꯍꯥꯛꯁꯨ ꯎꯔꯤ ꯃꯗꯨ ꯎꯕꯗ ꯌꯥꯏꯐꯕꯤꯗꯤ ꯀꯤꯕꯅ ꯃꯁꯥꯗꯨ ꯊꯛ ꯅꯤꯛꯈ꯭ꯔꯤ ꯇꯣꯝꯆꯥꯅ ꯃꯥꯅꯅꯦ ꯇꯧꯅꯤꯡꯕ ꯇꯧꯔꯁꯅꯨ ꯑꯩꯈꯣꯏ ꯅꯣꯡ ꯉꯥꯟꯕ ꯐꯥꯎꯕꯗꯤ ꯉꯥꯏꯔꯁꯤꯀꯣ ꯌꯨꯝ ꯑꯁꯤ ꯍꯣꯡꯅ ꯌꯣꯟꯊꯣꯔꯛꯂꯤꯕꯁꯤ ꯃꯔꯝ ꯂꯩꯔꯝꯃꯦꯗꯅ ꯑꯗꯨꯝꯅ ꯇꯣꯝꯆꯥꯅ ꯍꯥꯏꯔꯛꯄꯗꯨꯗ ꯌꯥꯏꯐꯕꯤꯅ ꯑꯩ ꯍꯥꯟꯅ ꯍꯥꯏꯖꯈꯤꯕꯅꯤ ꯀꯔꯤꯒꯤꯗꯃꯛꯇ ꯌꯨꯝ ꯑꯁꯤꯅ ꯍꯣꯡꯅ ꯌꯣꯟꯊꯣꯔꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯇꯥꯃꯣꯅ ꯀꯩꯁꯨ ꯇꯧꯔꯝꯃꯣꯏ ꯍꯥꯏꯕꯗꯥꯏꯅꯦ ꯑꯗꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯈꯟꯅꯔꯛꯄ ꯑꯗꯨꯗ ꯍꯧꯖꯤꯛ ꯊꯣꯡꯅꯥꯎ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯂꯦꯞꯂꯝꯕ ꯑꯗꯨꯅ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯀꯣꯛ ꯊꯤꯜꯂꯛꯏ ꯑꯗꯨꯅ ꯊꯤꯜꯂꯛꯄ ꯑꯗꯨꯗ ꯃꯕꯥꯅꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯊꯣꯡꯅꯥꯎ ꯑꯗꯣꯝꯗ ꯌꯦꯡꯂꯛꯏ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯃꯈꯣꯏꯅ ꯌꯦꯡꯊꯣꯔꯛꯄꯗꯗꯤ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡꯖꯥꯎꯔꯣꯝꯗꯒꯤ ꯀꯅꯥꯅꯣ ꯑꯃꯅ ꯇꯣꯝꯆꯧ ꯊꯣꯡꯁꯦ ꯍꯥꯡꯉꯨꯅꯦ ꯑꯩ ꯂꯥꯛꯏꯅꯦꯍꯦ ꯑꯗꯨꯝꯅ ꯀꯧꯔꯛꯄꯗ ꯇꯣꯝꯆꯥꯅ ꯀꯩꯅꯣ ꯗꯨꯀꯥꯟ ꯃꯄꯨ ꯑꯩꯈꯣꯏ ꯇꯥꯗꯁꯤꯕꯨ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯆꯕꯨ ꯅꯣꯡ ꯃꯔꯛ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯤꯕꯨ ꯀꯩꯗꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣꯅꯦ ꯑꯩ ꯌꯥꯏꯐꯕꯤ ꯑꯩ ꯊꯣꯡꯁꯦ ꯑꯝꯇ ꯍꯥꯡꯉꯨꯈꯤꯒꯦ ꯑꯁ ꯊꯣꯛꯈꯤꯅꯨꯋꯣ ꯃꯤꯅꯁꯨ ꯈꯪꯗꯦ ꯂꯥꯏꯅꯁꯨ ꯈꯪꯗꯦ ꯂꯥꯏꯅꯕꯨ ꯃꯤ ꯀꯧꯔꯛꯀꯗ꯭ꯔꯅꯦ ꯑꯄꯪꯕꯤꯁꯤꯗꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯑꯁꯨꯝ ꯋꯥꯡꯕꯗꯒꯤꯁꯨ ꯍꯧꯅ ꯇꯣꯝꯆꯥ ꯊꯣꯡꯁꯦ ꯍꯥꯡꯉꯨꯅꯦ ꯅꯪꯕꯨ ꯇꯥꯗꯕ꯭ꯔꯣ ꯑꯗꯨꯝꯅ ꯀꯧꯔꯛꯄꯗꯨꯗ ꯇꯣꯝꯆꯥꯅ ꯍꯣꯏ ꯇꯥꯔꯦ ꯑꯁꯨꯝꯅ ꯈꯨꯝꯂꯒ ꯃꯍꯥꯛ ꯀꯥꯔꯗꯨꯗꯒꯤ ꯄꯔꯞ ꯊꯣꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯐꯕꯤꯁꯨ ꯃꯇꯣꯝꯇ ꯂꯩꯍꯧꯕ ꯀꯤꯔꯗꯨꯅ ꯃꯍꯥꯛꯁꯨ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯇꯣꯝꯆꯥꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯏ
ꯃꯇꯝ ꯑꯗꯨꯗ ꯇꯣꯝꯆꯥꯅ ꯄꯔꯞ ꯄꯔꯞ ꯂꯥꯛꯂꯒ ꯃꯈꯣꯏꯒꯤ ꯃꯃꯥꯡ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯍꯣꯇꯦꯜ ꯃꯄꯨ ꯑꯗꯨ ꯃꯁꯥ ꯄꯨꯝꯅꯃꯛ ꯄꯨꯡꯆꯣꯠ ꯆꯣꯠꯂꯒ ꯃꯄꯥꯟꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯇꯣꯝꯆꯥꯅ "ꯑꯦ ꯇꯥꯗ ꯀꯔꯤꯅꯣꯅꯦ ꯇꯧꯔꯛꯂꯤꯕꯁꯤꯕꯣ? ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯁꯤꯗ ꯅꯣꯡ ꯃꯔꯛ ꯑꯁꯤꯗ ꯂꯥꯛꯄꯤꯔꯤꯕꯁꯤꯕꯨ ꯏꯃꯨꯡ ꯆꯪꯁꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯇꯣꯝꯆꯥꯅ ꯃꯍꯥꯛꯀꯤ ꯇꯥꯗ ꯍꯣꯇꯦꯜ ꯐꯝꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯏꯃꯨꯡꯗ ꯀꯧꯁꯤꯜꯂꯤ꯫ ꯑꯁꯨꯝꯅ ꯀꯧꯁꯤꯜꯂꯕꯒꯤ ꯇꯨꯡꯗ ꯃꯐꯝ ꯆꯥꯅ ꯍꯣꯇꯦꯜ ꯃꯄꯨ ꯑꯗꯨꯕꯨ ꯐꯝꯍꯜꯂꯤ꯫ ꯑꯗꯨꯒ ꯌꯥꯏꯐꯕꯤꯗ "ꯌꯥꯏꯐꯕꯤ, ꯅꯪ ꯇꯥꯗꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯨ, ꯑꯩ ꯇꯥꯗ ꯍꯣꯡꯗꯣꯛꯅꯕ ꯐꯤ ꯈꯔ ꯑꯝꯇ ꯂꯧꯈꯤꯒꯦ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯇꯣꯝꯆꯥꯗꯣ ꯄꯔꯞ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯤ꯫ ꯑꯗꯨꯒ ꯐꯤꯔꯣꯜ ꯈꯔ ꯄꯨꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯊꯣꯛꯂꯛꯄꯗꯗꯤ ꯌꯥꯏꯐꯕꯤ ꯑꯃꯗꯤ ꯍꯣꯇꯦꯜ ꯃꯄꯨ ꯑꯗꯨ ꯂꯩꯔꯝꯗ꯭ꯔꯤ꯫ ꯃꯗꯨ ꯎꯕꯗ ꯇꯣꯝꯆꯥ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯀꯗꯥꯏ ꯆꯠꯈ꯭ꯔꯕꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯒ ꯊꯣꯡꯂꯣꯝꯗ ꯆꯦꯜꯂꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯃꯃꯥꯡ ꯊꯣꯡ ꯑꯗꯨꯗ ꯆꯦꯜꯂꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯃꯃꯥꯡ ꯊꯣꯡ ꯑꯗꯨ ꯂꯣꯟꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯂꯣꯜꯂꯤꯕꯗꯨꯁꯨ ꯃꯅꯨꯡꯂꯣꯝꯗꯒꯤ ꯂꯣꯟꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯇꯣꯝꯆꯥꯅ ꯌꯥꯏꯐꯕꯤꯕꯨ ꯌꯥꯝꯅ ꯀꯟꯅ ꯀꯧꯔꯤ꯫ ꯑꯗꯨꯕꯨ ꯌꯥꯏꯐꯕꯤꯗꯤ ꯀꯔꯤ ꯑꯃꯠꯇ ꯈꯨꯝꯂꯛꯈꯤꯗ꯭ꯔꯤ꯫ ꯇꯣꯝꯆꯥ ꯃꯁꯥ ꯑꯗꯨ ꯄꯥꯈꯠꯂꯛꯏ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯥꯛꯈ꯭ꯔꯤꯕꯗꯣ ꯃꯍꯥꯛꯀꯤ ꯍꯣꯇꯦꯜ ꯅꯨꯄꯥ ꯃꯄꯨ ꯑꯗꯣ ꯅꯠꯂꯝꯃꯔꯣꯏ ꯍꯥꯏꯕꯁꯦ ꯃꯁꯥꯗ ꯆꯤꯡꯅꯕ ꯍꯧꯔꯛꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯇꯣꯝꯆꯥ ꯃꯃꯤꯠꯇ ꯃꯄꯤ ꯏꯔꯥ ꯆꯤꯜꯂꯗꯨꯅ ꯈꯣꯟꯖꯦꯜ ꯅꯤꯛꯅ ꯌꯥꯏꯐꯕꯤꯕꯨ ꯀꯟꯅ ꯀꯧꯗꯨꯅ ꯀꯥ ꯈꯨꯗꯤꯡ ꯆꯠꯇꯨꯅ ꯅꯥꯇꯦꯜ ꯑꯃ ꯄꯥꯏꯗꯨꯅ ꯊꯤꯔꯛꯏ꯫ ꯃꯍꯥꯛꯅ ꯑꯁꯨꯝ ꯊꯤꯔꯛꯄꯗ ꯍꯧꯖꯤꯛꯇꯤ ꯆꯥꯛꯈꯨꯝ ꯀꯥ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯃꯍꯥꯛꯅ ꯆꯥꯛꯈꯨꯝ ꯀꯥ ꯑꯗꯨ ꯍꯦꯛ ꯌꯧꯔꯛꯄꯒ ꯌꯥꯏꯐꯕꯤꯅ "ꯃꯣꯏ ꯇꯥꯃꯣ" ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯀꯧꯔꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯈꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯇꯣꯝꯆꯥ ꯌꯥꯝꯅ ꯄꯥꯈꯠꯅ ꯌꯥꯏꯐꯕꯤꯕꯨ ꯀꯧꯗꯨꯅ ꯃꯍꯥꯛꯅ ꯇꯥꯈꯤꯕ ꯑꯗꯣꯝꯗ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯑꯗꯨꯝꯅ ꯆꯦꯟꯁꯤꯜꯂꯛꯄ ꯑꯗꯨꯗ ꯌꯥꯏꯐꯕꯤꯒꯤ ꯃꯇꯨꯡꯂꯣꯝꯗ ꯃꯨꯁꯤꯟ ꯃꯨꯕ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯤꯑꯣꯏ ꯑꯃꯅ ꯃꯆꯤꯟ ꯃꯦꯜꯂꯒ ꯃꯈꯧꯔꯤꯗ ꯄꯥꯏꯁꯤꯟꯗꯨꯅ ꯀꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯁꯣꯔꯣ ꯆꯤꯡꯁꯤꯟꯈꯤꯕꯗꯣ ꯇꯣꯝꯆꯥꯅ ꯎꯔꯤ꯫ ꯑꯗꯨꯒ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯟꯒꯦ ꯍꯦꯛ ꯇꯧꯕꯒ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯟꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯅꯨꯡꯗꯒꯤ ꯌꯥꯏꯐꯕꯤ ꯌꯥꯝꯅ ꯀꯟꯅ लाउꯔꯝꯂꯒ ꯇꯨꯃꯤꯟꯅ ꯂꯩꯈꯤ꯫ ꯇꯧꯐꯝ ꯈꯪꯗ꯭ꯔꯕ ꯇꯣꯝꯆꯥ ꯊꯣꯡ ꯑꯗꯨ ꯐꯛꯀꯥꯏꯅꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯊꯣꯡ ꯑꯗꯨꯗ ꯀꯥꯎꯕ ꯊꯤꯟꯕ ꯑꯃꯗꯤ ꯊꯣꯡꯒꯥꯏꯕ ꯇꯧꯕ ꯑꯗꯨꯗ ꯃꯍꯥꯛ ꯃꯁꯥ ꯑꯗꯨ ꯋꯥꯊꯔꯛꯂꯤ, ꯆꯩꯅꯥꯁꯨ ꯐꯪꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯀꯥ ꯑꯗꯨꯒꯤ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯆꯠꯇꯨꯅ ꯃꯍꯥꯛꯅ ꯌꯥꯏꯐꯕꯤꯕꯨ ꯀꯔꯤ ꯀꯝꯗꯧꯔꯤꯕꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯆꯦꯟꯗꯨꯅ ꯍꯣꯠꯅꯔꯛꯄ ꯑꯗꯨꯗ ꯀꯥ ꯑꯗꯨꯕꯨ ꯎꯕ ꯑꯍꯣꯕ ꯃꯈꯨꯜ ꯑꯃ ꯎꯔꯤ꯫ ꯑꯍꯣꯕ ꯃꯈꯨꯜ ꯑꯗꯨꯗ ꯃꯍꯥꯛꯅ ꯌꯦꯡꯁꯤꯜꯂꯛꯄꯗꯗꯤ ꯀꯥ ꯃꯅꯨꯡ ꯑꯗꯣ ꯀꯔꯤ ꯑꯃꯠꯇ ꯎꯗꯦ, ꯄꯨꯝꯃꯝ ꯃꯝꯃꯤ꯫ ꯃꯔꯝꯗꯤ ꯀꯥ ꯑꯗꯨꯗ ꯃꯩ ꯑꯃꯠꯇ ꯊꯥꯟꯕ ꯅꯠꯇꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯇꯣꯝꯆꯥ ꯇꯧꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯃꯍꯥꯛꯅ ꯌꯥꯏꯐꯕꯤꯕꯨ ꯌꯥꯝꯅ ꯀꯟꯅ ꯀꯧꯔꯤ꯫ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯀꯧꯕ ꯌꯥꯕ ꯀꯧꯔꯛꯄꯒꯤ ꯇꯨꯡꯗ ꯃꯍꯥꯛ ꯎꯄꯥꯏ ꯂꯩꯔꯛꯇ꯭ꯔꯗꯨꯅ ꯃꯍꯥꯛ ꯊꯣꯡꯖꯤꯟꯄꯥꯟ ꯑꯗꯨꯗ ꯐꯝꯊꯔꯗꯨꯅ ꯀꯞꯇꯨꯅ ꯂꯩꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯇꯣꯝꯆꯥꯅ "ꯑꯩꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯈꯨꯗꯣꯡ ꯊꯤꯈ꯭ꯔꯕ ꯌꯨꯝ ꯑꯁꯤꯗ ꯄꯩꯁꯥ ꯄꯤꯗꯨꯅ ꯂꯩꯍꯟꯗꯨꯅ ꯊꯝꯂꯤꯕ ꯍꯣꯇꯦꯜ ꯃꯄꯨ ꯇꯥꯗ ꯅꯪꯕꯨ ꯑꯩꯅ ꯀꯌꯥ ꯊꯥꯖꯔꯨꯕ, ꯑꯗꯨꯒꯗꯤ ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯩꯒꯤ ꯌꯥꯏꯐꯕꯤꯕꯨ ꯃꯥꯡꯕ ꯇꯥꯔꯕ꯭ꯔꯣ? ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯌꯥꯏꯐꯕꯤꯅ ꯐꯠꯇ ꯅꯨꯡꯗ ꯍꯦꯛ ꯊꯣꯛꯂꯕ ꯍꯣꯇꯦꯜ ꯃꯄꯨ ꯅꯪꯕꯨꯁꯨ ꯑꯩꯅ ꯍꯥꯠꯀꯅꯤ, ꯑꯗꯨꯒ ꯌꯨꯝꯕꯨ ꯁꯥꯔꯤꯕ ꯅꯪꯕꯨꯁꯨ ꯑꯩꯅ ꯍꯥꯠꯀꯅꯤ, ꯑꯗꯨꯒ ꯑꯩꯁꯨ ꯃꯐꯝ ꯑꯁꯤꯃꯛꯇꯗ ꯁꯤꯒꯅꯤ"꯫ ꯑꯁꯨꯝꯅ ꯇꯣꯝꯆꯥꯗꯣ ꯋꯥꯈꯜ ꯃꯑꯣꯟ ꯈꯟꯗꯨꯅ ꯀꯞꯂꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯐꯕꯤꯅ ꯀꯥ ꯃꯅꯨꯡ ꯑꯗꯨꯗꯒꯤ ꯑꯃꯨꯛꯀꯁꯨ "ꯇꯥꯃꯣ" ꯍꯥꯏꯗꯨꯅ ꯀꯧꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯏ꯫ ꯃꯁꯤꯗꯒꯤ ꯇꯣꯝꯆꯥ ꯑꯃꯨꯛ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯊꯣꯡ ꯑꯗꯨ ꯐꯛꯀꯥꯏꯅꯅꯕ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯎꯄꯥꯏ ꯀꯔꯤꯝꯇ ꯂꯩꯇ꯭ꯔꯤ꯫ ꯃꯁꯤꯗꯒꯤ ꯇꯣꯝꯆꯥ ꯇꯧꯐꯝ ꯈꯪꯗꯨꯅ ꯋꯥꯈꯜ ꯐꯨꯡꯕꯪꯅꯔꯤꯉꯩ ꯋꯥꯈꯜ ꯑꯃ ꯂꯥꯛꯄꯗꯒꯤ ꯃꯍꯥꯛ ꯌꯨꯝ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯆꯦꯟꯊꯣꯛꯈ꯭ꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯌꯨꯝ ꯑꯗꯨꯒꯤ ꯌꯦꯅꯈꯥꯗ ꯂꯩꯕ ꯆꯥꯎꯔꯕ ꯅꯨꯡꯗꯨꯝ ꯑꯃ ꯄꯥꯏꯗꯨꯅ ꯃꯍꯥꯛ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯑꯗꯨꯒ ꯊꯣꯡ ꯑꯗꯨꯗ ꯌꯥꯝꯅ ꯀꯟꯅ ꯊꯣꯝꯗꯨꯅ ꯊꯣꯡ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯐꯛꯀꯥꯏꯔꯤ꯫ ꯑꯗꯨꯝꯅ ꯐꯛꯀꯥꯏꯔꯒ ꯃꯍꯥꯛꯅ ꯂꯥꯇꯦꯟ ꯄꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯄꯗꯗꯤ ꯌꯥꯏꯐꯕꯤꯗꯣ ꯃꯁꯥ ꯌꯥꯝꯅ ꯆꯣꯛꯊꯅ ꯋꯥꯈꯜ ꯃꯥꯡꯂꯒ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯥꯒꯤ ꯊꯣꯡ ꯑꯗꯣ ꯌꯥꯝꯅ ꯀꯟꯅ ꯊꯤꯡꯖꯤꯟꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯇꯣꯝꯆꯥꯅ ꯊꯣꯡ ꯑꯗꯨꯗ ꯐꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯒ ꯀꯥ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯁꯨ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯀꯔꯤ ꯑꯃꯠꯇꯗꯤ ꯂꯩꯕ ꯎꯗꯦ꯫ ꯇꯧꯕꯇꯕꯨ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯄꯥꯛꯂꯕ ꯃꯤꯡꯁꯦꯜ ꯑꯃ, ꯑꯗꯨꯒ ꯑꯀꯤ ꯑꯃꯧꯒꯤ ꯄꯣꯠꯂꯝꯁꯤꯡ, ꯑꯗꯨꯒ ꯀꯦꯅꯅꯕ ꯃꯆꯥꯛ ꯃꯊꯨꯝ ꯀꯌꯥ ꯑꯃꯁꯨ ꯂꯩꯕ ꯊꯦꯡꯅꯔꯤ꯫ ꯃꯗꯨꯗ ꯅꯠꯇꯅ ꯍꯥꯏꯔꯤꯕ ꯇꯦꯕꯜ ꯑꯗꯨꯒꯤ ꯃꯇꯥꯏꯗ ꯂꯥꯏꯔꯤꯛ ꯑꯃꯁꯨ ꯂꯩꯕ ꯊꯦꯡꯅꯔꯤ꯫ ꯃꯗꯨ ꯎꯕꯗ ꯇꯣꯝꯆꯥ "ꯀꯔꯤꯅꯣꯅꯦ, ꯃꯁꯤꯒꯤ ꯀꯥꯁꯤꯗꯤ ꯑꯀꯤ ꯑꯃꯧꯒꯤ ꯀꯥ ꯑꯣꯏꯔ ꯃꯥꯜꯂꯦ" ꯍꯥꯏꯗꯨꯅ ꯃꯊꯃꯣꯏꯗ ꯈꯟꯖꯔꯤ꯫ ꯑꯗꯨꯒ ꯂꯩꯁꯤꯜꯂꯛꯇꯨꯅ ꯌꯥꯏꯐꯕꯤꯕꯨ ꯌꯥꯝꯅ ꯀꯟꯅ ꯋꯥꯈꯜ ꯂꯥꯛꯅꯅꯕ ꯍꯧꯗꯣꯛꯂꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯅꯨꯄꯤ ꯑꯃꯅ ꯌꯥꯝꯅ ꯀꯟꯅ ꯅꯣꯛꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯤ꯫ ꯑꯗꯨꯝꯅ ꯈꯣꯟꯖꯦꯜ ꯇꯥꯔꯛꯄ ꯑꯗꯨꯗ ꯇꯣꯝꯆꯥꯅ "ꯀꯅꯥꯅꯣ? ꯅꯪ ꯀꯅꯥꯅꯣ?
Nang kanano haibani adumna koilau lautuna hangi adubu matam aduta pakumdi amata pidana mingsel ado masa matumta lingbagum tawri madu ubada tomsa to masa to ipa pakhatladuna yaiphabi bu pamkhatladuna ka adugi manungdagi thokinana ba honari asumna mahana ka adugi manungdagi thokinana ba honarakpa aduta ikhang khangautuna yaiphabi to tomsa da mamaya do lesenduna yengi matam adu tomsa na yaiphabi da kaidaroge nambo ha kaidaroge nambo adumna hairu aduda yaiphabi do yamna sauna tomsa da yenglaga aibu makada thamu hairakli masidagidi tomsa su tawribadu karino khangdabani na mahak yaiphabi bu leimaida tapla thammi adumna hek thambaga yaiphabi do phukhagulatli aduga tomsa ki makhori ado melaga yamna kanna safu kana langthoki adumna tawba aduta mafam aduda leiba posai kayama paidun leiba jaga aduta tasinduna tomsa ado ati akai maraktuda yamna wana tasinduna chaina khangli masidai tomsa na hawalaglaga yaiphabi nang kidoroge ha nang aibu khamdrabro adumna hairakpa aduta yaiphabina kanage yaiphabi ha nakoina karigino yum masida hanjin hanjin laktuna aibu awaba piribasibo yengu nakoina lakpuduna aigonda kayaki mati kahellaba nutigi aina chen chongdura sanajaba yum masida nakoina ayapa piduna aibu khothi thiri madu karigino adumna hairakpa aduta tomsana ai nongoda yam lankhri nangbu kanano aigi yaiphabiga hayeng yum masada totuna chakhragi nang aigi yaiphabibu karimta tobigano nakoinadi nangi mi ama sibagidamagta aduk yongna wari adubu aigidi isa yuwa amadi ai isa yauna mafam masida sikrabani madugidamagta nakoina karimta nungaitaba poktriba karigino aikhoidi mado karimta khangdabani aina hajiribase asengbane aikhoidi yumase yamna hongna yonthorokpaduda leiduna aikhoidi yumasida leijakibani adubu aikoi yumasida tuktuna hayemak chachakhragi wafam adu tabada yaiphabi tumina lairiba chokri aduta phamthakri aduga makok nuthuduna lei adubu tomsati yaiphabina ka aduda leiribnina mahaksu ka aduda adumak leiri matam aduda yaiphabina nakoina yummasida lakhibado aisu khangi kari maram gidamak laklibano haiba ai khangi phare ai nangwanda wafam ama haigi hoi haibiyu aigi yaiphabido ingoda sinabiyu sinagani soidana aina sinagani adudi hayu nahak nangi yaiphabise kayamu yamna nuksibage nuksi mahak ase magi yumgi minasu inthokpirabani aduga isu aigi yumgi misingna inthokpirabani aikoi anise yamna nukse chadana leiminajabani aikoi ani bu kaina hanbigano adudi fare nahak aigi damakta thabak ama tawba ngamgadra hayune nahak aigi damakta thabak ama tawba ngamgadra hoi ai ngamgani yaiphabibu ingoda sinagani harabadi ai soidan tawba ngamgani fare adu oirabadi yum masigi manunglomda nahak chatlu aduga asum chatlaga guha ama leiribani hariba guha adugi manungta aigi asiba haksang amadi aigi ipuruipagi haksang punamak guha aduda taduna hojiksu leiribani madugi saru sarang ado nahakna kungilakadabani karinone haribadubo ising manungda leikraba adok lukraba guha adugi manungda ina luplaga matau karamna saru sarang sing adubu kungilkadoribano madudi ai sijakro haibaga chap manina thabak asida nahak ngamlaroi natro maduna thabak ama ai haige manataw nahakna guha adugi manungda hek lupthabaga ising ato masa matomta kangkhigadoribani adugi matungda nahakna saru sarang ado lokhalakadabani hoi ai soidana lokacharage adubu oirabadi asum laharamlaga tomsa ka adudagi thokri ka adudagi mahana hek thokibaga ka ado khanghaudana thong ado lonsenki tomsa thong aduda haiphet munna yengamlaga mahak yum adugi maninglomda prap thorakli nongsu yamna kanna haithari aduga khakpa lawusu lepti matam aduda tomsa guha ado koithi thiri asum thirakpana hojikti guha ado thengnari masidagidi mahakna guha adugi makhum ado hangtoi guha adugi mamaida kupsilduna thamliba yotmai ado lokthoi aduma lokthoklaga mahakna guha manung aduda yengtharakpadadi pummammi guha manungda yengthabada mahak akiba poi mahakti asugumba aruba guha haibase mamana pongaidagi uraktribani aduga mahakna ngasi ahanba oina guha ado phangjari maduda natana guha adugi manungda yengthakibada amuba sangsar ama ubagum tawri
ꯃꯗꯨꯗ ꯃꯍꯥꯛꯅ ꯀꯨꯝꯊꯔꯒ ꯀꯤꯔꯕ ꯃꯤꯒꯤ ꯁꯔꯨ ꯁꯔꯥꯡ ꯑꯃ ꯂꯧꯈꯠꯂꯨꯕ ꯍꯥꯏꯕꯁꯦ ꯃꯍꯥꯛ ꯇꯁꯦꯡꯅ ꯀꯤꯔꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯌꯥꯏꯐꯕꯤꯒꯤꯗꯃꯛ ꯇꯧꯗꯕ ꯌꯥꯗꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯒꯨꯍꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯔꯝꯅ ꯀꯨꯝꯁꯤꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛ ꯏꯃꯨꯡꯂꯣꯝꯗ ꯑꯃꯨꯛ ꯄꯔꯞ ꯆꯪꯂꯛꯂꯒ ꯃꯍꯥꯛꯅ ꯀꯔꯤꯅꯣ ꯄꯨꯟꯕ ꯌꯥꯕ ꯄꯣꯠꯆꯩ ꯀꯌꯥ ꯑꯃ ꯃꯥꯅ ꯂꯧꯊꯣꯔꯛꯂꯤ ꯑꯗꯨꯒ ꯌꯥꯏꯐꯕꯤꯒꯤ ꯏꯅꯐꯤ ꯑꯣꯏꯔꯤꯕ ꯐꯤ ꯀꯌꯥ ꯑꯃꯁꯨ ꯃꯍꯥꯛꯅ ꯃꯊꯪ ꯀꯤꯁꯜꯂꯤ ꯑꯁꯨꯝꯅ ꯀꯤꯁꯜꯂꯕ ꯃꯇꯨꯡ ꯒꯨꯍꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯎꯁꯤꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯀꯤꯁꯜꯂꯝꯂꯒ ꯒꯨꯍꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯨꯝꯕ ꯍꯧꯔꯛꯂꯤ ꯑꯗꯨꯝꯅ ꯒꯨꯍꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯍꯥꯛꯅ ꯍꯦꯛ ꯀꯨꯝꯂꯛꯄꯒ ꯅꯣꯡꯃꯃꯤꯠ ꯑꯗꯣ ꯀꯟꯅ ꯈꯥꯛꯂꯛꯏ ꯑꯗꯨꯝꯅ ꯅꯣꯡꯃꯃꯤꯠ ꯈꯥꯛꯄꯒꯤ ꯃꯩꯉꯥꯜ ꯑꯗꯨꯅ ꯒꯨꯍꯥ ꯑꯗꯨꯒꯤ ꯃꯅꯨꯡ ꯑꯗꯣ ꯏꯉꯥꯟ ꯉꯥꯜꯂꯤ ꯑꯗꯨꯝꯅ ꯉꯥꯜꯂꯛꯄꯗꯨꯗ ꯇꯣꯝꯆꯥꯅ ꯃꯈꯥꯔꯣꯝꯗ ꯌꯦꯡꯊꯔꯛꯄꯗ ꯃꯨꯁꯤꯟ ꯃꯨꯔꯕ ꯏꯁꯤꯡ ꯑꯗꯣ ꯃꯍꯥꯛꯅ ꯎꯕ ꯐꯪꯏ ꯃꯗꯨ ꯎꯕꯗ ꯇꯣꯝꯆꯥꯗꯤ ꯃꯁꯥ ꯑꯗꯣ ꯀꯤꯕꯗ ꯂꯣꯏꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯃꯃꯤꯠ ꯆꯦꯖꯦꯠ ꯎꯏꯁꯤꯟꯗꯨꯅ ꯑꯁꯨꯝ ꯀꯨꯝꯊꯔꯛꯏ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯀꯨꯝꯊꯔꯛꯄꯗ ꯃꯍꯥꯛꯀꯤ ꯃꯇꯨꯡꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯗ ꯊꯦꯡꯏ ꯃꯗꯣ ꯃꯤꯒꯤ ꯃꯀꯣꯛꯁꯨ ꯃꯥꯜꯂꯤ ꯍꯥꯏꯕꯗꯤ ꯐꯛꯂꯥꯡꯗ ꯅꯞꯇꯨꯅ ꯂꯩꯕ ꯃꯤ ꯑꯃꯒꯤ ꯃꯔꯥꯏꯕꯛꯇ ꯃꯍꯥꯛꯀꯤ ꯃꯅꯤꯡꯅ ꯊꯦꯡꯖꯤꯟꯕꯒꯨꯝ ꯇꯧꯏ ꯃꯇꯝ ꯑꯗꯨꯗ ꯇꯣꯝꯆꯥ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯃꯍꯥꯛ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯛꯄꯗꯗꯤ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯤ ꯇꯣꯝꯆꯥ ꯀꯤꯕ ꯍꯦꯟꯃꯟꯈꯤꯕꯅ ꯃꯍꯥꯛ ꯃꯊꯛꯇ ꯀꯥꯈꯠꯂꯁꯤꯔꯥ ꯍꯥꯏꯅꯕꯨ ꯈꯜꯂꯤ ꯑꯗꯨꯕꯨ ꯌꯥꯏꯐꯕꯤꯒꯤ ꯅꯨꯡꯁꯤꯕ ꯋꯥꯍꯩꯁꯤꯡ ꯑꯃꯗꯤ ꯃꯃꯥꯡꯊꯛꯇ ꯃꯈꯣꯏ ꯑꯅꯤꯅ ꯍꯥꯏꯅꯈꯤꯕ ꯑꯃꯗꯤ ꯅꯣꯛꯈꯦꯗꯨꯅ ꯂꯥꯡꯃꯤꯟꯅꯈꯤꯕ ꯃꯌꯥꯝ ꯑꯗꯨ ꯅꯤꯡꯁꯤꯡꯂꯨꯔꯒ ꯃꯍꯥꯛ ꯌꯥꯏꯐꯕꯤꯕꯨ ꯀꯟꯗꯕ ꯌꯥꯗꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯒꯨꯍꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯁꯨꯝ ꯀꯨꯝꯊꯔꯛꯂꯤ ꯑꯁꯨꯝ ꯀꯨꯝꯊꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯒꯨꯍꯥ ꯑꯗꯨꯒꯤ ꯏꯁꯤꯡ ꯏꯃꯥꯏ ꯌꯧꯔꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯏꯁꯤꯡ ꯏꯃꯥꯏ ꯑꯗꯨꯗ ꯖꯕꯣꯡ ꯂꯥꯎꯅ ꯆꯣꯡꯊꯔꯒ ꯃꯍꯥꯛꯅ ꯏꯁꯤꯡꯒꯤ ꯏꯃꯥꯏ ꯑꯗꯨꯗ ꯂꯨꯞꯊꯗꯨꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯂꯨꯔꯤꯕꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯑꯉꯛꯄꯅꯤ ꯃꯍꯥꯛꯅ ꯈꯔ ꯍꯦꯛ ꯂꯨꯞꯊꯕꯒ ꯍꯧꯖꯤꯛꯇꯤ ꯂꯩꯃꯥꯏ ꯑꯗꯨꯃꯛ ꯊꯦꯡꯅꯔꯤ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯀꯣꯏꯃꯥ ꯃꯥꯗꯨꯅ ꯌꯦꯡꯂꯛꯄꯗ ꯃꯤꯑꯣꯏꯕꯒꯤ ꯁꯔꯨ ꯁꯔꯥꯡ ꯃꯥꯟꯕ ꯈꯔ ꯊꯦꯡꯅꯈꯤ ꯃꯗꯨ ꯊꯦꯡꯅꯕꯗꯒꯤꯗꯤ ꯍꯧꯖꯤꯛꯇꯤ ꯇꯣꯝꯆꯥꯅ ꯁꯔꯨ ꯁꯔꯥꯡꯁꯤꯡ ꯑꯗꯣ ꯃꯈꯨꯠꯅ ꯄꯥꯏꯈꯠꯂꯛꯂꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯈ꯭ꯋꯥꯡꯗ ꯌꯦꯠꯁꯜꯂꯛꯂꯤꯕ ꯑꯇꯣꯞꯄ ꯐꯤ ꯑꯃꯅ ꯁꯔꯨ ꯁꯔꯥꯡꯁꯤꯡ ꯑꯗꯣ ꯄꯨꯂꯞ ꯌꯣꯝꯁꯜꯂꯒ ꯃꯈ꯭ꯋꯥꯡꯗ ꯀꯤꯁꯜꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯍꯥꯛꯅ ꯊꯧꯔꯤ ꯑꯗꯨ ꯄꯥꯏꯗꯨꯅ ꯑꯁꯨꯃꯛ ꯀꯥꯈꯠꯂꯛꯂꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯀꯥꯈꯠꯂꯛꯂꯕ ꯃꯇꯨꯡꯗ ꯒꯨꯍꯥ ꯑꯗꯨꯒꯤ ꯃꯊꯛ ꯌꯧꯒꯗꯕ ꯈꯖꯤꯛꯇꯪ ꯉꯥꯏꯔꯀꯥꯟꯗ ꯃꯍꯥꯛꯅ ꯄꯨꯜꯂꯝꯕ ꯐꯤ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯊꯥꯗꯣꯔꯛꯄꯒꯨꯝ ꯈꯪꯊꯥ ꯊꯥꯗꯣꯔꯛꯄꯗꯒꯤ ꯃꯍꯥꯛ ꯒꯨꯍꯥ ꯃꯅꯨꯡ ꯑꯗꯨꯗ ꯇꯥꯁꯤꯟꯈꯤ ꯑꯗꯨꯝꯅ ꯇꯥꯁꯤꯟꯈꯤꯕ ꯑꯗꯨꯗ ꯇꯣꯝꯆꯥꯗꯣ ꯃꯍꯥꯛ ꯉꯁꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯈꯟꯖꯔꯤ ꯑꯗꯨꯕꯨ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯒꯨꯍꯥ ꯑꯗꯨꯒꯤ ꯏꯁꯤꯡ ꯏꯃꯥꯏꯗꯣ ꯖꯔ ꯋꯥꯡꯈꯠꯂꯛꯇꯨꯅ ꯍꯧꯖꯤꯛꯇꯤ ꯏꯃꯥꯏ ꯆꯣꯜꯂꯔꯤ ꯃꯁꯤꯗꯒꯤꯗꯤ ꯇꯣꯝꯆꯥ ꯒꯨꯍꯥ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯄꯥꯏꯗꯨꯅ ꯌꯥꯜꯍꯧꯔꯤ ꯑꯗꯨꯗꯨꯒ ꯀꯥꯈꯠꯂꯛꯂꯤ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯀꯥꯈꯠꯂꯛꯄꯗꯗꯤ ꯌꯥꯏꯐꯕꯤꯗꯣ ꯑꯊꯧꯕ ꯊꯥꯡ ꯑꯃ ꯄꯥꯏꯔꯒ ꯃꯁꯝ ꯃꯅꯥ ꯄꯨꯝꯅꯃꯛ ꯄꯨꯡꯆꯣꯠ ꯆꯣꯠꯂꯒ ꯃꯃꯥꯏꯗ ꯃꯁꯝ ꯄꯨꯝꯅꯃꯛ ꯍꯥꯠꯊꯔꯒ ꯌꯥꯝꯅ ꯑꯀꯤꯕ ꯁꯛꯇꯝ ꯑꯃꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯇꯣꯝꯆꯥꯅ ꯌꯥꯏꯐꯕꯤ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯕꯗꯨꯕꯣ ꯑꯩ ꯅꯪꯕꯨ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯁꯦ ꯃꯁꯤ ꯄꯨꯔꯛꯂꯤꯕꯅꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯌꯥꯏꯐꯕꯤ ꯍꯣꯏ ꯃꯥꯏ ꯑꯃꯠꯇ ꯍꯥꯏꯔꯝꯗꯅ ꯏꯃꯨꯡꯂꯣꯝꯗ ꯑꯃꯨꯛ ꯐꯔꯞ ꯆꯪꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯇꯣꯝꯆꯥꯁꯨ ꯌꯥꯏꯐꯕꯤꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯐꯔꯞ ꯇꯥꯟꯅꯔꯛꯏ ꯃꯁꯤꯗꯒꯤꯗꯤ ꯌꯥꯏꯐꯕꯤ ꯃꯍꯥꯛꯅ ꯉꯁꯥꯏ ꯂꯩꯈꯤꯕ ꯀꯥ ꯑꯗꯨꯗ ꯆꯪꯈ꯭ꯔꯤ ꯇꯣꯝꯆꯥꯁꯨ ꯀꯥ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯇꯣꯝꯆꯥꯅ ꯌꯥꯏꯐꯕꯤꯗ ꯑꯩ ꯅꯪꯅ ꯍꯥꯏꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯇꯧꯔꯤ ꯁꯦ ꯁꯔꯨ ꯁꯔꯥꯡ ꯑꯗꯣ ꯄꯨꯔꯛꯂꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯌꯨꯝ ꯑꯗꯣ ꯊꯥꯗꯩ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯐꯕꯤꯒꯤ ꯃꯁꯥꯗ ꯆꯪꯂꯤꯕ ꯊꯋꯥꯏ ꯑꯗꯨꯅ ꯃꯗꯨ ꯈꯛꯇꯅ ꯌꯥꯗꯦ ꯃꯗꯣ ꯅꯪ ꯍꯧꯖꯤꯛꯃꯛ ꯄꯣꯠꯂꯣꯏꯒꯗꯕꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯇꯣꯝꯆꯥꯅ ꯍꯣꯏ ꯑꯩ ꯍꯧꯖꯤꯛꯃꯛ ꯄꯣꯠꯂꯣꯏꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯂꯥꯇꯦꯟ ꯑꯗꯨꯗꯒꯤ ꯀꯦꯔꯣꯁꯤꯟ ꯄꯨꯝꯅꯃꯛ ꯐꯤ ꯃꯌꯨꯝ ꯑꯗꯨꯗ ꯍꯩꯖꯤꯜꯂꯤ ꯑꯗꯨꯝꯅ ꯍꯩꯖꯤꯜꯂꯕꯒꯤ ꯇꯨꯡꯗ ꯃꯍꯥꯛꯅ ꯍꯧꯖꯤꯛꯇꯤ ꯃꯩ ꯊꯥꯗꯣꯛꯂꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯃꯩ ꯊꯥꯗꯣꯔꯛꯄ ꯑꯗꯨꯗ ꯃꯐꯝ ꯑꯗꯣ ꯃꯩꯈꯨ ꯃꯅꯝꯅ ꯄꯨꯡꯀꯥꯏ ꯀꯥꯏꯔꯤ ꯃꯗꯨꯗ ꯅꯠꯇꯅ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯒꯤ ꯊꯣꯡ ꯊꯣꯡꯅꯥꯎ ꯄꯨꯝꯅꯃꯛ ꯊꯤꯡꯖꯤꯜꯂꯤꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯀꯥ ꯃꯅꯨꯡ ꯑꯗꯣ ꯃꯩꯈꯨꯅ ꯄꯨꯡꯃꯝ ꯃꯝꯂꯤ ꯁꯣꯟꯕ ꯉꯝꯖꯩ ꯋꯥꯔꯤ ꯃꯁꯤꯗꯒꯤꯗꯤ ꯇꯣꯝꯆꯥꯅ ꯊꯣꯡ ꯑꯗꯣ ꯍꯥꯡꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯕ ꯍꯣꯠꯅꯕꯗꯗꯤ ꯊꯣꯡ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯑꯗꯨꯃꯛ ꯍꯥꯡꯕ ꯌꯥꯗ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯇꯣꯝꯆꯥꯅ ꯃꯩꯈꯨꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯁꯤꯕ ꯇꯥꯔꯦ ꯃꯔꯝ ꯑꯗꯨꯅ ꯊꯣꯡ ꯑꯁꯦ ꯍꯥꯡꯗꯣꯛꯄ ꯌꯥꯍꯜꯂꯨ ꯍꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗꯗꯤ ꯌꯥꯏꯐꯕꯤ ꯇꯣꯝꯆꯥꯅ ꯂꯩꯊꯣꯔꯛꯄꯗ ꯋꯥꯈꯜ ꯃꯥꯡꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯝꯂꯤ ꯃꯇꯝ ꯑꯗꯨꯗ ꯇꯣꯝꯆꯥꯅ ꯌꯥꯏꯐꯕꯤꯕꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯣ ꯆꯠꯈ꯭ꯔꯕꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯔꯤ ꯃꯁꯤꯗꯒꯤꯗꯤ ꯌꯥꯏꯐꯕꯤꯗꯣ ꯇꯣꯝꯆꯥꯅ ꯄꯨꯗꯨꯅ ꯊꯣꯡ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯅꯅꯕ ꯍꯣꯠꯅꯔꯛꯏ ꯑꯗꯨꯅ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯍꯧꯖꯤꯛ ꯇꯣꯝꯆꯥꯅ ꯃꯩ ꯊꯥꯗꯨꯅ ꯊꯝꯂꯤꯕ ꯄꯣꯠꯌꯣꯝ ꯑꯗꯣ ꯈꯪꯍꯧꯗꯅ ꯌꯥꯝꯅ ꯀꯟꯅ ꯆꯈꯥꯏꯔꯛꯂꯤ ꯑꯗꯨꯝꯅ ꯄꯣꯈꯥꯏꯕꯒꯤ ꯃꯑꯣꯡꯗ ꯆꯈꯥꯏꯔꯛꯄ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯐꯤꯖꯦꯠ ꯂꯩꯇꯦꯡ ꯐꯖꯔꯕ ꯐꯤꯔꯣꯜ ꯄꯨꯝꯅꯃꯛꯇ ꯋꯥꯏꯗꯨꯅ ꯀꯥ ꯃꯅꯨꯡ ꯑꯗꯣ ꯃꯩ ꯆꯥꯈꯠꯂꯛꯂꯤ ꯑꯗꯨꯝꯅ ꯃꯩ ꯆꯥꯈꯠꯂꯛꯄ ꯑꯗꯨꯗ ꯍꯦꯟꯅ ꯃꯩꯈꯨ ꯈꯨꯖꯤꯜꯂꯛꯄ ꯑꯃꯗꯤ ꯃꯩꯁꯥ ꯐꯪꯕ ꯍꯧꯔꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯇꯣꯝꯆꯥꯗꯣ ꯁꯣꯔ ꯍꯣꯟꯕ ꯋꯥꯁꯤꯜꯂꯛꯂꯤ ꯃꯁꯥꯗꯣ ꯍꯧꯖꯤꯛꯇꯤ ꯒ꯭ꯌꯥꯟ ꯃꯥꯡꯒꯦ ꯇꯧꯔꯛꯂꯤ
matam aduta tomchana yaiphabigi sor holibra haiduna mihun thawun paiduna amati manakong thangdinduna manatonda sor holibra haiduna jengnakpadadi yaiphabi haujikti asibagum phadrak phadrak takri sor honbagi makhol takhidri amati mihul chongbagi khudam phangdri matam aduda tomsa yaiphabi bu konchinjaduna yamna kanna lauduna yaiphabi kauduna kapsari masidikiri tomsana yaiphabi yaudraba punsi asidi hinglubugi kanadi aibu thamoi sing nungsibiba mahakna chakhrabada aina leirubugi kanaba leitri asomna khallaga mahakna kulei leina jinglakpada manak adwaita machin tumba sharu machit ama tadun leiribudo mahakna uri madu ubada tomsana fai masina aibusu thawai mangal lagi hairaduna mahakna sharu ado mahakki mathawak manung aduta thinjinna pa honari asomna mahakna saru aduna mahaki thabak aduta hek thinkibaga sakamba maipunamak tapna tapna loinamak phakri maduda natana mahaki mamangda paiduna thakiba saru mapul jawraba mayom adusu karimata leiramdri haujikti phidu ngakta ngairi aduga mahana pariba saru matik adusu haujikti tapna tapna mami sami mangkri thabak aduta karimata su toromdri adubu yaiphabidi haujiksu wakhal laktri matamaduta tomsana ingangakna karino aina tawriba sibo aina guhadagi larukkiba saru sarak singaduna karai chakraba asumna mahana phumbangnaduna leiringai mahaki manakongta karigumba khonjal ama tar'i khonjal aduti yaiphabina nokpaki khonjalni khonjal adu tabada tomsana manakta leiriba yaiphabi aduta yengai matamadu yaiphabi do makok aduta masam punamak loinamak saitharaga masa do tasinduna phamduna leirami madu ubada tomsana yaiphabi nang hawjik chuwakal lagjibro adumna hairakpaduta yaiphabina haujikti aigi thabak loiri ayaksu leramlenda chakhragani yum asigi matik chaba yumbu ama aina asuk kuiba matam mase thidon laklibani adumna hairakpaduta tomsana karino adumna haibiribudubo aigi nupi yaiphabibu imonda sinabiro sinagani adubu aigi wafam mase nahak taw yum masida nangkumba miyoi kayama lakre hariba miyoi singaduna mahaki nupibu yamna luna tawbi adubu aina ngasi tawriba sigumna changyeng tawrubudadi mahaki nupi adu huntokramlaga mahaki thawai hinganaba chenkhiba maktani adubu nangdi akiba punamak thadokpada natana mahak leitrabati ai leibagi kanaba leitje haiduna nasana tomta sijinaba honariba adumakna ai pungpen penkhre aduna nahak yum masigi mapu oiduna kuina sangna lehoro aduga aidi mafam masi thadokuna matam chuppagi oina chatlagani aduga kanagumana nangonda yum masi munanaba honarakrabati ai amu hanna lakhigidawribani fare ai chatlage ko matamadu tomsana amukta ngaibiko adumna matau karamna yum masida thawai minel ama oina lehoribanu aduga asuk chawraba yum masibu ingonda karigi sinabiraklibanu taw nupa macha yum masi sinarakpagi maramdi aina nangonda haikri aduga ayase kanano haibado taknaki yum mase ngahanu wai ngaligi matamda paisa nusa yamna paiba German gi lanmi amagi yumni matamaduda mahagna yum mase yamna sauna saada natana aibusu mahagna jagoi sabi ama oina lehenki mahagna lan chatpa matamda lan mai palaklaba amati mahaki afaba thorom amagi tabak tholakpada aibu mahagna jagoi sahalli maduda natana mahagna aigi nupabusu mafam masida thabak pibiki matawasomna aikhoi ase phana kuina lerklabagi tungda aigi nupa aduda makoina yamna basana nupa mayam ama hurali haibagi mingda aigi nupabu makoina thauri yanduna hatki adubu sana hurali ba misak aduti yum masida sak thongbagi damakta leiba pujari aduna huranbani adubu pujari aduna hurali ba sana lupa pudamak ato aigi nupagi mahaki khongraugi phuri khawda hapchilambadagi khongrau ado aigi nupagi oibanina mahakna huranbani haiduna taisinduna mahaku thauri yanduna hatki maduki pendabaduna aina sauduna makoibu laman khumnabagi damakta pujari adubu aina thanga thinduna ahinga amada hatki pujari ado hatlubagi maralki matungina aibusu makoina hingna mai thaduna hatki tawriyo matawaduda pendraba aigi chanupana mahaksu mana ngamdaba thongna lungjeng puthoktuna manak adwaida leiriba officer amagi nongoi chattuna mathang kapki matamaduda mayamno gomsillaktuna mahakusu kaptuna yum masida hatki asamna aikoi ahumak yum masida loina ma hatpiki madugi matung aikoi gi thawai berelna yum masida yamna kanna tamnabata natana aikoi hatkiba
ꯑꯣꯐꯤꯁꯥꯔ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯅ ꯃꯊꯪ ꯍꯥꯠꯄ ꯍꯧꯔꯛꯄꯗꯒꯤ ꯃꯈꯣꯏ ꯀꯤꯔꯛꯂꯗꯨꯅ ꯌꯨꯝ ꯑꯁꯦ ꯊꯥꯗꯣꯛꯂꯝꯂꯒ ꯆꯠꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯌꯨꯝ ꯑꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯗꯨꯃꯛ ꯂꯩꯍꯧꯔꯤꯕꯅꯤ ꯑꯣ ꯑꯗꯨꯒ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯗꯤ ꯀꯔꯤꯒꯤꯗꯃꯛꯇ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯝꯂꯤꯕ ꯌꯨꯝ ꯑꯁꯦ ꯌꯥꯝꯅ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯖꯃꯤꯟꯗꯥꯔ ꯑꯃꯒꯤ ꯌꯨꯝꯅꯤ ꯑꯗꯨꯒ ꯃꯅꯥꯛ ꯁ꯭ꯋꯥꯏꯗ ꯂꯩꯔꯤꯕ ꯌꯨꯝꯁꯤꯡ ꯑꯁꯤꯁꯨ ꯖꯃꯤꯟꯗꯥꯔ ꯑꯗꯨꯅ ꯇꯦꯛꯁ ꯊꯤꯗꯨꯅ ꯊꯝꯕ ꯍꯥꯏꯕꯗꯤ ꯚꯔꯥ ꯁꯥꯟꯗꯨꯅ ꯊꯝꯕ ꯌꯨꯝꯁꯤꯡ ꯉꯥꯛꯇꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏ ꯕ꯭ꯔꯤꯇꯤꯁꯁꯤꯡ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯃꯇꯝ ꯈꯔ ꯀꯣꯏꯅꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯦꯛ ꯆꯥꯗꯨꯅ ꯂꯩꯈꯤꯕꯅꯤ ꯑꯣ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯑꯩ ꯀꯩꯗꯧꯒꯗꯕꯅꯣ ꯅꯍꯥꯛꯅ ꯀꯔꯤꯁꯨ ꯇꯧꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯤ ꯑꯩꯈꯣꯏꯅ ꯍꯤꯡꯂꯤꯉꯩꯒꯤ ꯃꯇꯝꯗ ꯑꯩꯒꯤ ꯅꯨꯄꯥꯅ ꯑꯩꯕꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯕꯤꯈꯤ ꯃꯔꯝ ꯑꯗꯨꯒꯤꯗꯃꯛ ꯑꯩꯅ ꯑꯩꯒꯤ ꯅꯨꯄꯥꯒꯤꯗꯃꯛ ꯊꯋꯥꯏ ꯀꯠꯇꯨꯅ ꯃꯍꯥꯛꯀꯤ ꯂꯃꯟ ꯈꯨꯝꯈꯤꯕꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯅꯨꯡꯁꯤꯖꯔꯤꯕ ꯃꯤꯁꯛ ꯑꯃꯒꯤꯗꯃꯛ ꯁꯤꯕ ꯉꯝꯕ ꯃꯤꯑꯣꯏ ꯑꯃ ꯑꯩꯅ ꯉꯁꯤ ꯐꯥꯎꯕ ꯊꯤꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯑꯗꯨꯕꯨ ꯅꯍꯥꯛꯇꯤ ꯅꯪꯒꯤ ꯅꯨꯄꯤꯒꯤꯗꯃꯛ ꯅꯍꯥꯛ ꯁꯤꯕ ꯉꯝꯃꯤ ꯃꯗꯨꯅꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯨ ꯐꯔꯦ ꯍꯧꯖꯤꯛꯇꯤ ꯅꯕꯥꯅꯤ ꯌꯨꯝ ꯑꯁꯤꯒꯤ ꯃꯄꯨ ꯑꯣꯏꯗꯨꯅ ꯏꯪꯅ ꯆꯤꯛꯅ ꯄꯥꯜꯍꯧꯔꯣ ꯑꯗꯨꯒ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯊꯋꯥꯏ ꯃꯤꯔꯦꯜ ꯄꯨꯝꯅꯃꯛ ꯑꯩꯅ ꯄꯨꯗꯨꯅ ꯆꯠꯂꯒꯅꯤ ꯑꯗꯨꯒ ꯋꯥꯐꯝ ꯑꯁꯤꯗꯤ ꯈꯪꯖꯤꯜꯂꯨ ꯌꯨꯝ ꯑꯁꯤꯕꯨ ꯀꯅꯥꯒꯨꯝꯅ ꯅꯉꯣꯟꯗꯒꯤ ꯅꯝ ꯍꯥꯗꯨꯅ ꯃꯨꯟꯅꯅꯕ ꯍꯣꯠꯅꯔꯛꯂꯕꯗꯤ ꯃꯤ ꯑꯗꯨꯕꯨ ꯑꯩꯅ ꯈꯨꯗꯛꯇ ꯍꯥꯠꯀꯅꯤ ꯐꯔꯦ ꯅꯈꯣꯏ ꯑꯅꯤ ꯀꯔꯤꯁꯨ ꯑꯌꯦꯠ ꯑꯀꯟ ꯂꯩꯇꯅ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯨ ꯑꯗꯣ ꯁꯣꯝꯒꯤ ꯃꯤꯡꯅ ꯀꯔꯤ ꯀꯧꯕ ꯑꯩꯒꯤ ꯃꯤꯡ ꯖꯒꯣꯏ ꯁꯥꯕꯤ ꯁꯔꯕꯇꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯅ ꯈꯪꯅꯕꯅꯤ ꯑꯗꯨꯒ ꯀꯥ ꯑꯁꯦ ꯑꯩꯅ ꯖꯒꯣꯏ ꯁꯥꯔꯝꯗꯥꯏꯗ ꯀꯤ ꯃꯧꯗꯨꯅ ꯃꯀꯦ ꯁꯦꯝꯕ ꯀꯥꯅꯤ ꯀꯥ ꯑꯁꯤꯃꯛꯇꯅꯤ ꯃꯈꯣꯏꯅ ꯑꯩꯕꯨ ꯃꯩ ꯊꯥꯗꯨꯅ ꯍꯥꯠꯈꯤꯕ ꯐꯔꯦ ꯍꯧꯖꯤꯛꯇꯤ ꯅꯣꯡꯉꯥꯜꯂꯛꯀꯗꯧꯔꯤ ꯑꯩꯁꯨ ꯆꯠꯂꯒꯦ ꯑꯗꯨꯒ ꯅꯪꯒꯤ ꯅꯨꯄꯤ ꯌꯥꯏꯐꯕꯤꯕꯨꯁꯨ ꯋꯥꯈꯜ ꯇꯥꯍꯜꯂꯕꯅꯤꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯌꯥꯏꯐꯕꯤꯗꯣ ꯇꯨꯃꯤꯟꯅ ꯍꯤꯞꯇꯨꯅ ꯂꯩꯊꯣꯛꯈ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯇꯣꯝꯆꯥꯅ ꯄꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯌꯥꯏꯐꯕꯤꯕꯨ ꯄꯝꯈꯠꯂꯤ ꯑꯗꯨꯒ ꯀꯥ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯊꯣꯡꯅꯅꯕ ꯊꯣꯡ ꯑꯗꯣ ꯈꯤꯇꯪ ꯊꯦꯡꯂꯨꯕꯗꯗꯤ ꯑꯗꯨꯃꯛ ꯃꯁꯥ ꯃꯇꯣꯝꯇ ꯍꯥꯡꯇꯣꯔꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯇꯣꯝꯆꯥꯅ ꯌꯥꯏꯐꯕꯤꯕꯨ ꯐꯃꯨꯡꯗ ꯊꯥꯡꯒꯠꯇꯨꯅ ꯅꯤꯡꯊꯤꯅ ꯍꯤꯞꯍꯜꯂꯤ ꯑꯁꯨꯝꯅ ꯇꯧꯅꯔꯤꯉꯩ ꯍꯧꯖꯤꯛꯇꯤ ꯅꯣꯡꯁꯨ ꯍꯥꯡꯈ꯭ꯔꯦ ꯑꯗꯨꯒ ꯅꯣꯡꯁꯨ ꯉꯥꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯐꯕꯤꯗꯣ ꯇꯞꯅ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯃꯁꯥ ꯑꯗꯨ ꯏꯇꯦꯛ ꯇꯦꯛꯄꯒꯨꯝ ꯆꯩꯅꯥ ꯐꯪꯕꯒꯨꯝ ꯇꯧꯏ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯐꯕꯤꯅ ꯇꯣꯝꯆꯥꯗ ꯑꯩꯕꯨ ꯉꯔꯥꯡ ꯀꯔꯤ ꯇꯧꯈ꯭ꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯇꯣꯝꯆꯥꯅ ꯏꯕꯥꯅꯤ ꯌꯨꯝꯒꯤ ꯃꯃꯥꯡ ꯊꯣꯡ ꯍꯥꯡꯈꯤꯕꯗꯨꯐꯥꯎꯗꯤ ꯅꯪ ꯈꯪꯉꯝꯒꯅꯤ ꯍꯥꯏꯗꯨꯅ ꯌꯥꯏꯐꯕꯤꯗ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯐꯕꯤꯅ ꯍꯣꯏ ꯑꯩ ꯈꯪꯉꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯍꯣꯇꯦꯜ ꯃꯄꯨ ꯍꯥꯏꯕ ꯅꯨꯄꯥꯗꯣ ꯆꯪꯉꯛꯂꯒ ꯑꯩꯒ ꯐꯝꯃꯤꯟꯅꯗꯨꯅ ꯂꯩꯍꯧꯈꯤ ꯑꯗꯨꯒ ꯇꯥꯃꯣꯅ ꯐꯤ ꯂꯧꯊꯣꯛꯂꯨꯒꯅꯤ ꯍꯥꯏꯗꯨꯅ ꯆꯪꯈꯤꯕꯗꯣ ꯑꯗꯨꯐꯥꯎꯗ ꯒ꯭ꯌꯥꯟ ꯇꯥꯍꯧꯏ ꯃꯇꯝ ꯑꯗꯨꯗ ꯇꯣꯝꯆꯥꯅ ꯍꯣꯇꯦꯜ ꯃꯄꯨ ꯑꯗꯨꯅ ꯅꯉꯣꯟꯗ ꯀꯔꯤ ꯇꯧꯈꯤꯕꯅꯣ ꯍꯣꯇꯦꯜ ꯃꯄꯨ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯑꯩꯒꯤ ꯈꯧꯔꯤ ꯑꯁꯦ ꯃꯦꯠꯈꯤ ꯃꯔꯨꯗꯒꯤꯗꯤ ꯑꯩ ꯑꯗꯨꯃꯛ ꯒ꯭ꯌꯥꯟ ꯃꯥꯡꯈ꯭ꯔꯦ ꯑꯩꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯍꯧꯖꯤꯛ ꯍꯧꯒꯠꯂꯛꯂꯤꯕꯁꯤꯅꯤ ꯃꯇꯝ ꯑꯗꯨꯗ ꯇꯣꯝꯆꯥꯅ ꯉꯔꯥꯡ ꯑꯍꯤꯡ ꯇꯧꯈꯤꯕꯁꯤꯡ ꯑꯃꯗꯤ ꯁꯔꯕꯇꯤꯅ ꯍꯥꯏꯔꯝꯕ ꯄꯨꯝꯅꯃꯛ ꯌꯥꯏꯐꯕꯤꯗ ꯂꯣꯏꯅꯃꯛ ꯇꯝꯂꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯌꯥꯏꯐꯕꯤꯗꯤ ꯀꯤꯃꯟꯈꯤꯕꯅ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯂꯒ ꯆꯠꯈ꯭ꯔꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯆꯥꯗ ꯅꯤꯡꯉꯥꯏ ꯇꯧꯔꯤ ꯃꯇꯝ ꯑꯗꯨꯗ ꯇꯣꯝꯆꯥꯅ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯆꯠꯈ꯭ꯔꯕꯅꯤ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯛꯂꯣꯏ ꯍꯥꯏꯗꯨꯅ ꯌꯥꯏꯐꯕꯤꯕꯨ ꯒ꯭ꯌꯥꯟ ꯇꯥꯅꯅꯕ ꯍꯥꯏꯔꯤ ꯑꯗꯨꯝꯅ ꯍꯥꯏꯅꯔꯕꯒꯤ ꯇꯨꯡꯗ ꯌꯥꯏꯐꯕꯤ ꯑꯃꯗꯤ ꯇꯣꯝꯆꯥ ꯌꯨꯝ ꯑꯗꯨꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯅꯨꯡꯁꯤꯖꯔꯕ ꯃꯆꯥꯅꯨꯄꯥ ꯑꯃꯁꯨ ꯐꯪꯖꯔꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯇꯣꯝꯆꯥ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯄꯥꯟꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯧꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯇꯣꯝꯆꯥ ꯍꯧꯒꯠꯇꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯎꯈꯤꯗ꯭ꯔꯤꯕ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯖꯒꯣꯏ ꯁꯥꯕꯤꯒꯤ ꯐꯤꯖꯣꯜ ꯁꯦꯠꯄ ꯁꯔꯕꯇꯤ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯇꯣꯝꯆꯥꯅ ꯅꯪꯕꯨ ꯌꯨꯝ ꯑꯁꯤꯗ ꯂꯩꯈꯤꯗꯕ ꯁꯔꯕꯇꯤ ꯑꯣꯏꯕꯤꯔꯕ꯭ꯔꯥ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯁꯔꯕꯇꯤꯅ ꯍꯣꯏ ꯃꯥꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯑꯗꯨꯒ ꯇꯣꯝꯆꯥꯅ ꯀꯔꯤꯒꯤꯗꯃꯛꯇ ꯂꯥꯛꯂꯤꯕꯅꯣ ꯀꯔꯤ ꯋꯥꯠꯂꯤꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯁꯔꯕꯇꯤꯅ ꯅꯉꯣꯟꯗ ꯑꯩꯅ ꯂꯟ ꯊꯨꯝ ꯄꯤꯔꯝꯒꯗꯕ ꯋꯥꯠꯂꯤ ꯌꯨꯝ ꯑꯁꯤꯒꯤ ꯈ꯭ꯋꯥꯏ ꯊꯪꯕ ꯃꯈꯥꯗ ꯀꯥ ꯑꯃ ꯂꯩꯔꯤꯕꯅꯤ ꯍꯥꯏꯔꯤꯕ ꯀꯥ ꯑꯗꯨꯗ ꯁꯅꯥ ꯂꯨꯄꯥ ꯍꯤꯔꯥꯃꯅꯤ ꯃꯨꯛꯇꯥ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯅꯤ ꯃꯗꯣ ꯊꯥꯏꯅ ꯖꯃꯤꯟꯗꯥꯔ ꯑꯗꯨꯅ ꯄꯩꯁꯤꯜꯂꯝꯕ ꯉꯥꯛꯇꯅꯤ ꯃꯗꯣ ꯅꯈꯣꯏꯅ ꯁꯤꯖꯤꯟꯅꯕꯗ ꯀꯅꯥꯝꯇꯅ ꯀꯔꯤꯃꯠꯇ ꯍꯥꯏꯔꯣꯏ ꯃꯗꯨ ꯍꯥꯏꯔꯝꯒꯦ ꯍꯥꯏꯗꯨꯅ ꯑꯩ ꯂꯥꯛꯂꯤꯕꯅꯤ ꯐꯔꯦ ꯑꯩ ꯆꯠꯂꯒꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯁꯔꯕꯇꯤ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯑꯉꯧꯕ ꯂꯩꯆꯤꯟ ꯃꯔꯛꯇ ꯆꯪꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯇꯣꯝꯆꯥ ꯃꯤꯀꯞ ꯈꯪꯊꯣꯛꯊꯣꯔꯛꯏ ꯃꯍꯥꯛꯅ ꯃꯤꯀꯞ ꯊꯣꯔꯛꯄꯗꯗꯤ ꯅꯣꯡ ꯉꯥꯟꯗꯨꯅ ꯂꯩꯔꯝꯂꯤ ꯃꯁꯤꯗꯒꯤꯗꯤ ꯇꯣꯝꯆꯥꯅ ꯌꯥꯏꯐꯕꯤꯗ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯍꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯐꯕꯤꯅ ꯃꯗꯣ ꯑꯣꯏꯊꯣꯛꯇꯕ ꯋꯥꯅꯤ ꯍꯥꯏꯔꯤ ꯃꯁꯤꯗꯒꯤꯗꯤ ꯇꯣꯝꯆꯥꯅ ꯑꯣꯏꯊꯣꯛꯄ꯭ꯔꯥ ꯑꯣꯏꯊꯣꯛꯇꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯌꯦꯡꯁꯤ ꯍꯥꯏꯗꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯈꯥ ꯐꯥꯎꯊꯕ ꯌꯥꯕ ꯂꯝꯕꯤ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯛꯄꯗꯗꯤ ꯉꯥꯟꯋꯥꯏꯗ ꯌꯥꯏꯐꯕꯤꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈꯤꯕ ꯑꯗꯨꯒ ꯇꯣꯝꯆꯥꯅ ꯁꯤꯅꯅꯕ ꯍꯣꯠꯅꯈꯤꯕ ꯁꯔꯕꯇꯤꯒꯤ
ꯑꯀꯤ ꯑꯃꯧ ꯀꯌꯥ ꯑꯃ ꯊꯝꯐꯝ ꯑꯣꯏꯈꯤꯕ ꯃꯍꯥꯛꯀꯤ ꯀꯦꯐꯝ ꯑꯣꯏꯈꯤꯕ ꯀꯥ ꯑꯗꯨꯒꯤ ꯂꯩꯃꯥꯏ ꯑꯗꯨꯗ ꯆꯪꯈꯤꯕ ꯌꯥꯕ ꯂꯝꯕꯤ ꯑꯃ ꯃꯈꯣꯏꯅ ꯊꯦꯡꯅꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯇꯣꯝꯆꯥ ꯑꯃꯗꯤ ꯌꯥꯏꯐꯕꯤ ꯉꯥꯜꯂꯕ ꯇꯣꯔꯆꯂꯥꯏꯠ ꯑꯃꯃꯝ ꯄꯥꯏꯔꯗꯨꯅ ꯃꯈꯥ ꯑꯗꯨꯗ ꯀꯨꯝꯊꯔꯛꯏ꯫ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯀꯨꯝꯊꯔꯛꯄꯗ ꯑꯆꯧꯕ ꯀꯥ ꯑꯃ ꯊꯦꯡꯅꯔꯤ꯫ ꯀꯥ ꯑꯗꯨ ꯃꯈꯣꯏꯅ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯆꯪꯂꯨꯕ ꯃꯇꯝꯗꯗꯤ ꯑꯋꯣꯏꯕꯃꯛꯀꯤ ꯁꯅꯥ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯐꯕꯤꯅ ꯁꯅꯥꯒꯤ ꯂꯤꯛꯐꯥꯡꯁꯤꯡ ꯑꯗꯨ ꯎꯕꯗ ꯃꯍꯥꯛ ꯌꯥꯝꯅ ꯄꯥꯝꯖꯈꯤ ꯑꯗꯨꯒ ꯑꯁꯨꯛ ꯌꯥꯝꯂꯕ ꯂꯟ ꯊꯨꯝ ꯑꯁꯦ ꯀꯔꯤꯒꯤꯗꯃꯛꯇ ꯅꯍꯥꯛꯅ ꯈꯪꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯇꯣꯝꯆꯥꯅ ꯂꯩꯈꯤꯗ꯭ꯔꯕ ꯌꯨꯝ ꯑꯁꯤꯗ ꯁꯤꯡꯒꯝꯗꯅ ꯁꯤꯈ꯭ꯔꯕ ꯁꯔꯕꯇꯤꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯅ ꯇꯥꯛꯂꯝꯕꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯁꯔꯕꯇꯤꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯄ ꯑꯃꯗꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯗꯨꯅ ꯃꯈꯣꯏꯕꯨ ꯆꯪꯖꯐꯝ ꯄꯤꯕꯤꯕꯒꯤꯗꯃꯛ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯂꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯇꯣꯝꯆꯥ ꯑꯃꯗꯤ ꯌꯥꯏꯐꯕꯤ ꯁꯅꯥꯂꯨꯄꯥ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯃꯈꯣꯏ ꯌꯥꯝꯅ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯑꯃꯗꯤ ꯃꯅꯥꯏ ꯃꯁꯟ ꯊꯝꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯃꯄꯨꯟꯁꯤ ꯂꯦꯜꯂꯤ꯫ ꯑꯗꯨꯒ ꯇꯣꯝꯆꯥꯁꯨ ꯑꯆꯧ ꯑꯆꯧꯕ ꯀꯔꯕꯥꯔ ꯃꯌꯥꯝ ꯑꯃ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯗꯨ ꯇꯣꯝꯆꯥꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯇꯣꯝꯆꯥꯕꯨ ꯄꯤꯛꯂꯤꯉꯩꯗꯒꯤ ꯌꯣꯛꯄꯤꯔꯛꯄ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯂꯧ ꯏꯪꯈꯣꯜ ꯄꯨꯝꯅꯃꯛ ꯌꯣꯟꯊꯣꯛꯇꯨꯅ ꯊꯕꯛꯇ ꯅꯝꯈꯤꯕ ꯑꯗꯨꯒ ꯂꯨꯄꯥ ꯂꯥꯛ 6 ꯄꯤꯔꯒ ꯇꯥꯟꯊꯣꯔꯛꯈꯤꯕ ꯃꯍꯥꯛꯀꯤ ꯃꯕꯨꯡ ꯑꯃꯗꯤ ꯃꯃꯥ ꯃꯄꯥꯁꯤꯡ ꯑꯗꯨꯅ ꯇꯣꯝꯆꯥꯅ ꯑꯗꯨꯝꯅ ꯅꯨꯡꯉꯥꯏꯈꯠꯂꯛꯄꯒꯤ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯌꯥꯝꯅ ꯀꯜꯂꯛ ꯈꯝꯕꯟꯅꯈꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯇꯣꯝꯆꯥꯒꯤ ꯃꯊꯛꯇ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯨꯕ ꯌꯥꯔꯔꯣꯏ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤꯁꯨ ꯃꯤꯅꯥꯏ ꯃꯤꯁꯟ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯕꯅꯤꯅ ꯆꯪꯂꯨꯕ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯀꯜꯂꯛꯏꯗ ꯍꯥꯏꯗꯨꯅ ꯇꯛꯁꯤ ꯁꯣꯟꯗꯨꯅ ꯌꯥꯝꯅ ꯀꯜꯂꯛꯅ ꯇꯛꯁꯤ ꯁꯣꯟꯗꯨꯅ ꯂꯩꯈꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯂꯥꯟꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯑꯁꯣꯏ ꯑꯔꯥꯟꯈꯤꯕꯤ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫